ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯤꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯑꯃꯨꯁꯅꯥ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯁꯅꯥ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯌꯥꯝꯅ ꯍꯩꯕ, ꯅꯤꯁꯥ ꯄꯁꯥ ꯌꯥꯝꯅꯁꯨ ꯆꯥꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯨꯁꯅꯥ ꯉꯁꯤꯁꯨ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯇꯥꯗꯈꯩ ꯃꯌꯥꯝꯕꯒꯤ ꯃꯐꯤ ꯃꯔꯣꯜ ꯁꯨꯔꯒ ꯊꯝꯕꯗꯨ ꯂꯤꯁꯟ ꯁꯤꯠꯆꯤꯟ ꯇꯧꯗꯨꯅ ꯀꯣꯏꯕ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯄꯥꯅ, "ꯏꯕꯨꯡꯉꯣ ꯌꯥꯏꯃ, ꯅꯪꯕꯨ ꯂꯧꯕꯨꯛꯇ ꯆꯠꯂꯒ ꯏꯁꯤꯡꯗꯣ ꯑꯃꯨꯛꯇ ꯐꯥꯠꯂꯨꯆꯣꯅꯦꯍꯦ." ꯑꯃꯨꯁꯅꯥꯅ, "ꯄꯥꯕꯗꯤ ꯆꯠꯄ ꯌꯥꯗꯕ꯭ꯔꯣ?" "ꯑꯦ, ꯑꯩꯅ ꯉꯝꯂꯗꯤ ꯉꯁꯥꯏꯅ ꯆꯠꯂꯅꯤꯅꯦ. ꯉꯝꯗꯕꯒꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯕꯒꯤ ꯋꯥꯅꯤꯅꯦ. ꯑꯩꯁꯨ ꯅꯪꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯄꯥꯝꯃꯣꯏ ꯈꯜꯂꯤꯕ꯭ꯔꯣ? ꯑꯩꯒ ꯑꯣꯟꯁꯤꯟꯅꯕ ꯄꯥꯝꯗ꯭ꯔꯗꯤ ꯑꯣꯟꯁꯤꯜꯂꯛꯀꯅꯨ ꯄꯥꯕ." "ꯅꯄꯥ ꯑꯩꯉꯣꯟꯗꯅꯤꯀꯣ ꯅꯪꯅ ꯈꯨꯝꯂꯤꯕ ꯅꯆꯤꯟꯁꯦ, ꯍꯥ? ꯃꯌꯥꯝꯕꯒ ꯃꯆꯟꯅꯨꯄꯤꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯩꯗꯀꯣ ꯌꯥꯏꯃ ꯅꯪꯁꯦ." "ꯈꯦꯠꯅꯔꯗꯤ ꯅꯆꯥ ꯑꯅꯤꯗꯣ ꯑꯗꯨꯗ ꯍꯥꯏꯌꯣ, ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ." "ꯑꯗꯨꯗꯤ ꯅꯪ ꯌꯨꯝꯗ ꯍꯜꯂꯛꯑꯅꯨꯅꯦ. ꯆꯥꯛꯁꯨ ꯀꯥꯏꯗꯅꯣ ꯆꯥꯔꯨꯔꯣꯅꯦ." "ꯄꯥꯕꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯁꯦ ꯌꯨꯝꯗ ꯍꯜꯂꯛꯑꯅꯨ, ꯆꯥꯛ ꯆꯥꯔꯨꯅꯨ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ? ꯍꯧꯖꯤꯛ ꯏꯃꯨꯡꯁꯤꯗ ꯂꯩꯕ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯊꯨꯒꯥꯏꯔꯧꯔꯣ?" "ꯀꯔꯤꯅꯣ ꯌꯥꯏꯃ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ, ꯍꯥ? ꯌꯨꯝꯒꯤ ꯊꯕꯛ ꯑꯃ ꯍꯥꯏꯕꯗ ꯅꯪꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯡꯃꯗ ꯌꯥꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ, ꯍꯥ? ꯆꯥꯕꯗꯤ ꯏꯃꯨꯡꯁꯤ ꯅꯪꯅ ꯏꯆꯥ ꯆꯥꯔꯝꯒꯅꯤꯅꯦ." "ꯏꯃꯥꯁꯨ ꯄꯥꯕꯒꯤ ꯃꯤꯆꯪ ꯑꯗꯨꯝ ꯆꯪꯉꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯁꯦ ꯅꯆꯥ ꯅꯠꯇ꯭ꯔꯣ, ꯃꯤꯇꯣꯞꯂꯣ?" ꯃꯄꯥꯅ, "ꯍꯩ ꯕꯨꯙꯨ, ꯏꯆꯥ ꯑꯣꯏꯕꯒꯤꯅꯤꯅꯦ ꯏꯄꯥꯅ ꯍꯥꯏꯔꯤꯁꯦ. ꯃꯤꯒꯤ ꯃꯆꯥꯗ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯆꯠꯂꯨ, ꯏꯁꯤꯡ ꯐꯥꯊꯔꯝꯃꯣꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯅꯦ ꯒꯙꯥ? ꯇꯥꯅꯤꯡꯗꯦ ꯑꯝꯇ. ꯑꯩꯅ ꯊꯕꯛ ꯑꯃ ꯍꯦꯛ ꯆꯠꯇꯣꯏ ꯂꯣꯏꯁꯤꯜꯂꯛꯑꯕ ꯄꯥꯈꯣꯟ ꯁꯤꯗꯧꯒꯤ ꯃꯌꯥꯁꯤꯡꯁꯦ ꯀꯥꯔ ꯂꯩꯅꯤꯕ. ꯑꯇꯩ ꯃꯇꯝꯗꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯔꯣꯏꯕ." "ꯅꯪꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯌꯨꯝꯗ ꯂꯩꯒꯦꯅꯦ ꯂꯝꯒꯤ ꯁꯥ? ꯅꯪ ꯍꯜꯂꯛꯇꯣꯏꯁꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯇꯨꯝꯅꯔꯝꯃꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯍꯜꯂꯛꯇꯣꯏ ꯅꯠꯇ꯭ꯔꯥ, ꯍꯥ? ꯄꯥꯕ, ꯅꯪꯒꯤ ꯅꯈꯣꯟꯗꯣ ꯑꯩ ꯁꯨꯛꯇꯥ ꯇꯥꯅꯤꯡꯗꯦ." "ꯀꯔꯤ? ꯅꯄꯥꯗ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯍꯥꯏꯅꯩ, ꯍꯥ?" "ꯏꯃꯥ, ꯅꯪꯒꯤꯅꯤꯅ ꯇꯥꯅꯤꯡꯗꯦ. ꯌꯦꯡꯉꯨꯅꯦꯍꯦ, ꯁꯥꯎꯁꯤꯟꯅꯔꯒ ꯊꯣꯛꯈ꯭ꯔꯦꯅꯦ ꯃꯁꯤ." ꯃꯇꯩꯃꯅ, "ꯌꯥꯏꯃ, ꯅꯪꯕꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯅꯌꯥꯝꯕꯅ ꯍꯜꯂꯛꯂꯒ ꯊꯕꯛ ꯆꯠꯅꯕ ꯁꯨꯗꯨꯅ ꯊꯝꯕ ꯐꯤꯔꯣꯜꯗꯣ ꯅꯪꯗꯤ ꯂꯣꯏꯅ ꯂꯤꯠꯁꯤꯟ ꯁꯦꯠꯆꯤꯜꯂꯒ ꯊꯣꯛꯂꯛꯏꯗꯨꯕꯨ ꯀꯥꯏꯗꯅꯣ ꯅꯪꯕꯣ?" "ꯏꯇꯩꯃ, ꯅꯪꯁꯨ ꯇꯥꯅꯤꯡꯗꯦ. ꯇꯥꯆꯧꯕ ꯅꯣꯡꯃꯗ ꯊꯕꯛ ꯀꯌꯥꯔꯛ ꯆꯠꯍꯟꯒꯦ ꯍꯥꯏꯅꯣ? ꯆꯠꯍꯟꯒꯦ ꯍꯥꯏꯔꯒꯅ ꯑꯩꯒꯤ ꯂꯩꯍꯧꯕꯅꯤ, ꯑꯗꯨ ꯑꯣꯏ ꯆꯠꯍꯜꯂꯨ." "ꯅꯪꯗꯤ ꯅꯐꯤ ꯅꯔꯣꯜ ꯁꯨꯛꯁꯨ ꯁꯨꯗꯕ ꯅꯝꯊꯤꯕꯗꯣ, ꯅꯪꯒꯤ ꯅꯝꯊꯤꯕ ꯐꯤꯔꯣꯜꯗꯨꯕꯨ ꯀꯅꯥ ꯂꯤꯠꯇꯣꯏꯅꯣꯅꯦ? ꯃꯁꯛꯁꯤꯒ." "ꯏꯇꯩꯃꯗꯤ ꯁꯨꯕ ꯌꯥꯗ꯭ꯔꯣ? ꯃꯧ ꯃꯣꯏꯅ ꯂꯥꯛꯑꯗꯤ ꯏꯃꯨꯡꯒꯤ ꯐꯠꯇꯕ ꯐꯤꯔꯣꯜꯁꯨ ꯊꯤꯗꯨꯅꯅꯦ ꯁꯨꯒꯗꯕꯅꯤ. ꯅꯔꯦꯅ ꯇꯜꯂꯤꯕ ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯉꯤꯕ." "ꯏꯃꯥꯏꯄꯦꯝꯃ, ꯀꯩꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤ ꯋꯥꯁꯤꯕꯣ? ꯐꯩ, ꯈꯪꯅꯤꯗꯅ ꯍꯣꯔꯦꯟꯗꯤ ꯅꯌꯥꯝꯕ ꯂꯥꯛꯑꯒ ꯇꯥꯛꯊꯣꯛꯂꯒ ꯐꯨꯍꯟꯒꯦꯕ. ꯊꯤꯅ ꯊꯤꯔꯤꯕ, ꯀꯨꯆꯨꯅꯒ ꯃꯨꯋꯥꯎ ꯋꯥꯎꯔꯦ. ꯑꯃꯨ ꯁꯅꯥ ꯀꯥꯏꯅ. ꯑꯃꯨꯗꯤ ꯆꯥꯅꯩ, ꯁꯅꯥꯗꯣ ꯀꯗꯥꯏꯗꯕꯨ ꯌꯥꯎꯔꯤꯅꯣ ꯈꯪꯗꯦꯅꯦ, ꯑꯃꯨ ꯁꯅꯥ ꯀꯥꯏꯅ." ꯃꯄꯥꯅ, "ꯃꯃꯥ, ꯅꯆꯥꯅꯨꯄꯥ ꯌꯥꯏꯃꯁꯤꯕꯨ ꯃꯤ ꯅꯦꯛꯂꯒ ꯐꯨꯍꯜꯂꯁꯤꯔꯣ?" "ꯀꯩꯅꯣꯗ, ꯅꯆꯥꯕꯨ ꯃꯤ ꯅꯦꯛꯂꯒ ꯐꯨꯍꯟꯒꯦꯕꯣ? ꯍꯩ, ꯐꯨꯍꯟꯗꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯣꯏꯅꯦ. ꯃꯥꯏꯅ ꯇꯥꯖꯔꯛꯁꯅꯤ ꯀꯩꯅꯣ ꯍꯌꯦꯡ ꯅꯨꯄꯤꯒ ꯊꯤꯔꯀꯥꯟꯗ." "ꯅꯨꯄꯤ ꯊꯤꯕꯕꯨ ꯈꯪꯈꯤꯗ꯭ꯔꯅꯦ? ꯑꯩꯗꯤ ꯅꯨꯄꯤꯗꯤ ꯂꯥꯏꯔꯗꯅ ꯍꯨꯏ ꯐꯥꯎꯕ ꯐꯪꯗꯧ ꯃꯥꯜꯂꯛꯇ꯭ꯔꯦꯅꯦ." "ꯏꯃꯥꯏ ꯍꯦꯛ ꯕꯦꯝꯃ, ꯀꯔꯤ ꯈꯣꯟꯗꯥ ꯂꯥꯛꯇꯥꯅꯣꯗ? ꯅꯆꯥꯅꯨꯄꯥ ꯌꯥꯏꯃꯁꯦ ꯃꯣꯏ ꯃꯄꯥꯒꯤ ꯈꯣꯟꯗꯥ ꯂꯧꯕꯩꯅꯤ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗ꯭ꯔꯤꯕ, ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗ꯭ꯔꯤꯁꯦ." "ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩ. ꯂꯧꯕꯨꯛꯇ ꯆꯠꯂꯨꯒꯦ ꯑꯃꯨꯛꯇ. ꯏꯁꯥꯁꯦ ꯅꯥꯕꯒ ꯁꯪꯗ꯭ꯔꯦꯍꯦ." ꯑꯃꯨꯁꯅꯥ ꯃꯃꯥꯟꯅꯕ ꯑꯃꯒ ꯅꯨꯄꯤ ꯎꯅꯕ ꯈꯨꯜ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯑꯃꯨꯁꯅꯥꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯥꯏꯔꯕꯤ ꯏꯃꯨꯡ ꯑꯃꯅꯤ, ꯑꯗꯨꯒ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ, ꯑꯈꯥꯡ ꯀꯟꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯊꯥꯗꯣꯏ ꯀꯧꯔꯝꯃꯤ꯫ "ꯃꯔꯨꯞ, ꯊꯥꯗꯣꯏꯗꯣ ꯑꯩꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤꯅ ꯍꯥꯏꯗꯤ ꯍꯥꯏꯈ꯭ꯔꯦꯀꯣ? ꯑꯅꯤꯔꯛꯄꯨ ꯍꯥꯏꯈ꯭ꯔꯦꯗ. ꯑꯗꯣ ꯉꯁꯤ ꯎꯅꯔꯒ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯊꯥꯗꯣꯏꯗ ꯑꯃꯨꯛ ꯍꯥꯏꯔꯣ ꯀꯩꯅꯣ." "ꯏꯗꯤ ꯏꯀꯥꯏꯌꯦ ꯃꯔꯨꯞ." "ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗꯒꯤ ꯏꯀꯥꯏꯕ ꯑꯃ ꯈꯪꯉꯛꯏꯅꯣ ꯍꯥꯏꯁꯦ? ꯅꯪꯒꯤ ꯇꯨꯡ ꯋꯥꯊꯤꯗꯣ ꯍꯣꯔꯦꯟ ꯊꯥꯗꯣꯏꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯛꯀꯅꯨꯀꯣ. ꯍꯦꯛ ꯍꯩꯔꯕ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯊꯛꯄ ꯌꯥꯎꯗ꯭ꯔꯦ ꯅꯪ." "ꯍꯥꯏꯔꯣꯏꯕ ꯇꯨ, ꯊꯥꯗꯣꯏꯒ ꯃꯃꯥꯟꯅꯕꯤꯒ ꯊꯣꯛꯂꯤꯗꯣ. ꯑꯗꯣ ꯅꯣꯏ ꯑꯅꯤꯁꯦ ꯆꯥꯗꯤ ꯆꯥꯟꯅꯗꯦꯍꯦ. ꯊꯥꯗꯣꯏꯅ ꯀꯨꯆꯨ ꯀꯨꯃꯦꯟꯅꯒ ꯉꯧꯔꯤꯕ, ꯐꯖꯔꯤꯕ, ꯑꯗꯨꯒ ꯅꯪꯅ ꯃꯝꯂꯤꯕ."
Marup, miyam na ngawnariba, sonariba thazase. Amamba numidang ahingda thokpani. Aduna thazagi matik mayayse hena lairibani, hena phazaribani ko. Marup, nangi wado thadoida thaza haibadi pakjai. Aduga marupna amamba ahinga changdamnabududi pakjadi. Karida pakjadriba. Amamba ahingse pamjarabasu mayak sengna mamane. Yamna ingna nushibani. Aduga nangiduna leidana ngasise aigi nupi unabagi numi oiramdraba. Nang shiramni ko maro. Phagi tawbaniba maro. Ado ai mamanabise puthokrage. Nang thadoida hainingwado hayurako. Mai mamanabise thi mayasu sowgram toy. Mase manaktaga nakna wari sanaba yaponte. Aise mai nupani kainaga mingona santomduisani. Thadoina ayam tali ida nang chakhinuko ai nakta dum layoba. Yare haying silamdaidadi ida nanga pulap sensin hairoine chalo yang kuidrasu ya unaro ado nangi nupasi mudi mui he mingonda adumaina haibinu he ado ida nang yam lapna laiganuko is hausiktagi kankhatpike tawi hoi adu kuirakanuko thado yam ikaina akibasu phauna amusanaga unarami aduga moi animana khara lapna thadoiga amusanaga ngaibdu leirami amusanana thadoida khadrak tawduna themduna nungsiba wahi kaya hairami thadoisu amusanagi wasingduda thazaduna amusanana pammi nungsi haibadu yarami aidi ibungse ahan ubada khadrak yamna kanba isaga yamna saba mi maluri adubu ngasidi aina khalise oiramdre ibungdi yamna chamba mi oi leirami nangna haibadu maina iloina hairi aduga loina tinarakanda yam pharami hainasu masi pumba aina saktiruba kusumurba sinani ai khangeba ado mapoksimagine khalaga ai tumina dum leise karigumba kanda isai tanda sijarasira haina khanbasu yaroktaba natteda ibu adumu wakhaldo khanganu sakpu karino thamoi phazaraga loire aidi saktiba phazabada kaishu kalakte thamoi phazabaduni aina pamise thadoi nangi wakhalondo hoziki matamsida atangmani kanagumba nupi khradi sak phazabada ngauduna yumpanakkiba yawi aduga kona nupasingduna tina taraktuna yang warakpa aidi madu pamde aidi nupi bailuna tawu pame nungsikhraba ima ipa isil inaw sagaina tailoina thadoktuna nupa magi manakta tungaina leuragani khandana luhungdu laklaga nupadu naibu tina muk tarubadi aidi sikibna saruk chamena phadok malibo kaina thadoi nang nahridubo ai nang muthina tawrui ai wasaktu nahribusini ai nang buluna tawgani mittagi pi marik apau tahaloi mamana buduna maru tengi umdhalase horen theng hanjile na amu phubini ko mamana bina kaino haisibo amu sunana hoi maru thadoi aidi nangi naktagi suene ningtre aidi nangse ngashin hena nusi nangi kaithibi mino taphom khangdamiye isam samna aigi thamoibu themli wahisingduna aise naktagi hogatningo phautre wagang mayam hai aidi khanghauduna pharukpa wa khra haikiba kaktani adoibo ibungse thengnan kanana phuge haise pawo tasoguna aduna ayumdagi upan kaya thokti inkolda thabuk suraga leiba natraga labukda satpa sikhaktani ngasidi nangse uningbaga wari saningbaga na purasu puzarasanoda nanakda labani ibungse yumda anghangdawna leiba satningni dude adoibo aisu chalake yumgi thabak yamna lehauri hayeng kona mu unarase khoi thadoi hayeng mu unase hayengdi yarui hangsit oina unasi lao lake adubu aidi nangse nukti numi kudingi uningi aduisu matam lakini yibu mamanabuduna lao maru hayeng kona mu unaro horen phubisani ko mamanabiduna kaino asuk sarba namanabasibu thengnan phubini haisibo nangi wado ai thajadeda nangsu kusumuraga yasawido aisu thajadene adudi aise phajaramganina khalamiraba nade nasi balamgadrona khalam
ꯅꯪꯒꯤꯗꯣ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯍꯥ ꯍꯧꯖꯤꯛ ꯅꯇꯨꯡꯗ ꯍꯟꯕ ꯉꯝꯃꯔꯣꯏꯅ ꯏꯟꯅꯔꯧꯔꯣ ꯅꯪ ꯍꯥ ꯏꯟꯅꯔꯣ ꯏꯁꯤꯡ ꯑꯁꯨꯕ ꯍꯩꯖꯤꯟꯒꯦ ꯊꯥꯗꯣꯏꯅ ꯏꯇꯥ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ ꯑꯃꯨꯁꯅꯥꯅ ꯃꯔꯨꯞ ꯈꯔ ꯊꯨꯅ ꯌꯨꯝꯗ ꯍꯟꯁꯤ ꯃꯝꯗꯧꯔꯦ ꯍꯣꯏ ꯃꯔꯨꯞ ꯃꯃꯥꯟꯅꯕꯤꯗꯨꯅ ꯉꯁꯤꯗꯤ ꯈꯣꯏꯗꯧꯁꯤ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗꯀꯣ ꯊꯥꯗꯣꯏ ꯃꯇꯥꯗꯨꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯑꯃꯨꯁꯅꯥꯁꯨ ꯃꯃꯥꯟꯅꯕꯗꯨꯒ ꯋꯥꯔꯤ ꯇꯧꯗꯨꯅ ꯅꯣꯛ ꯅꯣꯛꯇꯅ ꯍꯜꯂꯛꯂꯝꯃꯤ ꯈꯨꯜ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯟꯅꯕ ꯑꯣꯛꯇꯕ ꯈꯔ ꯑꯃꯨꯛ ꯄꯨꯟꯗꯨꯅ ꯍꯤꯗꯥꯛ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯈꯨꯜ ꯂꯩꯀꯥꯏꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯑꯃꯨꯛ ꯂꯥꯡꯂꯝꯃꯤ ꯑꯗꯨꯒ ꯊꯦꯡꯂꯕ ꯀꯥꯟꯗ ꯑꯃꯨꯁꯅꯥ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯊꯥ 3ꯒꯤ ꯃꯇꯨꯡꯗꯗꯤ ꯑꯃꯨꯁꯅꯥꯅ ꯊꯥꯗꯣꯏꯕꯨ ꯈꯗ꯭ꯔꯛ ꯇꯧꯗꯨꯅ ꯆꯦꯜꯂꯝꯃꯤ ꯑꯗꯨꯒ ꯑꯍꯜ ꯂꯃꯟ ꯌꯥꯅꯗꯨꯅ ꯑꯃꯨꯁꯅꯥꯒ ꯊꯥꯗꯣꯏꯒ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯑꯃꯨꯁꯅꯥ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕꯒ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤꯗꯨꯅ ꯃꯄꯥꯒ ꯃꯃꯥꯒꯅ ꯈꯔꯗꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯥꯗꯣꯏ ꯑꯃꯨꯁꯅꯥꯒꯤ ꯃꯔꯝꯆꯠ ꯇꯞꯅ ꯇꯞꯅ ꯈꯪꯕ ꯍꯧꯔꯛꯂꯝꯃꯤ ꯈꯠꯅꯒꯦ ꯍꯥꯏꯕꯁꯨ ꯊꯥꯗꯣꯏ ꯃꯤꯔꯣꯜꯂꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅ ꯃꯕꯨꯛꯅꯨꯡꯒꯤ ꯑꯉꯥꯡꯗꯨꯒꯤ ꯈꯜꯂꯒ ꯈꯠꯅꯔꯝꯗꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯨꯁꯅꯥꯅ ꯏꯃꯧ ꯅꯨꯄꯤ ꯊꯥꯗꯣꯏꯗ ꯇꯧꯕꯤꯔꯤꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯏꯃꯧ ꯅꯨꯄꯤꯁꯤꯗ ꯃꯥꯅ ꯑꯁꯨꯛ ꯊꯤꯅ ꯊꯤꯅ ꯇꯧꯕꯤꯔꯤꯁꯦ ꯃꯁꯤꯒꯤ ꯃꯍꯩꯅꯦ ꯁꯣꯏꯗꯅ ꯐꯪꯂꯛꯀꯅꯤꯀꯣ ꯃꯣꯏ ꯃꯄꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯕ꯭ꯔꯣ ꯇꯥꯔꯒ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯅꯆꯥꯅꯨꯄꯥ ꯌꯥꯏꯃꯅ ꯐꯔꯛ ꯇꯧꯁꯨ ꯂꯩꯇꯦ ꯑꯗꯨꯗꯤ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯉꯔꯥꯡꯁꯨ ꯏꯃꯧ ꯌꯥꯏꯃꯁꯦ ꯑꯩꯈꯣꯏ ꯌꯥꯏꯃꯅ ꯏꯟꯁꯥꯡ ꯍꯥꯎꯇꯦꯅ ꯃꯀꯣꯛꯇ ꯍꯩꯖꯤꯟꯕꯤꯕ ꯃꯥꯜꯂꯤꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯀꯔꯤꯃꯇ ꯍꯥꯏꯗꯕꯤꯗ ꯃꯊꯟꯇ ꯀꯞꯄꯒ ꯂꯩꯌꯦ ꯈꯪꯗ꯭ꯔꯦꯗ ꯏꯃꯧ ꯌꯥꯏꯃꯁꯦ ꯑꯩꯈꯣꯏꯗ ꯍꯥꯏꯔꯨꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯈꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕ ꯀꯥꯟꯁꯤꯗ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯇꯧꯕꯤꯔꯤꯁꯦ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ ꯃꯃꯥ ꯏꯆꯥ ꯌꯥꯏꯃꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯍꯦꯛ ꯏꯆꯥꯅꯤꯀꯣ ꯑꯗꯨꯗꯤ ꯑꯃꯥꯏꯕꯤꯗꯨꯗ ꯍꯪꯂꯨꯔꯣ ꯑꯃꯥꯏꯕꯤꯗꯨꯗꯤ ꯁꯤꯈ꯭ꯔꯕꯗꯨꯗꯤ ꯀꯃꯥꯏ ꯍꯪꯗꯨꯗꯣꯔꯤꯕꯅꯣ ꯌꯥꯝꯅ ꯈꯪꯅꯤꯡꯂꯗꯤ ꯍꯪꯉꯨꯔꯣ ꯀꯩꯅꯣ ꯇꯨ ꯁꯪꯒꯣꯜꯒꯤ ꯊꯧꯔꯤꯁꯦ ꯄꯥꯏꯔꯒ ꯎꯁꯥ ꯑꯀꯪꯕꯝꯗ ꯌꯥꯜꯂꯨꯔꯣ ꯌꯥꯝ ꯊꯨꯅ ꯑꯃꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯅꯕ ꯁꯛꯇꯥ ꯑꯁꯤꯗꯤ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯌꯥꯏꯃꯁꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯋꯥꯈꯜꯗꯤ ꯈꯟꯗꯦꯅꯦ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗ ꯋꯥꯗ ꯁꯨꯝ ꯉꯥꯡꯂꯒ ꯂꯩꯌꯦꯕ ꯊꯥꯗꯣꯏꯅ ꯕꯥꯕꯥ ꯏꯃꯥ ꯆꯥꯛ ꯊꯤꯔꯤ ꯆꯥꯛ ꯆꯥꯊꯣꯛꯄꯤꯔꯣ ꯂꯥꯛꯑꯣ ꯀꯩꯅꯣꯅꯦ ꯊꯥꯗꯣꯏ ꯅꯪꯕꯨ ꯅꯁꯥꯗ ꯋꯥꯏ ꯁꯪꯗ꯭ꯔꯗꯤ ꯏꯃꯥꯅ ꯄꯣꯊꯥꯔꯒ ꯂꯩꯌꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯃꯪꯒꯣꯜꯁꯤꯗ ꯈꯗꯥꯡ ꯊꯥꯗꯔꯒ ꯂꯩꯕꯗꯨꯗ ꯏꯃꯧꯁꯤꯅ ꯋꯥꯔꯝꯃꯅꯤꯅ ꯊꯣꯡꯂꯤꯕ ꯑꯣꯏꯔꯝꯅꯤꯅꯦ ꯑꯣ ꯈꯗꯥꯡꯁꯦ ꯊꯥꯗꯗ ꯌꯥꯗꯗꯅ ꯊꯥꯗꯔꯤꯕꯅꯤ ꯑꯗꯣ ꯏꯃꯧꯗꯤ ꯆꯥꯔꯕ ꯆꯥꯛꯄꯨ ꯏꯃꯥꯒ ꯄꯥꯕꯒ ꯍꯥꯟꯅ ꯆꯥꯕꯤꯔꯣ ꯑꯗꯨꯒ ꯆꯥꯔꯒꯦ ꯏꯃꯥ ꯄꯨꯟꯅ ꯆꯥꯁꯤꯜꯂꯣ ꯑꯗꯨꯒꯅꯦ ꯏꯃꯨꯡꯒꯤ ꯑꯔꯨꯝꯕ ꯑꯀꯟꯕ ꯊꯕꯛ ꯑꯃꯠꯇ ꯏꯃꯨꯡꯅ ꯇꯧꯕ ꯌꯥꯗꯦꯀꯣ ꯅꯃꯥꯅ ꯃꯥꯏꯅ ꯇꯧꯖꯁꯅꯤ ꯂꯥꯎ ꯂꯥꯎ ꯄꯨꯟꯅ ꯆꯥꯎꯔꯁꯤ ꯑꯗꯨꯒ ꯑꯩ ꯆꯥꯛ ꯇꯣꯛꯂꯒ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯑꯗꯣ ꯊꯥꯗꯣꯏ ꯅꯪꯕꯨ ꯉꯔꯥꯡꯁꯨ ꯌꯥꯏꯃꯅ ꯀꯣꯛꯇ ꯏꯟꯁꯥꯡ ꯍꯩꯖꯤꯜꯂꯦꯒꯤ ꯑꯗꯨꯒ ꯏꯃꯥ ꯍꯣꯏꯗꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦ ꯅꯠꯇꯦ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯜꯂꯕꯗꯤ ꯏꯆꯥ ꯐꯠꯇꯕꯁꯤꯒꯤ ꯃꯈꯨꯠꯇ ꯁꯤꯕ ꯇꯥꯔꯦꯅꯦ ꯏꯃꯧ ꯅꯨꯄꯤ ꯃꯊꯪꯗꯅꯦ ꯌꯥꯏꯃꯅ ꯍꯦꯛ ꯏꯃꯧꯗ ꯐꯨꯔꯛꯂꯕ ꯅꯪꯁꯨ ꯑꯄꯥꯏꯄꯣꯠ ꯑꯃꯅꯅꯦ ꯃꯀꯣꯛꯇꯨꯗ ꯄꯣꯞ ꯂꯥꯎꯅ ꯍꯦꯛ ꯊꯣꯝꯃꯨ ꯁꯤꯖꯁꯅꯨ ꯀꯅꯥꯝꯇꯅꯅꯦ ꯃꯥ ꯍꯥꯠꯄꯗ ꯏꯃꯧꯗ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ ꯆꯥꯎ ꯅꯕꯨꯛ ꯊꯟꯅꯅꯦ ꯆꯥꯛꯇꯣ ꯆꯥꯁꯤꯜꯂꯨ ꯍꯣꯔꯦꯟꯗꯤ ꯏꯃꯥ ꯇꯨꯝꯗꯕꯤ ꯂꯩꯒꯦ ꯃꯥ ꯂꯥꯛꯇ ꯂꯥꯛꯁꯅꯨ ꯉꯁꯤ ꯈꯪꯅꯤꯗꯅ ꯃꯥ ꯑꯗꯨꯗꯤ ꯏꯄꯥꯗꯤ ꯍꯧꯒꯠꯂꯒꯦ ꯏꯃꯧ ꯅꯨꯄꯤ ꯆꯥꯛꯇꯣ ꯆꯥꯁꯤꯜꯂꯨꯀꯣ ꯏꯄꯥꯅ ꯍꯜꯂꯛꯄꯗ ꯏꯃꯧꯒꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯛꯀꯦ ꯃꯤ ꯈꯔ ꯅꯦꯛꯂꯒ ꯏꯆꯥ ꯌꯥꯏꯃꯁꯤ ꯐꯨꯍꯟꯒꯦ ꯈꯪꯅꯤꯗꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯄꯥꯅ ꯃꯤ ꯈꯔ ꯁꯦꯜ ꯄꯤꯔꯒ ꯅꯦꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯑꯃꯨꯁꯅꯥꯕꯨ ꯐꯨꯍꯜꯂꯝꯃꯤ ꯑꯅꯦꯛꯄ ꯃꯤꯁꯤꯡꯗꯨꯅ ꯐꯠꯇ꯭ꯔꯤꯕꯁꯨ ꯑꯃꯨꯁꯅꯥ ꯐꯨꯕ ꯂꯣꯏꯔꯒ ꯃꯄꯥꯅ ꯅꯦꯛꯇꯨꯅ ꯐꯨꯍꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯂꯝꯃꯤ ꯑꯃꯨꯁꯅꯥ ꯁꯦꯛꯇꯅ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯂꯒ ꯃꯃꯤꯠꯇ ꯏ ꯀꯥꯈꯩ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯁꯨꯛ ꯌꯥꯝ ꯐꯠꯇꯕ ꯃꯥꯒꯤ ꯃꯆꯥꯕꯨ ꯃꯤ ꯅꯦꯛꯇꯨꯅ ꯐꯨꯍꯟꯕ ꯉꯝꯕ ꯑꯌꯣ ꯏꯃꯥ ꯏꯁ ꯋꯥꯈꯜꯗ ꯋꯥ ꯉꯥꯡ ꯐꯥꯎꯕ ꯃꯥꯏꯁꯤ ꯅꯥꯔꯤꯕ ꯂꯩꯔꯤꯃꯨꯛ ꯄꯥꯕꯅ ꯑꯌꯣ ꯆꯤꯟꯕꯥꯁꯨ ꯅꯥꯔꯤ ꯑꯣꯟꯊꯣꯛ ꯊꯤꯅ ꯐꯨꯔꯝꯃꯤꯗ ꯑꯩꯁꯦ ꯕꯥꯕꯥ ꯏꯃꯥ ꯅꯣꯏ ꯂꯣꯏ ꯁꯤꯔꯕꯣ ꯃꯇꯩꯃꯅ ꯑꯩꯈꯣꯏ ꯌꯥꯏꯃꯁꯦ ꯀꯩꯅꯣ ꯋꯥꯏꯈꯨ ꯃꯥꯜꯂꯒ ꯂꯥꯛꯏꯁꯤꯅ ꯌꯥꯏꯃ ꯀꯩꯗꯧꯔꯒꯦ ꯁꯦꯛꯇꯅ ꯂꯥꯛꯏꯗꯨꯕꯣ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯁꯦ ꯏꯇꯩꯃꯅ ꯐꯤ ꯐꯧꯕ ꯁꯥꯔꯒ ꯅꯌꯥ ꯊꯤꯕꯗꯣ ꯍꯤꯒꯠꯈꯤꯕꯗꯣ ꯑꯩ ꯎꯍꯧꯏ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯔꯅꯨ ꯏꯃꯥ ꯕꯥꯕꯥ ꯊꯥꯗꯣꯏ ꯅꯣꯏ ꯂꯣꯏ ꯁꯤꯔꯕꯣ ꯑꯩꯅ ꯍꯥꯠꯇ꯭ꯔꯤꯉꯩꯗ
Yaima, kaino nangdi namaidubu kanagi khoi upuda tusilurage haibani. Thadoina. Ima tayai helaba. Kaino tayai nana toishiba. Kanaga mu kanaurage haiba. Ima isinga saba kita lungatbiyo. Sidi higayai daba yarui. Tayai mangolda kasi ai khut samgi lao. Parakado igoda. Nangdi kalak pelinne. Aina siki pibam nalakpase. Ha. Penbra pendabra na. Karino ne nangna imong masaga wai sangdabasida amuk tawbiribasibo. Karige aina kalak pendoino tayai. Lao. Ai anaba sokpasingsa isinga phabana taithoke. Aduga higayai ke. Aina parakado ni parakado dana. Nang koksilawra. Ha. Koksilawra na. Ho mahasandan imong da tukana ilibadubo nangbu ngawrabro. Anganga loina sirani nangba. Poktriba ngang sigi imana wabiu haide. Sirasu aigi san khangaba. Khangina ngasidi. Noi loi manaraga ai si phonbane habase. Ai loina khangbajani. Paba kokthoro. Ima paba kokthoro ima. Paba. Adudi yum mai thadoge. Kaina mana ngangli wasing siba. Mapana masidi lisayshina umtak kanthatlugeda. Sok phattaba isa siba. Hingna thamlaga kari kana doribado. Nang lairambune ngasidi na. Karino moyo pana lisayduga ison kai amu senthoraibudubo. Amu sanana. Law. Mapana aina masigi angangse piklingida hana haidro. Saraga phadong mate mi wa nang pokpu isani. Aduna hatok horasi haiduna. Thadoina. Baba kanagano minanok na kini. Tayai babada khut hangano phati tayai. Ima khamo babaga tayai gase. Masana pahalna. Karino paba yaimon toishibo. Nupi nangna duda lumlaga nayaki kalaga yenglibudubo nate. Mau yaimase masasu wai sangdribani. Janglaga khamba yadra haibani. Kaigi khamdoiba khamoi. Haujikti moigega kaisu mari lainadre kaino. Karino mari lainadredi. Ha. Nangsu yumsi laiba yare. Chalo. Napam chakro chalo. Hoima sire karino ayoima haima. Kaino ni taishibo. Thadoina. Ima isese itaina mu puramale. Karino moyani na muktauri basiba. Thadoi nang imung na sangkrasano. Isudo hayeng pulaklaga mathong saroi. Tanjaduda mapadagi lisaydu mullaga amusanana mapagi makokta kana kalami. Hekanbaga mapado wantharaga laimaida turami. Madu ubada mamaga thadoiga du lauduna sensile. Mayambasu maina pipuba leptuna kana sensile. Amusanadi lisay thanamlaga senkri. Mayamana mapado pamkhatuna phamungda pusilami. Aduga amaiba kauba selami. Thadoiga mamagana mapagi makok kaibagi isingdu kaptuna taithoklami. Adubu mapado tha ani humu hinglamlaga sikhirami. Mapa hek sikhibaga thadoi masanupa ma phanglami. Amusanana. Thadoi nanadu tadoi gaushe. Tayai kai haige. Tardi kaujringaida silakpa kaidoge. Ha khajilawro. Isanupado makhong yamna yawina senarambani tayai. Nasindu khumakkanudi. Ado nahan law yonbadu madu selsingdo puthoro. Adugi sensingdudi tayana loina paikhridudi. Aidi amta paihaude. Imana khra paikhibani lawro chalo. Tayaina imada haraga lawbiro. Ay angangsia amta yenglukige. Aina haidi piroi nang lawro. Mamana angangsibu khongban manaksi thanamisibu karigino. Thadoi nangbo kaida laigene he. Masange sendo piro hayo. Aina haibana tiyo. Nangi thabamagini hayo. Tayai dum haibiyo. Masidane aini he pulise. Paramani suidi sinatro nang pamise. Ha nang nangangsi sinatraba. Karigino yaima nangna thadoida puridia. Ha nang karigino haibane. Thadoida do puribasibu nangna. Se angangsi payo. Thadoi masi amta phuge ima. Ima isaula kano. Imada na law yonbagi senkhra leikibado piro thuna. Karigi pidoiba. Ha nangondadi. Mado isuga imogagini khanglabra aduga aduk yam masela taidudi kaida sakraba nangdia. Loikre adugini ima leiba seldo piron haisena. Kari haiba. Aduk yam maseldo loikre haiba. Nate. Nangna yumse tawribasi karino haibani yaima. Napana thambirama lawpham anidubu nangna ai khangandabida loina yolaga loisinbasibo. Nate karigino haibani.
ꯅꯌꯥꯝꯕꯁꯤꯅ ꯃꯥꯒꯤ ꯂꯧꯐꯝ ꯁꯔꯨꯛꯇꯣ ꯀꯌꯥ ꯐꯖꯅ ꯁꯦꯝꯗꯨꯅ ꯂꯧ ꯄꯥꯟꯗꯨꯅ ꯊꯝꯂꯤꯕꯅꯣ ꯑꯗꯨꯒ ꯅꯪꯅ ꯂꯣꯏꯅ ꯌꯣꯟꯗꯅ ꯅꯪ ꯏꯃꯥ ꯁꯦꯜꯗꯨ ꯄꯤꯔꯣ ꯍꯥꯏꯕꯅꯤ ꯋꯥꯊꯤ ꯇꯧ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯏ ꯀꯥꯔꯛꯇꯅꯅꯦ ꯄꯥꯕ ꯁꯤꯕ ꯑꯗꯨꯃꯥꯏꯅ ꯏꯃꯥ ꯅꯪꯁꯨ ꯁꯤꯒꯅꯤꯀꯣ ꯉꯁꯤ ꯍꯥꯠꯂꯣ ꯏꯃꯥ ꯁꯤꯔꯒꯦ ꯑꯗꯨꯒꯅꯦ ꯁꯦꯜꯗꯨꯗꯤ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯁꯨꯛꯄꯤ ꯄꯤꯔꯣꯏ ꯈꯪꯉꯣ ꯑꯗꯨꯗꯤ ꯌꯨꯝꯃꯩ ꯊꯥꯗꯣꯛꯑꯒꯦ ꯍꯥ ꯇꯌꯥꯏ ꯀꯩꯅꯣ ꯅꯪꯅ ꯇꯩꯗꯨꯕꯣ ꯉꯥꯎꯔꯕ꯭ꯔꯥ ꯇꯌꯥꯏꯕꯣ ꯑꯆꯧꯕ ꯑꯃꯨꯁꯅꯥꯅ ꯇꯧꯔꯤꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯂꯥꯎꯅꯦꯍꯦ ꯑꯃꯨꯁꯅꯥꯅ ꯅꯣꯏ ꯑꯩꯅ ꯍꯜꯂꯛꯄꯗ ꯌꯨꯝꯗ ꯂꯩꯔꯝꯕ ꯌꯥꯔꯣꯏ ꯈꯪꯉꯣ ꯀꯔꯤꯒꯤ ꯆꯠꯂꯤꯅꯣ ꯅꯌꯥꯝꯕꯒ ꯋꯥꯔꯤ ꯁꯥꯈꯣꯗꯅ ꯍꯥ ꯅꯨꯄꯤꯅ ꯉꯝꯕ ꯅꯨꯄꯥꯗꯨꯔꯣ ꯍꯥꯄꯨ ꯆꯨꯕꯗꯣ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯏꯆꯥꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥ ꯀꯔꯝꯍꯥꯏꯅ ꯑꯣꯏꯔꯝꯂꯤꯅꯣ ꯍꯥꯏꯕꯅꯤꯗ ꯊꯥꯗꯣꯏ ꯏꯁꯨꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯨ ꯏꯁꯨꯁꯦ ꯀꯩꯅꯣꯝ ꯇꯧꯏꯀꯣ ꯃꯊꯟꯇ ꯂꯩꯍꯟꯒꯅꯨ ꯍꯣꯏ ꯏꯃꯥ ꯑꯃꯨꯁꯅꯥꯅ ꯏꯃꯨꯡꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯃꯥꯅ ꯊꯥꯗꯣꯏꯕꯨ ꯐꯨꯕꯤꯕ ꯊꯤꯅ ꯇꯧꯕꯤꯕ ꯃꯆꯥꯅꯨꯄꯥ ꯋꯥꯡꯕꯕꯨꯁꯨ ꯊꯤꯅ ꯐꯨꯕꯤꯕꯁꯤꯡꯗꯨ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯋꯥꯡꯕꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯁꯨꯝ ꯎꯗꯨꯅ ꯊꯦꯡꯅꯗꯨꯅ ꯂꯥꯛꯄ ꯑꯃꯗꯤ ꯃꯄꯥꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯗꯕ ꯃꯃꯥ ꯊꯥꯗꯣꯏꯒꯗ ꯂꯩꯃꯤꯟꯅꯕꯅ ꯋꯥꯡꯕꯅ ꯄꯥꯈꯪ ꯃꯆꯥ ꯐꯔꯛꯂꯕ ꯀꯥꯟꯗꯗꯤ ꯃꯄꯥ ꯑꯃꯨꯁꯅꯥꯕꯨ ꯃꯆꯥꯅꯨꯄꯥ ꯋꯥꯡꯕꯅ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯔꯝꯗꯦ ꯅꯣꯡꯃꯗꯤ ꯑꯃꯨꯁꯅꯥꯅ ꯃꯃꯥ ꯊꯥꯗꯣꯏꯗ ꯈꯠꯅꯕ ꯍꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯋꯥꯡꯕꯁꯨ ꯂꯩꯔꯝꯃꯤ ꯅꯪ ꯑꯩꯅ ꯁꯦꯜ ꯄꯤꯌꯨꯅ ꯍꯥꯏꯕꯁꯤ ꯄꯤꯔꯣꯏ ꯍꯥ ꯅꯪ ꯄꯤꯔꯣꯏꯕ ꯇꯌꯥꯏꯅ ꯅꯨꯡꯇꯤꯒꯤ ꯁꯦꯜ ꯄꯤꯌꯨꯅ ꯌꯨꯝꯗ ꯈꯠꯅꯕ ꯍꯧꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯁꯤꯕꯨ ꯁꯦꯜ ꯄꯥꯝꯕꯤ ꯑꯣꯏꯅ ꯎꯔꯕ꯭ꯔꯣ ꯃꯣꯏꯇꯌꯥꯏꯅ ꯑꯩꯅ ꯁꯣꯝꯗ ꯐꯤ ꯐꯅꯦꯛ ꯈꯔ ꯁꯥꯗꯨꯅ ꯏꯃꯨꯡꯕꯨ ꯄꯨꯒꯗ꯭ꯔꯥ ꯏꯁꯥꯒꯤ ꯃꯍꯩ ꯇꯝꯕꯁꯤꯕꯨ ꯂꯣꯏꯁꯤꯟꯍꯟꯒꯗ꯭ꯔꯥ ꯃꯁꯤꯗ ꯍꯣꯠꯅꯕꯗ ꯑꯩꯗꯤ ꯁꯤꯒꯗꯧꯔꯤ ꯑꯗꯨꯒ ꯃꯣꯏ ꯇꯌꯥꯏꯅ ꯌꯨꯝꯁꯤꯗ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯇꯁꯨ ꯌꯦꯡꯁꯤꯟꯕꯤꯕ ꯅꯠꯇꯦ ꯑꯗꯨꯒ ꯁꯦꯜ ꯄꯤꯌꯨꯗ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯄꯤꯗ꯭ꯔꯒꯅ ꯁꯥ ꯁꯟꯗꯧꯅ ꯏꯃꯥ ꯏꯆꯥꯕꯨ ꯊꯤꯅ ꯐꯨꯕꯤꯕ ꯃꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗ ꯃꯆꯤꯟꯒ ꯈꯨꯝꯃꯤꯅꯦ ꯑꯗꯨꯗꯤ ꯅꯪ ꯐꯨꯖꯕ ꯇꯥꯔꯦ ꯇꯌꯥꯏ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯀꯩꯗꯧꯕꯒꯦ ꯍꯧꯖꯤꯛꯇꯤ ꯅꯆꯥꯁꯨ ꯆꯥꯎꯔꯕꯅꯤ ꯑꯌꯣ ꯇꯌꯥꯏ ꯐꯨꯔꯛꯀꯅꯣ ꯀꯩꯗꯧꯕꯒꯦ ꯇꯌꯥꯏ ꯍꯣꯏ ꯏꯃꯥ ꯋꯥꯡꯕꯅ ꯉꯁꯤꯗꯤ ꯑꯩ ꯄꯥꯕꯨ ꯀꯤꯗꯨꯅ ꯂꯩꯔꯣꯏꯒꯦ ꯉꯁꯤꯗꯤ ꯄꯥꯕꯁꯦ ꯑꯩꯅ ꯐꯨꯖꯕ ꯇꯥꯔꯦ ꯀꯗꯥꯏ ꯄꯨꯄꯨꯅ ꯄꯥꯏꯔꯝꯕ ꯍꯥꯏꯕ ꯂꯤꯆꯩ ꯃꯔꯨꯗꯣ ꯑꯣ ꯁꯤ ꯂꯩꯔꯦ ꯄꯨꯄꯨ ꯅꯁꯨ ꯍꯧꯔꯒꯦ ꯃꯤ ꯎꯁꯤꯠꯇꯕ ꯑꯌꯣ ꯀꯅꯥꯅꯣ ꯌꯦꯔꯥ ꯅꯪ ꯑꯣꯏꯔꯦ ꯑꯌꯣ ꯏꯃꯥꯗ ꯅꯪꯅ ꯐꯨꯕꯗꯣ ꯉꯁꯤꯗꯒꯤꯗꯤ ꯌꯥꯔꯣꯏ ꯈꯪꯂꯕ꯭ꯔꯥ ꯑꯃꯨꯁꯅꯥꯅ ꯊꯥꯗꯣꯏ ꯑꯌꯣ ꯊꯥꯗꯣꯏ ꯅꯆꯥꯅꯨꯄꯥꯁꯤ ꯊꯥꯗꯣꯏ ꯅꯆꯥꯅꯨꯄꯥꯁꯤ ꯈꯥꯝꯃꯨꯅꯦꯍꯦ ꯑꯌꯣ 이붕아 나빠도 좀 많이 떠와이디에 이붕아 이세도 탐험이 낭뭐 마 가마가노 바바나 아이나 픽닝에다기 이마나 푸부디 떠호이브라 야브라 부부수 바바나 이세나 간다 시버네다 너시디 이바세 아이나 핫바 따레 마 까거노 hꯧꯖꯤꯛꯇꯤ ꯅꯆꯥ ꯆꯥꯎꯔꯦ ꯑꯗꯨꯅ 이마다 티나 ꯇꯧꯕꯤ ꯃꯈꯩ 이빠 ꯑꯣꯏꯔꯕꯁꯨ ꯅꯆꯥ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏꯗꯕꯅꯤ ꯑꯩ ꯆꯠꯂꯨꯔꯒꯦ ꯅꯃꯥꯅꯆꯥ ꯑꯩꯅ ꯍꯜꯂꯛꯄ ꯂꯩꯔꯝꯕꯗꯨꯀꯣ 이마 ꯅꯪ ꯉꯁꯥꯏꯗꯒꯤ ꯃꯉꯣꯜꯗ ꯂꯩꯕ꯭ꯔꯣ ꯑꯗꯨꯒ ꯅꯁꯨ ꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯐꯨꯔꯒ ꯈꯥꯝꯕ ꯆꯪꯉꯛꯇꯕ 이마 ꯅꯪꯁꯨ ꯑꯩꯅ ꯍꯜꯂꯛꯄꯗ ꯌꯨꯝꯗ ꯂꯩꯔꯝꯕ ꯌꯥꯔꯣꯏ ꯈꯪꯉꯨ ꯀꯂꯛ ꯍꯦꯛ ꯄꯦꯜꯂꯤꯗ ꯅꯪꯅ ꯀꯜꯂꯤꯉꯩ ꯅꯪꯅ ꯉꯝꯂꯤꯀꯥꯟꯗ ꯅꯇꯨ ꯅꯆꯥꯗ ꯑꯣꯠꯈꯤ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯅꯨꯄꯥꯅ ꯑꯃꯨꯛ ꯑꯣꯠꯄ ꯇꯥꯔꯦꯗꯅ ꯁꯤꯅꯦ ꯅꯪꯅ ꯐꯅꯅꯦ ꯅꯨꯡꯁꯤꯅ ꯅꯇꯨ ꯅꯆꯥꯁꯦ ꯂꯣꯏꯅꯕꯤꯔꯝꯂꯕꯗꯤ ꯅꯆꯥꯅ ꯉꯁꯤ ꯐꯨꯔꯤꯕꯗꯣ ꯐꯨꯔꯝꯂꯣꯏꯅꯦꯍꯦ ꯀꯂꯛ ꯍꯦꯛ ꯄꯦꯜꯂꯤ ꯀꯝꯗꯧꯏ ꯊꯥꯗꯣꯏ ꯅꯪꯕꯨ ꯀꯌꯥꯝ ꯀꯟꯅ ꯐꯨꯔꯝꯂꯒꯦꯅꯦꯍꯦ ꯏꯃꯥ ꯉꯁꯤꯗꯤ ꯅꯆꯥꯅꯨꯄꯥꯅ ꯃꯄꯥꯗ ꯇꯧꯍꯩꯗꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ ꯀꯔꯤꯒꯤ ꯇꯧꯍꯩꯗꯕꯅꯣ ꯃꯗꯨꯒꯤ ꯑꯣꯏꯔꯕꯗꯤꯅꯦ ꯀꯔꯤꯁꯨ ꯈꯜꯂꯨ ꯍꯧꯖꯤꯛꯇꯤꯅꯦ ꯃꯥꯒꯤ ꯃꯇꯝ ꯍꯥꯏꯗꯣ ꯁꯨꯔꯛꯄꯒꯤꯅꯤ ꯑꯗꯨꯕꯨꯅꯦ 이수 누빠 마곡대가디 갈루놓고 ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯂꯩꯀꯥꯏ ꯃꯤꯅꯅꯦ ꯅꯣꯛꯅꯈꯤꯅꯤ ꯑꯕꯣ ꯑꯩ ꯈꯥꯡꯗꯨꯅ ꯁꯨꯝ ꯂꯩꯕꯗꯣ ꯉꯝꯂꯛꯇ꯭ꯔꯦ ꯃꯁꯦ ꯏꯄꯥ ꯑꯣꯏꯔꯕꯁꯨ ꯐꯠꯇꯕ ꯏꯄꯥꯅꯤ ꯁꯥꯗꯒꯤ ꯍꯦꯟꯅ ꯇꯣꯜꯂꯕ ꯏꯄꯥ ꯊꯥꯗꯣꯏꯅ 이붕아 ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯄꯥꯅꯤ ꯑꯗꯨꯝ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯁꯤꯖꯤꯟꯅꯒꯅꯨ ꯏꯃꯥ 이ꯄꯥ ꯑꯣꯏꯔꯕꯁꯨ ꯂꯥꯏ ꯑꯣꯏꯔꯕꯁꯨ 이마ꯗꯕꯨ ꯊꯤꯅ ꯇꯧꯕꯗꯣ ꯅꯆꯥꯅ ꯂꯦꯝꯅ ꯊꯥꯔꯨꯏ 이붕아 ꯉꯥꯏꯈꯣ 이붕아 ꯑꯁ 이마 나수 누빠세 사라고 뭐 생크레 떠오르시 마빠기 맛도 먹네 마사 누빠기 미훈 맛다 먹네 이리 꼭 가오리다 다도이 까나데
ꯆꯥꯛꯇꯣ ꯊꯣꯡꯅꯕ ꯇꯧꯔꯨꯔꯣ ꯑꯗꯨꯒꯅꯦ ꯏꯁꯨ ꯅꯨꯄꯥꯁꯦ ꯃꯤꯍꯨꯜ ꯈꯔꯗꯤ ꯐꯔꯔꯣꯏ ꯅꯪꯅ ꯃꯤꯔꯣꯜꯂꯤꯉꯩꯗ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯔꯒ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯟꯗꯅ ꯅꯨꯡꯉꯥꯏ ꯂꯩꯒꯗꯕ ꯃꯇꯝꯗꯨꯗ ꯑꯣꯛꯇꯕ ꯏꯆꯥ ꯅꯨꯄꯥꯁꯤꯅꯅꯦ ꯐꯠꯇꯗꯅ ꯈꯠꯅꯕ ꯍꯧꯕꯒ ꯐꯨꯕꯤꯕꯒ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯕꯒ ꯃꯌꯥꯝ ꯑꯃ ꯇꯧꯈꯤꯕꯗꯣ ꯑꯗꯨꯅ ꯏꯁꯨꯗ ꯃꯃꯤ ꯈꯔꯗꯤ ꯇꯥꯔꯝꯒꯅꯤ ꯑꯗꯨꯅꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯆꯥꯛꯇꯣ ꯅꯪꯅ ꯇꯧꯒꯗꯕꯗꯣ ꯇꯧꯖꯔꯣ ꯆꯥꯛꯇꯣ ꯊꯣꯡꯂꯨꯔꯣ ꯑꯃꯨꯁꯅꯥ ꯃꯃꯥꯟꯅꯕ ꯈꯔꯒ ꯄꯨꯟꯗꯨꯅ ꯍꯤꯗꯥꯛ ꯊꯛꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯁꯅꯥꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯃꯆꯥꯅꯨꯄꯥꯅ ꯄꯨꯔꯛꯄꯒꯤ ꯋꯥꯔꯤꯁꯨ ꯇꯝꯂꯝꯃꯤ ꯑꯩ ꯁꯔꯨꯛꯇꯣ ꯊꯟꯅ ꯍꯩꯖꯤꯜꯂꯣ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯥ ꯍꯥꯠꯀꯗꯕꯅꯤ ꯃꯃꯥꯁꯨ ꯍꯥꯠꯀꯅꯤ ꯏꯃꯥꯁꯨ ꯍꯥꯠꯀꯅꯤ ꯀꯪꯒꯅꯤꯅ ꯉꯁꯤꯗꯤ ꯅꯆꯥꯅꯨꯄꯥꯅ ꯐꯨꯊꯔꯦ ꯍꯥꯏꯁꯤꯅꯤ ꯑꯃꯅ ꯃꯈꯣꯡ ꯃꯈꯨꯠꯂꯝ ꯊꯨꯗꯦꯎ ꯌꯥꯗ꯭ꯔꯣ ngasi puruk pai bise hayeng su khu ga harak toini ne amushana thude kadoribani mamanab amanam moibu pokpiri ba chawnam yokpiri ba mapabu phui kai hu pijarag hato khoni ekhoi de goyo makok to layai na ne pok pok thomdat kadawni thomdat toribani masi bumba mamana isilaga toholibani mamanab amana ekhoi na haidro mama du ngalingai da tanthokro amasila sena nangi na tudo ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯨ ꯀꯨꯆꯨ ꯁꯦꯡꯗꯕꯤ ꯃꯌꯥ ꯆꯧꯕꯒꯤ ꯂꯥꯡꯗ ꯊꯨꯗꯅ ꯗꯁꯥ ꯇꯥꯍꯧꯔꯦꯗꯅ ꯑꯃꯅ ꯍꯣꯏꯅꯦ ꯅꯣꯏ ꯑꯅꯤꯁꯦ ꯄꯥꯈꯪ ꯑꯣꯏꯔꯤꯀꯥꯟ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯄꯅꯤꯅꯦ ꯅꯨꯄꯤꯁꯨ ꯃꯃꯥꯟꯅꯕꯤ ꯑꯃꯨꯁꯅꯥꯅ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯁꯦ ꯃꯔꯨꯞ ꯅꯆꯥꯅꯨꯄꯥ ꯑꯣꯏꯔ ꯃꯥꯜꯂꯦꯍꯦ ꯑꯃꯗꯨꯅ ꯑꯩ ꯆꯠꯂꯦꯍꯦ ꯅꯣꯏ ꯊꯥꯍꯧꯔꯣ ꯑꯦ ꯉꯁꯥꯏꯗꯤ ꯑꯐꯥꯎ ꯁꯥꯗꯅ ꯂꯩꯌꯩꯅ ꯊꯣꯝꯗꯠꯀꯗꯕꯅꯤ ꯀꯀꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯥ ꯂꯥꯛꯄꯗ ꯀꯤꯗꯅ ꯆꯦꯟꯈ꯭ꯔꯦ ꯀꯥꯏꯗꯩꯅꯣꯗ ꯄꯉꯥꯡ ꯉꯥꯡꯂꯤꯕꯅꯤ ꯃꯥꯁꯨ ꯃꯆꯥꯅꯨꯄꯥꯅ ꯉꯥꯛ ꯂꯩꯇ ꯏꯁꯤꯡꯗ ꯊꯥꯗꯔꯒ ꯂꯩꯔꯕꯅꯤ ꯑꯗꯣ ꯑꯩꯗꯤ ꯏꯆꯥꯗꯗꯤ ꯁꯨꯛꯀꯤ ꯀꯤꯗꯦꯍꯦ ꯍꯣꯏ ꯅꯨꯄꯤꯕꯨꯗꯤ ꯌꯥꯝ ꯀꯤꯀꯣ ꯑꯃꯨꯁꯅꯥꯅ ꯀꯔꯤꯒꯤ ꯅꯇꯨ ꯀꯤꯔꯤꯕ ꯅꯪꯗꯤ ꯃꯔꯨꯞ ꯑꯃꯨꯁꯅꯥ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯌꯥ ꯑꯆꯧꯕꯗꯨꯅ ꯆꯤꯛꯄꯒꯤ ꯈꯨꯅꯥꯁꯤꯗꯤ ꯍꯨꯒ ꯀꯥꯕꯖꯥꯠꯅꯤ ꯑꯗꯣ ꯑꯩꯁꯨ ꯆꯪꯂꯒꯦ ꯊꯦꯡꯂꯕꯗꯤ ꯊꯤꯕ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯑꯃꯨꯁꯅꯥꯅ ꯏꯔꯥ ꯃꯤꯀꯤꯗꯤꯁꯤꯡꯁꯤꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯂꯒꯦ ꯏꯆꯥꯒ ꯏꯇꯨꯒ ꯐꯨꯒꯗꯧꯅꯤ ꯌꯨꯝꯗ ꯑꯃꯇ ꯂꯩꯍꯜꯂꯣꯏ ꯂꯣꯏꯅ ꯇꯥꯟꯊꯣꯛꯂꯒ ꯏꯪꯈꯣꯜꯁꯦ ꯌꯣꯟꯊꯣꯛꯂꯒ ꯉꯥꯎꯊꯔꯒ ꯂꯩꯗꯧꯔꯤꯕꯅꯤ ꯑꯃꯨꯁꯅꯥ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯄꯣꯠꯆꯩ ꯂꯪꯈꯥꯏꯗꯨꯅ ꯊꯥꯗꯣꯏꯕꯨ ꯐꯨꯗꯣꯏ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯡꯕꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯥ ꯑꯃꯨꯁꯅꯥꯕꯨ ꯐꯨꯊꯔꯝꯃꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯃꯨꯁꯅꯥ ꯍꯥꯟꯅꯒꯨꯝꯅ ꯌꯨꯝꯗ ꯐꯥꯎꯕ ꯁꯥꯕ ꯊꯥꯗꯣꯏꯗ ꯐꯨꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯃꯨꯁꯅꯥ ꯃꯆꯥꯅꯨꯄꯥ ꯋꯥꯡꯕꯕꯨ ꯀꯤꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯃꯨꯁꯅꯥ ꯑꯍꯜ ꯑꯣꯏꯗꯨꯅ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ ꯁꯣꯜꯂꯕꯁꯨ ꯃꯆꯥꯅꯁꯨ ꯃꯇꯨꯅꯁꯨ ꯃꯃꯥꯅꯁꯨ ꯑꯃꯨꯁꯅꯥꯕꯨ ꯍꯟꯅ ꯌꯦꯡꯕꯤꯔꯝꯗꯦ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯈꯔ ꯆꯥꯕ ꯈꯔ ꯊꯛꯄ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯏꯃꯣꯠ ꯃꯣꯠꯅ ꯂꯩꯕ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯊꯥꯗꯣꯏꯗꯤ ꯃꯆꯥꯅꯨꯄꯥ ꯋꯥꯡꯕꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯃꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯣꯏꯅ ꯊꯨꯡꯍꯜꯂꯝꯃꯤ ꯑꯃꯨꯁꯅꯥꯅ ꯅꯨꯡꯉꯥꯏꯕꯅꯤꯗ ꯑꯩꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯀꯜꯂꯤꯉꯩꯒꯤ ꯃꯇꯝꯗꯣ ꯆꯥꯅꯤꯡꯕꯗ ꯆꯥ ꯉꯥꯎꯅꯤꯡꯕꯗ ꯉꯥꯎ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯀꯣ ꯃꯇꯝꯗꯣ ꯍꯤꯗꯥꯛ ꯑꯃꯨꯛ ꯊꯛꯅꯤꯡꯉꯦꯅꯦ ꯀꯥꯏꯗꯒꯤ ꯁꯤꯔꯟ ꯊꯛꯀꯅꯤ ꯇꯧꯔꯤꯁꯤꯅꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥꯟꯅꯕꯈꯩꯁꯨ ꯄꯨꯟꯁꯤ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯈꯤꯗ꯭ꯔꯦ ꯌꯨꯝꯗꯒꯤ ꯁꯦꯟ ꯂꯧꯒꯦꯁꯨ ꯄꯤꯔꯛꯑꯣꯏ ꯁꯣꯠꯂꯒ ꯊꯛꯂꯨꯒꯦ ꯍꯥꯏꯔꯕꯁꯨ ꯍꯥꯟꯅꯒꯤ ꯃꯌꯥꯝ ꯇꯣꯜꯂꯤꯕꯅꯤꯅ ꯊꯤꯅ ꯈꯪꯂꯛꯀꯅꯤ ꯈꯨꯄꯥꯛꯅ ꯐꯥꯎ ꯊꯥꯔꯛꯀꯅꯤ ꯏꯃꯥꯗ ꯍꯥꯏꯔꯒ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯀꯔꯤꯅꯣ ꯑꯃꯨꯁꯅꯥ ꯏꯃꯥ ꯁꯦꯜ ꯈꯤꯇ ꯄꯤꯌꯨꯗꯅ ꯅꯃꯥꯅ ꯑꯁꯨꯛ ꯀꯟꯅ ꯅꯥꯗ ꯂꯩꯔꯤꯕꯁꯦ ꯅꯣꯡꯃꯇ ꯍꯪꯗ꯭ꯔꯒ ꯁꯦꯜ ꯄꯤꯌꯣꯕ ꯀꯩꯅꯣ ꯍꯦ ꯆꯠꯂꯣ ꯁꯦꯜ ꯂꯩꯇꯦ ꯏꯃꯥ ꯂꯩꯔꯗꯤ ꯄꯤꯌꯨꯗ ꯑꯩ ꯕꯤꯔꯤ ꯃꯆꯩ ꯑꯝꯇ ꯊꯧꯒꯦ ꯇꯧꯕꯅꯦꯕ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯁꯣꯔ ꯍꯣꯟꯕꯅꯒ ꯋꯥꯕꯅꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯨꯅ ꯍꯦ ꯃꯣꯝꯄꯥꯛ ꯃꯈꯥꯗꯒ ꯑꯝꯇ ꯊꯝꯗ꯭ꯔꯕꯣ ꯏꯃꯥ ꯋꯥꯡꯕ ꯏꯃꯥ ꯅꯁꯨ ꯅꯨꯄꯥ ꯀꯧꯔꯅꯨ ꯌꯥꯔꯦ ꯑꯩ ꯊꯣꯛꯑꯒꯦ ꯀꯔꯤꯅꯣ ꯑꯩꯅ ꯁꯣꯔ ꯍꯣꯟꯕꯗ ꯏꯅꯝ ꯅꯝꯃꯩꯁꯤꯅ ꯑꯩꯁꯨ ꯏ ꯑꯣꯔꯒ ꯁꯤꯗꯣꯏ ꯖꯥꯠꯂꯅꯦ ꯑꯩꯅ ꯏꯃꯥ ꯄꯥꯕ ꯏꯇꯨꯒ ꯏꯆꯥꯒꯗ ꯑꯩꯅ ꯀꯜꯂꯤꯉꯩꯗ ꯊꯤꯅ ꯇꯧꯈꯤꯕ ꯑꯣꯠꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯍꯩꯅꯤꯀꯣ ꯉꯁꯤ ꯑꯩꯅ ꯏꯁꯥꯒꯤ ꯑꯃꯥꯡꯕꯗ ꯑꯣꯠꯂꯒ ꯁꯤꯒꯗꯧꯔꯤꯕꯁꯦ ꯑꯃꯥꯡꯕ ꯃꯔꯛꯇ ꯑꯣꯜꯂꯒ ꯁꯤꯗꯣꯔꯤꯕꯅꯦꯕ ꯑꯩꯁꯦ ꯑꯁꯨꯝꯅ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯋꯥꯡꯕ ꯈꯪꯅꯖꯕꯤ ꯌꯥꯝꯅ ꯐꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ ꯃꯃꯧ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯐꯕꯅ ꯃꯀꯨꯕꯣꯛ ꯑꯃꯨꯁꯅꯥꯕꯨ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ
ꯑꯃꯨꯁꯅ ꯃꯥꯅ ꯐꯠꯂꯨꯗ ꯃꯌꯥꯝꯗꯨ ꯈꯪꯖꯔꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯇꯣꯏꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯨꯕ ꯃꯌꯥꯝ ꯑꯗꯨꯅ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗ ꯑꯃꯨꯁꯅ ꯁꯤꯅꯤꯡꯗ ꯃꯁꯥꯒꯤ ꯑꯃꯥꯡꯕ ꯃꯔꯛꯇ ꯑꯣꯟꯗꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯃꯨꯁꯅ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡ ꯊꯥꯗꯣꯏꯅꯦ, ꯃꯃꯥꯅꯦ, ꯃꯆꯥꯅꯨꯄꯥ ꯋꯥꯡꯕꯅꯦ, ꯃꯃꯧꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯁꯥꯕꯤꯔꯩ ꯀꯧꯕ ꯋꯥꯈꯜ ꯄꯨꯝꯁꯣꯏ ꯁꯣꯏꯔꯕ ꯅꯨꯄꯤꯒꯤ ꯃꯑꯣꯡꯁꯨ ꯍꯥꯏꯐꯦꯠ ꯆꯪꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯥꯕꯤꯔꯩꯗꯣ ꯉꯥꯎꯖꯔꯒꯁꯨ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯥꯅ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯅꯣꯡꯃ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃꯗꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯈ꯭ꯔꯤ ꯏꯁꯤꯠꯂꯒ ꯉꯥ ꯐꯥꯅꯔꯤ꯫ ꯑꯗꯨꯒ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯉꯥ ꯐꯥꯕ ꯌꯦꯡꯂꯤ꯫ ꯅꯨꯄꯥ ꯑꯃꯅ, "ꯁꯥꯕꯤꯔꯩ, ꯁꯥꯕꯤꯔꯩ, ꯅꯈꯣꯡ ꯃꯌꯥꯗ ꯉꯥꯃꯨ ꯑꯃ ꯂꯩꯔꯦꯅꯦ꯫ ꯅꯪꯕꯨ ꯉꯥꯃꯨꯗꯨ ꯎꯗ꯭ꯔꯣ? ꯅꯁꯝ ꯁꯥꯡꯕꯗꯨ ꯁꯦꯟꯅꯔꯤꯉꯩꯗ?" "ꯎꯖꯗꯤꯌꯦ, ꯎꯖꯗꯤꯌꯦ. ꯎꯔꯒꯕꯨ ꯉꯁꯥꯏꯅ ꯐꯥꯔꯣꯏꯗ꯭ꯔꯣ? ꯉꯥꯃꯨ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯍꯜꯂꯛꯄ ꯑꯣꯏꯔꯝꯃꯤ ꯅꯪꯅ ꯅꯊꯟꯅꯈꯛ ꯎꯔꯤꯗꯣ." "ꯍꯩ, ꯊꯋꯥꯏꯒ ꯄꯜꯂꯛꯀꯅꯨ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯕ ꯃꯤꯒꯤ ꯊꯋꯥꯏ ꯍꯦꯛ ꯍꯜꯂꯦꯅꯅꯦ ꯊꯥꯏꯅꯗꯒꯤ ꯋꯥꯔꯤꯅꯔꯤꯕꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯅꯣꯏꯒꯤ ꯉꯥ ꯐꯥꯕ ꯌꯦꯡꯂꯒ ꯉꯥ ꯂꯩꯐꯝ ꯇꯥꯛꯂꯤꯕꯁꯦ ꯉꯥꯗꯤ ꯆꯥꯕꯁꯨ ꯐꯪꯕ ꯅꯠꯇꯦꯗꯣ." "ꯏꯁ, ꯑꯣ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯅꯦ, ꯅꯪꯁꯨ ꯀꯨꯝꯂꯒꯅꯦ ꯐꯥꯔꯨ ꯂꯥꯎ. ꯀꯅꯥꯝꯇꯅ ꯅꯪꯉꯣꯟꯗ ꯊꯤꯡꯂꯣꯏ." "ꯍꯩ, ꯑꯩꯈꯣꯏꯗꯤ ꯏꯁꯤꯠꯄ ꯌꯥꯎꯗꯅ ꯉꯥ ꯐꯥꯕ ꯀꯃꯥꯏ ꯌꯥꯎꯗꯣꯏꯅꯣ? ꯌꯥꯎꯕ ꯌꯥꯔꯣꯏ." ꯍꯅꯨꯕ ꯑꯃꯅ, "ꯅꯇꯟ ꯇꯜꯂꯕꯗꯤ ꯆꯥꯗꯕ ꯇꯥꯕꯅꯤ. ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯁꯨ ꯂꯩꯀꯥꯏ ꯊꯨꯡꯅꯕ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤ ꯉꯥ ꯐꯥꯅꯤ ꯂꯥꯎꯈ꯭ꯔꯤꯕꯗꯨꯗꯤ." "ꯈꯨꯔꯥ, ꯑꯩ ꯇꯥꯍꯧꯗꯦꯕ ꯑꯩꯗꯤ. ꯇꯥꯅꯕ ꯂꯥꯎꯕꯤꯔꯝꯗꯕꯅꯔ ꯀꯩꯅꯣ?" ꯅꯨꯄꯤ ꯑꯃꯅ, "ꯍꯣ, ꯂꯥꯎꯅꯤꯅ ꯂꯥꯎꯔꯗꯤ ꯃꯤ ꯂꯣꯏꯅ ꯇꯥꯅꯕ ꯍꯦꯛ ꯂꯥꯎꯕꯤꯔꯗꯤ ꯐꯗꯧꯅꯤ." "ꯏꯕꯦꯝꯃ, ꯅꯅꯥꯗꯣ ꯈꯔ ꯁꯦꯡꯗꯣꯛꯅꯧ. ꯅꯣꯏꯅꯤ ꯈꯛꯇꯅꯤ ꯇꯥꯍꯧꯗ꯭ꯔꯤꯕꯁꯦ. ꯑꯇꯩꯗꯤ ꯂꯣꯏꯅ ꯇꯥꯗꯅ ꯄꯨꯈ꯭ꯔꯤꯁꯤꯗ ꯏꯁꯤꯠꯄ ꯌꯥꯎꯅꯔꯤꯕꯁꯤꯅꯤ." ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯗ ꯁꯥꯅꯧꯅ ꯁꯥꯕꯤꯔꯩꯗ, "ꯇꯥ ꯁꯥꯕꯤꯔꯩ, ꯅꯪꯗꯤ ꯑꯍꯜꯁꯤꯅ ꯂꯥꯎꯕꯗꯣ ꯇꯥꯏ ꯍꯥꯏꯌꯨꯀꯣ. ꯑꯩꯅ ꯍꯥꯏꯕꯅꯤ ꯍꯥꯏꯒꯅꯨꯀꯣ." "ꯏꯁ, ꯇꯥ ꯁꯥꯕꯤꯔꯩ ꯀꯧꯔꯛꯀꯅꯨ. ꯏꯆꯦ ꯁꯥꯕꯤꯔꯩ ꯀꯧꯔꯛꯑꯣ." "ꯑꯁ, ꯍꯩꯅꯈꯤꯗ꯭ꯔꯦ ꯑꯣꯏꯕ ꯇꯥ ꯁꯥꯕꯤꯔꯩ. ꯃꯤꯉꯣꯟꯗ ꯀꯧꯒꯦ ꯀꯧꯍꯜꯂꯣ. ꯑꯩꯗꯤ ꯃꯗꯨ ꯉꯝꯃꯣꯏ." "ꯁꯥꯅꯧ, ꯅꯪ ꯑꯩꯁꯦ ꯅꯨꯄꯤ ꯃꯥꯟꯗ꯭ꯔꯕꯣ?" "ꯀꯩꯅꯣ ꯇꯥ ꯁꯥꯕꯤꯔꯩ, ꯅꯨꯄꯥꯗꯕꯨ ꯅꯨꯄꯤ ꯃꯥꯟꯗ꯭ꯔꯕꯣ ꯍꯥꯏꯁꯤꯕꯣ? ꯅꯪ ꯅꯨꯄꯤ ꯑꯃ ꯑꯣꯏꯅꯤꯡꯕ꯭ꯔꯣ?" "ꯀꯩꯅꯦꯒꯦ ꯁꯤꯗꯤ? ꯅꯨꯄꯤꯕꯨ ꯅꯨꯄꯤ ꯃꯥꯟꯗ꯭ꯔꯕꯣ ꯍꯥꯏꯁꯤꯕꯣ? ꯍꯣ, ꯌꯥꯖꯔꯦ. ꯉꯥ ꯈꯔꯁꯦ ꯌꯨꯝꯗ ꯊꯣꯡꯂꯒ ꯆꯥꯖꯔꯨꯒꯦ." "ꯇꯥ ꯁꯥꯕꯤꯔꯩ, ꯅꯪꯗꯤ ꯀꯥꯏꯗ ꯊꯣꯡꯉ ꯆꯥꯗꯣꯏꯕ?" "ꯀꯩꯅꯦꯒꯤ ꯁꯥꯅꯧ, ꯌꯨꯝ ꯂꯩꯁꯤ ꯎꯗ꯭ꯔꯕꯣ? ꯅꯪꯗꯤ ꯅꯌꯨꯝꯗꯁꯨ ꯆꯪꯍꯟꯗꯅ." "ꯍꯣ, ꯂꯣꯟꯅ ꯆꯪꯉꯒꯅꯦ ꯊꯣꯡꯉ ꯆꯥꯗꯧꯔꯤꯕꯅꯤ." "ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯐꯨꯕꯤꯔꯛꯁꯅꯤ." "ꯀꯔꯤꯌꯥ? ꯄꯣꯛꯁꯨ ꯄꯣꯛꯃꯤꯟꯅꯗꯕ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯐꯨꯗꯧꯔꯤꯕ?" "ꯀꯔꯤꯅꯣ ꯇꯥ ꯁꯥꯕꯤꯔꯩ, ꯇꯥꯆꯧꯒ ꯇꯌꯥꯏꯒꯗꯨꯕꯨ ꯅꯪꯒ ꯀꯃꯥꯏ ꯄꯣꯛꯃꯤꯟꯅꯗ꯭ꯔꯤꯕꯅꯣꯅꯦ? ꯅꯣꯏ ꯑꯍꯨꯝꯁꯦ ꯅꯃꯥꯝꯇꯒꯤ ꯃꯆꯥꯅꯤ." "ꯀꯔꯤ? ꯑꯩꯕꯨ ꯊꯤꯅ ꯇꯧꯕ ꯃꯣꯏꯕꯨ ꯑꯩꯒ ꯀꯔꯝ ꯍꯥꯏꯅ ꯄꯣꯛꯃꯤꯟꯅꯕꯅꯦ ꯍꯥꯏꯗꯧꯔꯤꯕꯅꯣ?" ꯉꯥ ꯐꯥꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃ ꯃꯇꯣꯝꯇ, "ꯑꯣ, ꯅꯨꯄꯤ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯊꯤꯅ ꯇꯧꯕꯤꯕ. ꯐꯨꯕꯤ ꯆꯩꯕꯤꯕ ꯍꯦꯃꯟꯕꯗꯒꯤ ꯁꯥꯕꯤꯔꯩꯁꯦ ꯋꯥꯈꯜ ꯐꯖꯅ ꯁꯣꯏꯔꯕꯅꯤꯀꯣ ꯉꯁꯤꯗꯤ. ꯃꯣꯏ ꯄꯥꯞꯇꯤ ꯆꯦꯅꯤ. ꯕꯣꯀꯨꯜꯒ ꯕꯤꯃꯣꯜꯒꯗꯣ ꯃꯤꯒꯤ ꯃꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯌꯥꯎꯖꯔꯛꯂꯕ ꯁꯦꯝꯗꯣꯛꯄ ꯌꯥꯔꯣꯏꯗꯕ ꯃꯑꯣꯡ ꯃꯇꯧꯕꯨ ꯐꯨꯕ ꯆꯩꯕ ꯇꯧꯔꯒ ꯀꯔꯝ ꯍꯥꯏꯅ ꯐꯗꯧꯔꯤꯕꯅꯣ?" ꯂꯣꯡꯇ꯭ꯔꯥꯏ ꯈꯣꯟꯕꯤ ꯅꯨꯄꯤ ꯑꯃꯅ, "ꯕꯣꯀꯨꯜꯒ ꯕꯤꯃꯣꯜꯒꯁꯦ ꯄꯥꯈꯪ ꯑꯣꯏꯔꯤꯀꯥꯟꯗꯗꯤ ꯃꯅꯥꯎ ꯅꯨꯄꯥꯁꯦ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯝꯕꯅꯤ. ꯅꯨꯄꯤ ꯍꯦꯛ ꯊꯤꯈꯤꯕꯗꯒꯤꯗꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕꯒ កាꯎꯈ꯭ꯔꯦꯗꯅ, ꯃꯇꯨ ꯃꯆꯥꯅ ꯍꯦꯟꯕꯅꯤꯅ. ꯑꯗꯣ ꯕꯤꯃꯣꯜꯒꯤ ꯅꯨꯄꯤ ꯁꯅꯥꯔꯩꯗꯤ ꯐꯕꯅꯤ." ꯅꯨꯄꯥꯗꯨꯅ, "ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯋꯣꯠ ꯑꯄꯥ ꯆꯥꯔꯨꯕꯗꯤ ꯌꯥꯗꯕꯅꯤꯅ ꯀꯨꯝꯍꯩꯅꯤ ꯈꯟꯅ ꯌꯦꯡꯂꯒ ꯑꯩꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯂꯤꯅꯕ ꯇꯥꯕꯅꯤ ꯏꯕꯦꯝꯃ." ꯁꯥꯕꯤꯔꯩꯗꯨ ꯉꯥ ꯈꯔ ꯐꯥꯔꯒ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ, "ꯏꯅꯝꯃꯧ!" ꯏꯃꯨꯡꯗꯒꯤ ꯕꯣꯀꯨꯜꯒꯤ ꯅꯨꯄꯤ ꯉꯥꯟꯕꯤꯅ, "ꯃꯄꯥ, ꯑꯩꯗꯤ ꯃꯁꯤ ꯌꯥꯝ ꯍꯩꯅꯗ꯭ꯔꯦꯀꯣ. ꯅꯨꯄꯤ ꯃꯔꯛꯇ ꯊꯝꯒꯦꯒ ꯊꯝꯈ꯭ꯔꯣ. ꯑꯩ ꯇꯨꯀꯠꯆꯕ ꯐꯥꯎꯔꯛꯑꯦꯕ ꯁꯨꯝ ꯅꯅꯥꯎ ꯅꯨꯄꯥꯁꯦ." "ꯃꯁꯦ ꯑꯩꯅ ꯑꯁꯤꯒꯤ ꯃꯤꯡꯁꯤ ꯀꯧꯅꯨꯅ ꯐꯅ ꯌꯥꯝꯅꯁꯨ ꯐꯨꯏ. ꯀꯃꯥꯏꯅ ꯇꯧꯕ ꯑꯉꯥꯡꯅꯣ ꯃꯁꯤꯕꯣ?" ꯃꯄꯥꯜꯗꯅ, "ꯏꯅꯝꯃ, ꯆꯥꯛ ꯈꯤꯇ ꯄꯤꯌꯨ. ꯑꯩ ꯉꯥ ꯊꯣꯡꯉ ꯆꯥꯒꯦ." ꯕꯤꯃꯣꯜꯒꯤ ꯌꯨꯝꯗꯒꯤ ꯕꯤꯃꯣꯜꯒꯤ ꯅꯨꯄꯤ ꯁꯅꯥꯅ, "ꯃꯥꯕꯨ ꯆꯥꯛꯀ ꯆꯥꯗ꯭ꯔꯤꯕ ꯖꯥꯠꯂꯅꯦ?" ꯁꯅꯥꯗ ꯊꯣꯛꯂꯛꯏ, "ꯏꯕꯨꯡꯉꯣ, ꯏꯁ, ꯂꯩꯈꯣꯝꯗꯨꯗꯤ ꯀꯗꯥꯏ ꯀꯨꯝꯃꯨꯔꯦ? ꯏꯅꯝꯃ, ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯐꯥꯕ ꯌꯥꯎꯔꯨꯏꯅꯤ."
Ibunga nangbu aingona inama kawgano haibani nangbo noi tene saurido adugi so yamani inama sigi ngasia kita thongbiyo ai chak yam lami hoi ado nang irudo hanane amta luza thuso hoi inama Bokuldo mapana sai mapairaga thoklei hey nangai ko aina nangwanda adugi mingaudo kawgano na kaira haikre ha hey kisinabuna ga yare sien kinune nang taso aingona puiraga ai yam kiye aingona pugano taso karigi kiba sai kiradi nang aina haiba karigi inri ha Bokulna sabireido thina phubirami sanado khamba sungamda nungaitabana loiri Noigi nasina tause pusil tokna pikre dei isi nangsu kumai oina yenglaga dom laiko Bokul gi nupi nganbina phuo yumdaga changhalakano numidang Bimoldu thabak halakpada sabireidu thongalgi upami makhongda ningaidana mamit anidu mamaigi lekho marakta mapi taba loikhibagi kangli sinthari Bimolna karino musina manungda semba magi tumfamduda tungge leitana sida kadoriba Bimoldu magi makhongduna manangnupa sabireidu nomlaga hey sabirei tabro sabirei masibu kaidu kumurjano lekho mayamsiga horen matai mathoklaga haldokjarasani Sanagi sakhungwa thangnaba Bokulgi sakhung maningdagi nganbiga Bokulgadu wari sari nganbidu kon phengna Bimolda hairodana adudi aina hongdokli wado Bimolda haida wado aingonda hairaga kaidowdoino aina hongdokpudo fazana tawrini nupina hongdoklaga khara malidana sigumbasidi as paktabana ibunga layengsi si kok hairaga loirisibo ado layengbugi sildo ingkol yolaga yengsi haibado nang nahana haudo haibi wani aidi sanadu sakhumda karino isege tegana ngangnarisibo layengwa yaba nabasu nate ingkolna karigi mu yondoiba kanagi saru yondoiba ibungodi angaw phaimaksu nate Bimoldu changlei sana tabro tai as changi kholiga haibiro yadro khara changakena haigena kaurin egisi nangwanda kaino nangna natomta buru solaga sak thongiduna itomta wari saine kaino ibungodo thongalda tummaga lehoiduna kaigino itaina khara phukibani ma chaidi dum sakini yaroiba mingoudo semdoktriba ma chaidi dum sakini tayai mi amada asoiba yengsingi yawning silabadi awatpamta leitabani nangise nupi manbisida kankhaliro aigisu inauni nusidaba nate Mingaudo nangna kharayo nangna idea ni semdo hayo kankhatpagi wakhakta nate tayai warakpa khudingmak phuraga warakadaba nate wahaina warakpa yaba pambai myam musu leiri phamungda moyani gi angang masa amakhak leibadu tumma hogolakpa mali kapai aduga muktongkhre moi ani tumina leirambadagi Bimolna ibungodo thongalda tumhobuni ibungodi thongalda tumhanba kuire kaino noina as Thongal haibadi thongal wangda tumhawebani tasongna tumanmani aina nate tasogi mayokta wangangusu lekai mangda phajade khana jaina batalle tayai aidi noina china nangna nanangnu pada tawbirisa yam pende ko aidi nangi wado mamangdagi haida dum laklabani aikhoina mabu semdokna honar luibase chahi kaya sure aduga mu wakhal suiba mu sajile ngawri khangde giganam tati adubu inaune isumi nusi khangi aibu yamna patana uhonmasu langanida kai sang thongge nga thongi lupa kya gi leiruba nate ibungana pharakpani migi pukri naiba mu yawrira masi aina mu soidana phuraktana lekai khumai oirani numidang sida mathong maram khangdana hekte sagoi kano angang hauni lekai gi pukri do nga phaba yawrubagini Horen magi khara bajana pibiruso pima ke piruso masado lekhong angtani tahuribudo imaga bajiga ningsingakpa male mamito tayai nang phingba khara halo kokse bang kabisini ai yam soirisi morase lamyai da thamnune Bimoldu morada khongni inthoklaga thoki sanadu Bimolna thokibdu yenglaga masi manaw he pukminabani ko noy humse
ꯅꯨꯡꯁꯤꯅꯕꯒꯤ ꯆꯥꯡꯁꯦ ꯅꯨꯄꯥꯗꯒꯤ ꯅꯨꯄꯤꯅ ꯌꯥꯝ ꯍꯦꯜꯂꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯑꯗꯣ ꯏꯇꯩꯗꯒꯤꯗꯤ ꯇꯌꯥꯏꯅ ꯏꯅꯨꯡꯁꯤ ꯈꯤꯇꯪ ꯆꯦꯟꯕ ꯃꯥꯜꯂꯦ ꯏꯕꯨꯡꯉꯣꯒꯤꯗꯃꯛ ꯏꯆꯦꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯅꯅꯥꯎꯁꯦ ꯃꯁꯤꯒꯤ ꯐꯤꯕꯝꯁꯤ ꯑꯣꯏꯔꯝꯂꯣꯏꯗꯕꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯕ ꯇꯌꯥꯏꯁꯦ ꯏꯇꯩꯒ ꯆꯞ ꯃꯥꯟꯅꯔꯝꯒꯅꯤ ꯅꯣꯡꯃ ꯁꯥꯅꯧꯒ ꯁꯥꯕꯤꯔꯩꯒꯗꯨ ꯁꯥꯅꯧꯅ ꯄꯥꯝꯕ ꯅꯨꯄꯤ ꯑꯃ ꯎꯅꯕ ꯆꯠꯂꯤ ꯁꯥꯅꯧꯅ ꯇꯥ ꯁꯥꯕꯤꯔꯩ ꯅꯪꯅ ꯑꯌꯥꯝꯕ ꯋꯥꯔꯤ ꯁꯥꯗꯧꯅꯤꯀꯣ ꯊꯥꯖꯗꯣ ꯏꯁ ꯅꯨꯄꯤ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯗꯅ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯔꯣ ꯑꯦ ꯎꯅꯕ ꯆꯠꯂꯤꯕ ꯅꯨꯄꯤꯁꯦ ꯇꯤꯟꯅꯕ ꯅꯨꯄꯤ ꯅꯠꯇꯦ ꯑꯩꯒ ꯀꯣꯏꯅꯒꯦꯅ ꯎꯅꯕ ꯆꯠꯂꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯇꯤꯟꯅꯔꯤ ꯑꯗꯣ ꯉꯁꯤꯗꯒꯤ ꯃꯥꯒ ꯀꯣꯏꯅꯔꯣꯅ ꯅꯪꯅ ꯈꯔ ꯍꯥꯏꯖꯤꯜꯂꯨ ꯍꯥꯏꯕꯅꯤ ꯏꯁ ꯅꯨꯄꯤꯕꯨ ꯄꯥꯝꯃꯗꯤ ꯄꯥꯝꯃꯦ ꯀꯣꯛ ꯍꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯥꯅ ꯅꯪ ꯄꯥꯝꯃꯗꯤꯅꯦ ꯍꯣꯏ ꯍꯥꯏꯔꯛꯀꯅꯤ ꯄꯥꯝꯗ꯭ꯔꯗꯤ ꯑꯗꯨꯝ ꯇꯤꯟꯅꯁꯦ ꯍꯥꯏꯔꯛꯀꯅꯤ ꯈꯪꯗꯦ ꯇꯥꯁꯅꯧ ꯑꯩꯗꯤ ꯇꯤꯟꯅꯕ ꯈꯤꯔꯦ ꯑꯃꯨꯛ ꯀꯣꯏꯅꯅꯤꯡꯉꯤ ꯃꯥꯒ ꯄꯦꯂꯤꯗꯀꯣ ꯏꯕꯨꯡꯉꯣ ꯏꯆꯦ ꯀꯧꯔꯛꯁꯨ ꯌꯥꯗꯦ ꯅꯪ ꯇꯧꯔꯤꯕ ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯅꯪꯅ ꯍꯥꯏꯕ ꯌꯥꯗꯧꯔꯤꯕ ꯏꯁ ꯇꯥꯁꯥꯕꯤꯔꯦ ꯑꯩꯅ ꯅꯉꯣꯟꯗ ꯏꯆꯦ ꯀꯧꯗꯣꯏꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯏꯆꯦ ꯀꯧ ꯍꯥꯏꯗꯣ ꯅꯪꯅ ꯅꯀꯣꯏ ꯌꯧꯗ꯭ꯔꯀꯥꯟꯗ ꯏꯆꯦ ꯀꯧꯅꯤ ꯑꯩꯅ ꯇꯨꯡꯗꯒꯤ ꯎꯔꯒ ꯏꯆꯦ ꯀꯧꯒꯦ ꯃꯥꯡꯗ ꯎꯔꯒꯅ ꯏꯆꯦꯗꯤ ꯁꯨꯀꯧ ꯀꯧꯔꯣꯏ ꯀꯔꯤ ꯇꯨꯡꯗꯒꯤꯗꯤ ꯀꯩꯒꯤ ꯏꯆꯦ ꯀꯧꯗꯣꯏꯕ ꯍꯣ ꯇꯨꯡꯗꯒꯤ ꯌꯦꯡꯕꯗ ꯅꯁꯝꯗꯣ ꯅꯨꯄꯤ ꯃꯥꯜꯂꯤ ꯑꯗꯨꯒꯤ ꯃꯣꯏ ꯑꯅꯤꯗꯨ ꯊꯥꯖ ꯎꯅꯕ ꯆꯠꯂꯤ ꯁꯣꯝꯗꯅ ꯕꯣꯀꯨꯜꯗꯨ ꯏꯪꯈꯣꯜ ꯌꯣꯟꯕꯒꯤ ꯕꯤꯃꯣꯜꯒ ꯋꯥ ꯈꯟꯅꯕ ꯄꯥꯝꯅꯩ ꯕꯣꯀꯨꯜꯗꯨ ꯕꯤꯃꯣꯜꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯒ ꯕꯤꯃꯣꯜꯗꯨ ꯅꯣꯡꯃꯥꯏꯖꯤꯡꯅꯤ ꯊꯕꯛ ꯆꯠꯂꯝꯃꯣꯏꯗ ꯇꯥꯆꯧ ꯑꯩ ꯊꯕꯛ ꯆꯠꯂꯣꯏ ꯏꯃꯨꯡꯗ ꯑꯉꯥꯡ ꯁꯨꯝꯃꯤ ꯑꯉꯥꯡꯗꯨ ꯁꯅꯥꯗ ꯄꯤꯔꯝꯃꯨꯅꯦ ꯏꯕꯥꯅꯤ ꯋꯥꯝꯗ ꯇꯥꯟꯅꯁꯤꯅꯦ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯅꯕ ꯊꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯤꯕꯅꯤ ꯍꯣꯏ ꯍꯣꯏ ꯇꯥꯆꯧ ꯑꯩ ꯊꯣꯛꯂꯛꯏ ꯁꯅꯥ ꯑꯩ ꯇꯥꯆꯧꯒ ꯉꯥꯏꯍꯥꯛꯇ ꯐꯝꯂꯨꯒꯦ ꯑꯉꯥꯡꯁꯦ ꯐꯃꯨꯡꯗ ꯊꯜꯂꯝꯒꯦꯀꯣ ꯑꯉꯥꯡꯗꯤ ꯇꯨꯝꯂꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤ ꯄꯣꯛꯂꯝꯃꯤꯅꯣ ꯈꯪꯗꯦꯃꯤ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯑꯁꯨꯛ ꯍꯟꯊ ꯂꯣꯏꯅꯕ ꯃꯄꯥꯜꯗ ꯕꯣꯀꯨꯜꯅ ꯏꯕꯣ ꯑꯉꯥꯡꯒ ꯂꯧꯗꯨꯅ ꯇꯧꯔꯨꯅꯨꯀꯣ ꯃꯣꯏꯅ ꯄꯣꯛꯄꯅꯤ ꯃꯣꯏꯅ ꯑꯗꯨꯝ ꯁꯦꯟꯅꯖꯁꯅꯨ ꯇꯥꯆꯧꯗꯒꯤ ꯑꯩꯅ ꯌꯨꯝ ꯍꯥꯟꯅ ꯄꯥꯟꯕꯅꯤꯅ ꯏꯆꯥ ꯅꯨꯡꯁꯤꯕꯁꯦ ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯨꯔꯦ ꯇꯥꯆꯧꯁꯨ ꯏꯆꯥ ꯂꯩꯔꯀꯥꯟ ꯈꯪꯉꯛꯀꯅꯤ ꯀꯔꯤ ꯋꯥ ꯇꯥꯟꯅꯗꯣꯏꯅꯣ ꯁꯤꯗ ꯃꯪꯒꯣꯜꯗ ꯐꯝꯃꯒ ꯑꯗꯨꯝ ꯇꯥꯟꯅꯔꯁꯤ ꯇꯥꯆꯧ ꯐꯝꯁꯤ ꯐꯝꯁꯤ ꯏꯕꯨꯡꯉꯣꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯇꯣ ꯌꯣꯜꯂꯁꯤ ꯀꯩꯒꯤ ꯌꯣꯟꯗꯣꯏꯅꯣ ꯇꯥꯆꯧ ꯃꯥ ꯂꯥꯌꯦꯡꯅꯕꯅꯤ ꯌꯣꯟꯗꯧꯔꯤꯕꯁꯤ ꯕꯤꯃꯣꯜ ꯍꯦꯔꯥ ꯇꯥꯆꯧ ꯂꯥꯌꯦꯡꯕ ꯌꯥꯕ ꯑꯅꯥꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯤ ꯏꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯌꯥꯎꯖꯔꯛꯂꯕꯁꯤꯕꯣ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯥꯌꯦꯡꯕ ꯉꯝꯗꯣꯔꯤꯕꯅꯣ ꯇꯥꯆꯧ ꯕꯤꯃꯣꯜ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯃꯥ ꯂꯥꯌꯦꯡꯕꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦ ꯏꯕꯨꯡꯉꯣꯗꯤ ꯉꯥꯎꯔꯕꯅꯤ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯏꯔꯩ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯉꯥꯎꯕ ꯍꯥꯏꯁꯤꯗꯤ ꯉꯁꯤ ꯍꯌꯦꯡꯁꯤꯅꯤ ꯇꯝꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯃꯥꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯊꯝꯂꯒ ꯇꯥꯆꯧꯒꯤ ꯋꯥꯈꯜꯗꯣ ꯄꯤꯛꯃꯟꯗ꯭ꯔꯥ ꯑꯩꯅ ꯏꯕꯨꯡꯉꯣꯗ ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯒꯁꯨ ꯅꯣꯡꯃꯇ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯤ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯇꯥꯆꯧꯅ ꯃꯗꯨ ꯈꯜꯂꯝꯕꯁꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯌꯥꯝ ꯊꯤꯅ ꯉꯛꯏ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯁꯤ ꯑꯩꯁꯦ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯤꯁꯤꯔ ꯕꯤꯃꯣꯜ ꯍꯣꯏ ꯇꯥꯆꯧꯒꯤ ꯋꯥꯈꯜꯁꯦ ꯑꯐꯕꯗꯤ ꯅꯠꯇ꯭ꯔꯦ ꯏꯃꯥ ꯑꯃꯅ ꯄꯣꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯍꯦꯛ ꯏꯈꯥꯒꯤ ꯏꯅꯥꯎꯕꯨ ꯃꯤ ꯑꯃ ꯑꯣꯏꯅ ꯇꯥꯆꯧꯅ ꯁꯨꯛꯎ ꯄꯤꯔꯛꯇ꯭ꯔꯤ ꯉꯁꯤ ꯐꯥꯎꯕꯗ ꯌꯥꯔꯦꯗ ꯕꯤꯃꯣꯜ ꯅꯪꯒ ꯑꯩꯒ ꯈꯦꯠꯅꯕ ꯌꯥꯝ ꯂꯩ ꯅꯪꯅ ꯀꯥꯎꯕ ꯑꯃ ꯂꯩꯔꯦ ꯅꯪꯅ ꯑꯀꯜ ꯑꯔꯤꯡ ꯁꯥꯗꯅ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯃꯤꯒ ꯐꯨꯅ ꯆꯩꯅꯕꯗ ꯑꯩꯅ ꯁꯪꯇꯥꯏꯅꯔꯒ ꯀꯟꯕꯤꯔꯛꯄ ꯉꯥꯛꯇꯅꯤ ꯉꯁꯤ ꯐꯥꯎꯕ ꯑꯗꯨ ꯇꯥꯆꯧ ꯑꯩꯅ ꯃꯤ ꯐꯅ ꯐꯨꯅꯔꯛꯂꯕꯁꯨ ꯏꯔꯦꯝꯈꯥꯛꯀꯤ ꯏꯅꯥꯎꯗ ꯉꯁꯤ ꯐꯥꯎꯕ ꯈꯨꯕꯥꯛꯅ ꯁꯦꯠ ꯊꯥꯗ꯭ꯔꯤ ꯉꯥꯟꯕꯤꯗꯨ ꯃꯣꯏ ꯑꯅꯤꯅ ꯉꯥꯡꯅꯕꯗꯨ ꯇꯥꯔꯝꯕꯗꯒꯤ ꯊꯣꯛꯂꯛꯏ ꯏꯕꯨꯡꯉꯣ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣꯒꯤ ꯏꯪꯈꯣꯜꯁꯦ ꯅꯣꯏ ꯇꯥꯆꯧ ꯅꯣꯏ ꯑꯅꯤꯒꯤ ꯑꯗꯨꯝ ꯑꯣꯏꯒꯗꯧ ꯃꯔꯩꯔꯕꯅꯤ ꯀꯃꯥꯏꯅꯅꯣ ꯍꯥꯏꯁꯤ ꯏꯇꯩꯃ ꯍꯩꯃ ꯑꯉꯥꯎꯕ ꯃꯤ ꯑꯃꯗ ꯃꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯕ ꯀꯅꯥ ꯌꯥꯎꯔꯒꯦ ꯑꯗꯨꯒ ꯏꯕꯨꯡꯉꯣꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯤꯁꯨ ꯂꯩꯇꯦ ꯇꯥꯆꯧꯒꯤ ꯀꯣꯛꯁꯤꯗꯤ ꯏꯇꯩꯃꯅ ꯈꯟꯕ ꯑꯣꯏꯔꯦ ꯇꯥꯆꯧꯗꯤ ꯋꯥꯈꯜ ꯈꯟꯕ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯕꯣ ꯕꯤꯃꯣꯜ ꯑꯐꯕ ꯋꯥꯗꯤ ꯅꯇꯩꯃꯅ ꯍꯧꯗꯣꯛꯂꯕꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯇꯥꯒꯅꯤ ꯀꯥꯟꯅꯕ ꯋꯥ ꯇꯥꯟꯅꯕ ꯌꯥꯕ ꯋꯥꯐꯝ ꯑꯣꯏꯕꯒꯤꯅꯤ ꯑꯩꯅ ꯅꯇꯩꯃꯅ ꯍꯥꯏꯕ ꯌꯥꯔꯤꯁꯦ ꯅꯇꯩꯃꯒ ꯈꯨꯞꯅ ꯇꯥꯟꯅꯔꯒ ꯅꯪꯅ ꯌꯥꯅꯤꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯧꯗꯣꯛꯂꯤꯕꯁꯤꯅꯤ ꯇꯥꯆꯧ ꯑꯩꯗꯤ ꯅꯣꯏꯒꯤ ꯋꯥꯐꯝꯁꯦ ꯁꯨꯡꯌꯥ ꯌꯥꯔꯣꯏ
ꯑꯉꯥꯎꯕꯅꯤ ꯍꯥꯏꯔꯤꯕ ꯏꯅꯥꯎ ꯅꯨꯄꯥꯁꯤꯁꯨ ꯃꯤꯅꯤ ꯉꯥꯎꯔꯤꯁꯤꯁꯨ ꯇꯥꯆꯧꯅ ꯉꯥꯎꯍꯟꯕꯅꯤ ꯏꯇꯩꯃꯅ ꯁꯥꯎꯕ ꯉꯝꯗ꯭ꯔꯒ ꯏꯕꯨꯡꯉꯣꯗ ꯇꯥꯏꯅꯐꯝ ꯑꯣꯏꯕ ꯏꯕꯨꯡꯉꯣꯗ ꯍꯦꯛꯇ ꯐꯨꯕꯤꯕ ꯇꯥꯆꯧꯅ ꯉꯁꯥꯏ ꯑꯩꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯐꯨꯅꯩ ꯍꯥꯏꯔꯤꯕꯗꯣ ꯏꯇꯩꯃꯒꯤ ꯃꯃꯥꯡꯗ ꯍꯪꯗꯣꯔꯛꯀꯅꯨ ꯇꯥꯆꯧ ꯀꯟꯕꯒꯤꯅꯤ ꯑꯩꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯐꯨꯅꯩꯗꯣ ꯇꯥꯆꯧꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯐꯨꯕꯤꯗꯅꯗ ꯂꯩꯕꯅꯤꯗꯣ ꯑꯩꯒ ꯂꯩꯔꯝꯗ꯭ꯔꯗꯤ ꯇꯥꯆꯧꯗꯤ ꯅꯥꯟꯅ ꯃꯤꯅ ꯐꯨꯕꯗ ꯁꯤꯔꯅꯤ ꯀꯔꯤꯅꯣ ꯇꯥꯆꯧ ꯌꯥꯏꯃꯅ ꯉꯥꯡꯂꯤ ꯋꯥꯁꯤꯅ ꯑꯁ ꯉꯥꯟꯕꯤ ꯏꯕꯨꯡꯉꯣꯅ ꯉꯥꯏꯍꯥꯛ ꯁꯥꯎꯕꯒꯤ ꯄꯉꯥꯡ ꯉꯥꯡꯂꯤꯕꯅꯤ ꯌꯥꯔꯦꯗ ꯇꯥꯆꯧ ꯅꯪ ꯀꯟꯕꯗꯅꯤ ꯑꯩꯅ ꯐꯨꯅꯔꯤꯕ ꯃꯤꯁꯤꯡꯗꯣ ꯁꯅꯥꯗꯨ ꯊꯣꯡꯖꯤꯜꯗ ꯑꯉꯥꯡ ꯄꯝꯂꯒ ꯇꯌꯥꯏ ꯃꯤꯅ ꯈꯟꯅ ꯃꯥꯟꯈ꯭ꯔꯅꯤ ꯇꯞꯅ ꯍꯥꯏꯕꯤꯌꯨ ꯁꯅꯥ ꯅꯪꯗꯤ ꯑꯩꯒꯁꯦ ꯇꯞꯊꯅꯕ ꯊꯦꯝꯖꯤꯟꯗꯅ ꯇꯧꯔꯤꯗꯅ ꯑꯗꯣ ꯏꯇꯩꯃꯗꯤ ꯇꯥꯆꯧꯗ ꯍꯨ ꯀꯥꯝꯁꯤꯟꯕꯤ ꯏꯟꯁꯤꯟꯕꯤꯒꯤ ꯊꯕꯛ ꯉꯥꯛꯇꯅꯤ ꯇꯧꯔꯝꯗꯣꯏꯁꯤ ꯀꯔꯤꯅꯣ ꯌꯥꯏꯃ ꯑꯩꯅ ꯅꯣꯏ ꯇꯥꯆꯧꯗ ꯀꯔꯤ ꯏꯟꯁꯤꯜꯂꯒꯦ ꯅꯠꯇꯦ ꯑꯩꯅ ꯀꯔꯤ ꯐꯠꯇ ꯋꯥ ꯏꯟꯁꯤꯜꯂꯒꯦ ꯍꯥꯏꯕꯅꯤ ꯉꯥꯟꯕꯤ ꯌꯥꯔꯦ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯑꯩꯒꯤ ꯋꯥ ꯈꯨꯉꯥꯡꯁꯤꯁꯨ ꯅꯪꯅ ꯏꯟꯁꯤꯟꯕ ꯃꯥꯟꯕ ꯋꯥ ꯈꯔ ꯌꯥꯎꯔꯤ ꯑꯗꯨꯒꯤ ꯌꯥꯏꯃꯅ ꯆꯤꯡꯅꯔꯤꯅꯤ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯏꯆꯤꯜ ꯏꯅꯥꯎ ꯀꯥꯏꯅꯕ ꯊꯨꯒꯥꯏꯅꯕꯗꯤ ꯅꯨꯄꯤ ꯅꯣꯏꯅꯁꯨ ꯈꯔ ꯍꯦꯟꯅ ꯇꯧꯒꯜꯂꯤꯗꯅ ꯑꯗꯨꯒꯤ ꯍꯥꯏꯔꯤꯅꯤ ꯁꯥꯎꯔꯨ ꯕꯤꯃꯣꯜꯗꯨ ꯁꯅꯥꯗ ꯆꯦꯞꯅ ꯌꯦꯡꯂꯒ ꯅꯣꯛꯄ ꯈꯥꯡꯂꯤ ꯁꯅꯥꯁꯨ ꯃꯥꯅ ꯄꯥꯝꯂꯤꯕ ꯑꯉꯥꯡꯗꯨꯗ ꯂꯛꯅꯁꯤꯟꯅꯔꯒ ꯅꯣꯛꯂꯤ ꯉꯥꯟꯕꯤꯗꯨ ꯃꯃꯥꯏꯗꯨ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯒ ꯀꯔꯤꯅꯣ ꯃꯥꯏꯁꯤꯗꯤ ꯏꯪꯈ꯭ꯔꯁꯤꯗ ꯐꯣꯡ ꯐꯣꯡ ꯁꯥꯒꯠꯂꯛꯏꯁꯤꯅ ꯑꯣ ꯏꯀꯥꯏꯔꯤꯕ ꯀꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯒꯤꯁꯦ ꯑꯣ ꯏꯀꯥꯏꯔꯗꯤ ꯃꯥꯏꯁꯦ ꯁꯨꯃꯥꯏꯅ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯑꯣꯏꯔꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯏꯀꯥꯏꯕꯅꯤꯅ ꯏꯀꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯒ ꯑꯩꯗꯤ ꯈꯪꯂꯨꯗ꯭ꯔꯦꯗꯅ ꯉꯥꯟꯕꯤꯗꯨ ꯒꯝ ꯒꯝ ꯂꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯕꯣꯀꯨꯜꯗꯨ ꯉꯥꯟꯕꯤꯗ ꯌꯦꯡꯂꯒ ꯕꯤꯃꯣꯜꯗ ꯋꯥ ꯈꯟꯅꯕꯁꯦ ꯃꯁꯤꯅ ꯂꯣꯏꯗ꯭ꯔꯤꯀꯣ ꯕꯤꯃꯣꯜ ꯇꯥꯆꯧ ꯁꯤꯒꯤ ꯋꯥꯁꯤꯗꯤ ꯈꯟꯅꯕ ꯁꯨꯡꯂꯣꯏ ꯂꯣꯏꯗꯧ ꯃꯥꯟꯗꯦꯕꯣ ꯇꯥꯆꯧ ꯏꯇꯩꯃꯗꯣ ꯑꯃꯨꯛꯇ ꯊꯦꯝꯃꯨꯁꯨ ꯏꯀꯥꯏꯃꯟꯗꯅ ꯃꯅꯥꯇꯣꯟꯒ ꯃꯦꯜꯂꯒ ꯁꯤꯖꯔꯒꯦ ꯀꯥꯏꯅꯒ ꯇꯧ ꯂꯩꯔꯝꯗꯅꯕ ꯑꯃꯨꯛ ꯈꯗ꯭ꯔꯛꯇꯤ ꯍꯩꯈ꯭ꯔꯕ ꯏꯇꯩꯃꯁꯨ ꯌꯥꯔꯦ ꯕꯤꯃꯣꯜ ꯅꯪꯁꯨ ꯅꯇꯩꯃꯒ ꯐꯥꯒꯤ ꯉꯥꯏꯍꯥꯛ ꯇꯧꯅꯕꯁꯤꯗ ꯕꯤꯃꯣꯜꯗꯨ ꯃꯥꯒꯤ ꯍꯩꯅꯕꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯀꯨꯔꯐꯨ ꯑꯃ ꯃꯈꯣꯡꯅ ꯗꯣꯛ ꯂꯥꯎꯅ ꯀꯥꯎꯊꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯉꯥꯟꯕꯤꯗꯨ ꯌꯨꯝꯌꯥꯏꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯋꯥꯁꯦ ꯍꯧꯗꯣꯛꯂꯨꯔꯕꯅꯤꯅ ꯇꯨꯃꯤ ꯂꯩꯁꯤꯟꯕꯗꯤ ꯁꯨꯛꯂꯩ ꯂꯩꯁꯤꯜꯂꯔꯣꯏ ꯑꯩꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯏꯪꯈꯣꯜꯁꯦ ꯁꯤꯖꯤꯟꯅꯕꯁꯨ ꯅꯠꯇꯕꯁꯦ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯂꯦꯝꯈꯥꯛ ꯑꯣꯏꯅ ꯊꯝꯃꯒ ꯁꯥꯕꯤꯔꯩꯒ ꯁꯥꯅꯧꯒꯗꯨ ꯊꯥꯖꯒꯤ ꯂꯩꯀꯥꯏꯗ ꯊꯥꯖꯒꯤ ꯃꯌꯥꯝꯕꯗ ꯈꯣꯏ ꯊꯥꯛꯂꯤ ꯁꯥꯅꯧꯅ ꯑꯃꯨꯖꯥꯎꯕ ꯊꯥꯡꯖꯤꯡꯁꯦ ꯊꯥꯖꯗ ꯄꯤꯌꯨꯀꯣ ꯑꯃꯨꯖꯥꯎꯕ ꯀꯥꯏꯅ ꯑꯩꯁꯦ ꯊꯥꯖꯒꯤ ꯃꯕꯨꯡꯅꯤꯅꯦ ꯑꯣꯏꯁꯅꯨ ꯀꯩꯗꯧꯔꯒꯦ ꯑꯃꯨꯖꯥꯎꯕ ꯏꯕꯥꯅꯤ ꯇꯤꯟꯅꯔꯕ ꯃꯇꯨꯡ ꯅꯠꯇ꯭ꯔꯣ ꯅꯣꯏꯁꯦꯒ ꯑꯩꯒ ꯑꯃꯨꯛ ꯇꯤꯟꯅꯩꯁꯦ ꯊꯥꯡꯖꯤꯡ ꯏꯔꯣꯟꯅꯕ ꯉꯥꯔꯤ ꯈꯔꯒ ꯂꯩꯕꯤꯌꯨꯔꯥ ꯁꯥꯅꯧ ꯊꯥꯡꯖꯤꯡ ꯏꯔꯣꯟꯕꯒꯤ ꯉꯥꯔꯤꯗꯤ ꯑꯩꯈꯣꯏꯁꯨ ꯄꯨꯊꯣꯛꯄ ꯉꯝꯃꯤꯗ ꯑꯗꯣ ꯃꯥꯅ ꯀꯅꯥꯅꯣ ꯁꯥꯅꯧ ꯅꯨꯄꯤꯁꯨ ꯃꯥꯜꯂꯤ ꯅꯨꯄꯥꯁꯨ ꯃꯥꯜꯂꯤ ꯅꯨꯄꯤꯗ ꯃꯀꯣꯏ ꯆꯣꯡꯕꯁꯨ ꯃꯥꯜꯂꯤ ꯑꯩꯕꯨꯔꯣ ꯍꯥꯏꯁꯤ ꯏꯅꯥꯎ ꯍꯣ ꯅꯣꯏꯒꯤ ꯊꯥꯡꯖꯤꯡ ꯏꯔꯣꯟꯕꯒꯤ ꯋꯥꯔꯤꯗꯣ ꯀꯩꯅꯣꯝ ꯋꯥꯠꯂꯤ ꯑꯃꯨꯖꯥꯎꯅ ꯀꯩ ꯋꯥꯠꯂꯤꯅꯣ ꯍꯥꯏꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯣ ꯄꯥꯟ ꯋꯥꯠꯂꯤ ꯄꯥꯟ ꯂꯩꯔꯒꯅꯦ ꯊꯥꯡꯖꯤꯡꯗꯣ ꯀꯣꯟꯅ ꯂꯩꯗꯧꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯎꯕꯁꯤꯅ ꯄꯣꯠ ꯂꯩꯔꯤꯕꯅꯦꯅ ꯃꯅꯥꯛꯇ ꯄꯥꯟ ꯌꯣꯜꯂꯤꯗꯣ ꯂꯩꯗꯕꯤ ꯊꯥꯡꯖꯤꯡꯁꯤ ꯑꯣꯏꯅ ꯂꯩꯔꯦ ꯅꯪ ꯅꯥꯇꯨ ꯊꯤꯔꯒꯅꯦ ꯌꯨꯝ ꯄꯥꯟꯕ ꯍꯩꯔꯣꯏꯗꯧꯔꯤ ꯁꯥꯅꯧ ꯅꯪꯒꯤ ꯅꯨꯄꯤ ꯃꯥꯟꯕꯤꯁꯦ ꯆꯥꯛꯈꯨꯝ ꯄꯥꯟꯅꯕꯒꯤ ꯀꯣꯛꯇꯤ ꯋꯥꯡꯉꯤꯅꯦ ꯏꯆꯦꯅꯒ ꯌꯥꯝ ꯄꯥꯝꯗꯧꯕ ꯅꯨꯄꯤ ꯃꯥꯟꯕꯤ ꯅꯨꯄꯥꯅꯤ ꯏꯆꯦꯗꯤ ꯆꯥꯕ ꯊꯛꯄ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯁꯥꯅꯧꯗꯤ ꯃꯤꯍꯨꯟꯗꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯗꯤ ꯊꯥꯖꯗꯨ ꯁꯥꯕꯤꯔꯩꯒ ꯀꯣꯏꯅꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗ ꯑꯃꯨꯖꯥꯎꯅ ꯑꯣ ꯅꯣꯏ ꯑꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯂꯨꯁꯤ ꯑꯩꯈꯣꯏ ꯊꯥꯖꯕꯨꯗꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯆꯦꯜꯂꯦꯅ ꯊꯤꯜꯂꯛꯄ ꯉꯥꯏꯅꯤ ꯆꯠꯈꯤꯕꯅꯤ ꯁꯥꯅꯧꯅ ꯑꯃꯨꯖꯥꯎ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯑꯗꯣ ꯊꯥꯖ ꯇꯤꯟꯅꯩꯁꯤꯗꯤ ꯑꯩꯒꯅꯤꯀꯣ ꯃꯥꯒ ꯅꯠꯇꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯇꯤꯟꯅꯔ ꯃꯇꯨꯡ ꯃꯈꯥꯗꯤ ꯍꯥꯏꯔꯣꯏ ꯑꯩꯈꯣꯏ ꯆꯠꯂꯤ ꯏꯆꯦ ꯁꯥꯕꯤꯔꯩ ꯆꯠꯁꯤꯜꯂꯛꯑꯣ ꯁꯥꯕꯤꯔꯩꯅ ꯀꯩꯅꯣ ꯁꯥꯅꯧ ꯉꯁꯤꯗꯤ ꯏꯆꯦꯒ ꯀꯧꯔꯛꯏꯅ ꯏꯆꯦ ꯅꯪꯕꯨ ꯏꯆꯦ ꯀꯧꯔꯣ ꯍꯥꯏꯗꯥꯏꯅꯦ ꯂꯥꯎ ꯆꯠꯂꯁꯤ ꯁꯥꯅꯧꯅ ꯁꯥꯕꯤꯔꯩꯗꯨ ꯆꯤꯡꯂꯒ ꯄꯨꯈ꯭ꯔꯦ ꯁꯣꯝꯗ ꯕꯣꯀꯨꯜꯁꯨ ꯕꯤꯃꯣꯜ ꯀꯟꯅ ꯊꯦꯝꯂꯤ ꯑꯗꯨꯕꯨ ꯁꯅꯥꯅ ꯌꯥꯗꯕꯒꯤ ꯕꯤꯃꯣꯜꯁꯨ ꯏꯪꯈꯣꯜ ꯌꯣꯟꯕꯗꯨ ꯌꯥꯗꯦ ꯕꯣꯀꯨꯜꯗꯤ ꯉꯥꯟꯕꯤꯒꯤ ꯆꯀ꯭ꯔꯤꯗ ꯂꯩꯐꯝ ꯆꯥꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ ꯉꯥꯟꯕꯤꯗꯨ ꯁꯥꯕꯤꯔꯩꯅ ꯇꯨꯝꯂꯤꯕ ꯊꯣꯡꯒꯥꯜ ꯃꯌꯥꯒꯤ
ꯃꯄꯥꯅ ꯇꯨꯝꯂꯝꯕ ꯑꯇꯦꯛꯄ ꯐꯃꯨꯡ ꯃꯅꯥꯛꯇꯨ ꯂꯦꯞꯂꯒ ꯉꯥꯟꯕꯤꯗꯨ ꯃꯣꯟ ꯑꯃ ꯄꯥꯏꯔꯒ ꯂꯦꯞꯂꯒ ꯃꯁꯤꯕꯨ ꯃꯣꯟꯁꯤꯅ ꯅꯝꯂꯒ ꯍꯥꯠꯂꯁꯤꯔꯅꯦ ꯑꯩꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪ ꯍꯥꯠꯂꯗꯤ ꯏꯪꯈꯣꯜꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯣꯜꯂꯅꯤ ꯃꯣꯟꯁꯤꯗ ꯍꯦꯛꯇ ꯅꯝꯂꯒꯦꯗ ꯃꯁꯤꯗꯤ ꯉꯥꯟꯕꯤꯗꯨ ꯁꯥꯕꯤꯔꯩꯗ ꯃꯣꯟ ꯅꯝꯒꯦ ꯇꯧꯕꯒ ꯉꯥꯟꯕꯤꯒꯤ ꯃꯇꯨꯡꯗꯒꯤ ꯁꯅꯥꯅ ꯏꯆꯦ ꯅꯠꯇ꯭ꯔꯣ ꯑꯩꯅꯦ ꯅꯆꯦꯅꯦ ꯇꯨ ꯏꯕꯨꯡꯉꯣꯗꯤ ꯅꯠꯇꯦ ꯏꯕꯨꯡꯉꯣꯒꯤꯅꯦ ꯃꯣꯟ ꯄꯤꯕ ꯂꯥꯛꯏꯅꯦ ꯅꯪꯁꯨ ꯎꯔꯦꯀꯣ ꯑꯩꯅ ꯃꯣꯟ ꯄꯥꯏꯔꯤꯁꯦ ꯍꯥ ꯑꯣ ꯏꯕꯨꯡꯉꯣꯗꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯍꯧꯗꯣꯛꯄ ꯂꯥꯛꯏꯅꯦ ꯇꯨꯝꯈ꯭ꯔꯗꯤ ꯍꯧꯗꯣꯛꯄ ꯋꯥꯕꯅꯤ ꯑꯣ ꯃꯥꯕꯨ ꯆꯥꯛꯇꯣ ꯁꯤꯗ ꯑꯗꯨꯝ ꯄꯤꯖꯕ ꯌꯥꯗ꯭ꯔꯣ ꯏꯆꯦ ꯅꯨꯃꯤꯗꯥꯡꯅꯤ ꯎꯔꯣꯏꯌꯦ ꯑꯌꯨꯛꯄꯨꯗꯤ ꯃꯥ ꯁꯤꯗ ꯆꯥꯒꯦꯅ ꯆꯥꯛ ꯄꯨꯊꯣꯛꯂꯒ ꯍꯦꯛꯇ ꯆꯠꯈꯤ ꯑꯣ ꯑꯩꯗꯤ ꯃꯥꯅ ꯆꯥꯛ ꯆꯥꯕ ꯁꯨꯛꯎ ꯎꯗꯦ ꯐꯔꯦ ꯑꯩ ꯆꯪꯉꯦꯀꯣ ꯍꯣꯏ ꯏꯆꯦ ꯏꯁ ꯀꯔꯤꯅꯣ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯝꯂꯤ ꯃꯑꯣꯡꯗꯣ ꯏꯕꯨꯡꯉꯣꯗꯤ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯍꯧꯔꯤꯕꯅꯤ ꯀꯔꯤꯅꯣ ꯃꯥꯅ ꯈꯜꯂꯤ ꯋꯥꯈꯜꯁꯤꯕꯣ ꯇꯌꯥꯏꯗ ꯍꯥꯏꯗꯕ ꯌꯥꯔꯣꯏꯁꯤꯗꯤ ꯁꯣꯝꯗ ꯁꯥꯕꯤꯔꯩꯗꯨ ꯃꯇꯣꯝꯇ ꯆꯥꯛ ꯆꯥꯔꯤ ꯑꯗꯨꯒ ꯃꯇꯩ ꯃꯁꯥꯅꯥꯁꯨ ꯆꯪꯂꯛꯏ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯑꯍꯤꯡ ꯏꯁꯤꯡ ꯊꯛꯅꯕ ꯇꯨꯝꯐꯝꯗ ꯊꯝꯂꯝꯕꯅꯤꯀꯣ ꯏꯃꯨꯡꯗ ꯇꯨꯝꯃꯨꯁꯨ ꯇꯥꯆꯧꯀꯤ ꯍꯥꯏ ꯏꯅꯝꯃ ꯑꯩꯗꯤ ꯇꯥꯆꯧꯒ ꯏꯅꯝꯃꯜꯒ ꯌꯥꯝ ꯀꯤ ꯅꯣꯡꯃ ꯃꯣꯏꯒꯤ ꯆꯥꯛꯈꯨꯝꯗꯅꯦ ꯆꯥꯛ ꯂꯩꯕꯅ ꯌꯦꯡꯉꯨꯕꯒꯤ ꯑꯩꯒꯤ ꯀꯣꯛꯁꯦ ꯆꯐꯨꯗ ꯅꯝꯁꯤꯜꯂꯒ ꯇꯥꯆꯧꯅ ꯑꯩ ꯐꯨꯏ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯣ ꯅꯌꯥꯝꯕꯗ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯅꯪ ꯐꯅꯕ ꯐꯨꯔꯤꯅꯤ ꯈꯜꯂꯨꯀꯣ ꯏꯅꯝꯃ ꯃꯣꯏꯅ ꯑꯩ ꯐꯠꯇꯦ ꯍꯥꯏꯁꯦ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯐꯠꯇꯕ ꯀꯌꯥꯝ ꯌꯥꯎꯒꯦ ꯑꯗꯨꯔꯣ ꯅꯪ ꯑꯍꯥꯟꯕꯗ ꯑꯩꯉꯣꯟꯗ ꯏꯅꯝꯃ ꯀꯧꯕꯗꯣ ꯁꯦꯝꯗꯣꯛꯂꯒ ꯏꯇꯩꯃ ꯀꯧꯕ ꯍꯧꯔꯣ ꯍꯧꯖꯤꯛꯇꯒꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯍꯛꯆꯥꯡꯗꯒꯤ ꯐꯠꯇꯕ ꯑꯃ ꯂꯧꯊꯣꯛꯄ ꯍꯧꯔꯕꯅꯤ ꯑꯁ ꯏꯀꯥꯏꯖꯩꯍꯦ ꯑꯗꯨꯗꯤ ꯀꯧꯕ ꯑꯣ ꯍꯣꯏ ꯏꯇꯩꯃ ꯁꯅꯥꯗꯨ ꯅꯣꯛꯂꯤ ꯁꯥꯕꯤꯔꯩꯁꯨ ꯏꯀꯥꯏꯅ ꯆꯥꯛ ꯑꯃꯨꯛ ꯆꯥꯔꯤ ꯁꯅꯥꯅ ꯏꯕꯨꯡꯉꯣ ꯅꯪ ꯍꯌꯦꯡꯗꯤ ꯁꯝ ꯀꯛꯁꯤꯀꯣ ꯀꯣꯏꯁꯨ ꯀꯛꯁꯤ ꯑꯗꯨꯒ ꯅꯇꯩ ꯃꯍꯜꯗ ꯏꯇꯩꯃ ꯍꯥꯏꯅ ꯑꯃꯨꯛ ꯀꯧꯁꯤꯀꯣ ꯑꯁ ꯑꯗꯨꯗꯤ ꯊꯤ ꯏꯀꯥꯏꯅꯤꯍꯦ ꯏꯇꯩꯃ ꯍꯣꯏ ꯀꯧꯒꯤ ꯏꯇꯩꯃ ꯀꯣꯏꯗꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡꯒ ꯈꯗꯥꯡ ꯈꯛ ꯍꯧꯕꯁꯤꯕꯣ ꯅꯣꯡꯉꯥꯟꯕꯒ ꯁꯥꯕꯤꯔꯩꯗꯨ ꯁꯥꯅꯧꯅ ꯃꯁꯝ ꯃꯅꯥꯒ ꯀꯛꯄꯤꯗꯅ ꯅꯨꯄꯥ ꯃꯥꯅ ꯁꯦꯝꯕꯤꯔꯝꯃꯤ ꯇꯥ ꯁꯥꯕꯤꯔꯩ ꯅꯪ ꯉꯁꯤꯗꯒꯤ ꯏꯇꯩꯃꯅꯤꯗ ꯏꯅꯝꯃ ꯀꯧꯔꯅꯨꯀꯣ ꯑꯣꯏꯗꯤ ꯉꯔꯥꯡꯗꯒꯤꯅꯦ ꯏꯅꯝꯇꯣꯟꯗ ꯏꯇꯩꯃ ꯀꯧꯈ꯭ꯔꯦꯉꯣ ꯑꯩꯅ ꯏꯅꯝꯃ ꯀꯧꯔꯅꯨ ꯍꯥꯏꯔꯒ ꯑꯃꯨꯛ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤꯕ ꯁꯥꯅꯧ ꯑꯩꯁꯦ ꯅꯨꯄꯤ ꯑꯃꯒ ꯀꯣꯏꯁꯤꯜꯂꯗꯤ ꯅꯨꯄꯥ ꯃꯥꯜꯂꯗ꯭ꯔꯥ ꯑꯣꯜꯂꯗ꯭ꯔꯕ ꯅꯪ ꯅꯨꯄꯤꯗꯤ ꯀꯣꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪ ꯅꯨꯄꯤ ꯀꯣꯏꯕꯗꯤ ꯌꯥꯈꯤꯔꯣꯏ ꯀꯩ ꯍꯥꯏꯅꯣ ꯑꯗꯨꯗꯤ ꯁꯥꯅꯧ ꯑꯩ ꯊꯥꯖꯗꯣ ꯍꯥꯟꯅ ꯀꯣꯏꯈꯤꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯨꯛ ꯁꯦꯝꯕꯤꯒꯦ ꯅꯣꯏ ꯊꯥꯖꯗꯣ ꯀꯌꯥꯝ ꯐꯖꯒꯦ ꯁꯥꯅꯧ ꯊꯤꯕꯅꯤꯗ ꯑꯩꯅ ꯃꯤꯠ ꯁꯣꯛꯄꯒꯤ ꯐꯖꯕꯣꯏ ꯈꯟꯕꯅꯤ ꯌꯥꯝ ꯊꯤꯕꯅꯤ ꯑꯣ ꯑꯩꯒꯤ ꯃꯤꯠꯅ ꯐꯖꯔꯕ ꯀꯣꯏꯁꯤꯜꯂꯣ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯎꯅꯕ ꯆꯠꯂꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯅꯪ ꯂꯥꯛꯑꯅꯨ ꯅꯪꯁꯦ ꯅꯁꯝ ꯅꯅꯥ ꯀꯛꯄꯗꯒꯤ ꯌꯥꯝ ꯐꯖꯔꯝꯃꯤ ꯑꯗꯨꯅ ꯂꯥꯛꯑꯅꯨ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯅꯝꯃꯗ ꯑꯩꯒꯤ ꯅꯨꯄꯤ ꯁꯦꯝꯍꯟꯒꯦ ꯍꯦ ꯑꯩꯅ ꯏꯇꯩꯃ ꯀꯧ ꯍꯥꯏꯔꯒ ꯅꯪꯒꯤꯁꯦ ꯊꯑꯣꯏ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ ꯍꯣꯔꯦꯟ ꯊꯥꯖ ꯎꯅꯕ ꯆꯠꯁꯤ ꯃꯣꯏ ꯑꯅꯤꯗꯨ ꯊꯥꯖ ꯎꯅꯕ ꯊꯥꯖꯒꯤ ꯃꯌꯨꯝ ꯇꯝꯅ ꯍꯦꯛꯇ ꯆꯠꯂꯤ ꯊꯥꯖꯁꯨ ꯆꯀ꯭ꯔꯤꯗ ꯆꯦꯡ ꯇꯛꯂꯨ ꯃꯥꯜꯂꯤ ꯃꯀꯣꯛꯇ ꯆꯦꯡ ꯁꯪꯄꯥꯏ ꯑꯃ ꯄꯨꯔꯒ ꯂꯥꯛꯄꯗ ꯁꯥꯅꯧꯒ ꯁꯥꯕꯤꯔꯩꯒꯗꯨ ꯂꯥꯞꯅ ꯂꯥꯛꯄ ꯎꯏ ꯀꯅꯥꯅꯣ ꯁꯥꯅꯧꯒ ꯂꯥꯛꯃꯤꯟꯅꯩꯕ ꯅꯨꯄꯤ ꯃꯥꯅ ꯆꯠꯄ ꯅꯨꯄꯥꯁꯤꯅ ꯍꯩꯃꯥ ꯆꯠꯄꯗ ꯈꯔ ꯊꯦꯛꯂꯒꯁꯨ ꯆꯠꯂꯤꯅꯦ ꯇꯧꯔꯤꯁꯦ ꯃꯁꯛꯇꯤ ꯃꯩ ꯇꯥꯈꯩ ꯐꯖꯩꯅꯦ ꯇꯥꯁꯥꯕꯤꯔꯩ ꯇꯨ ꯑꯗ ꯅꯨꯄꯥ ꯃꯈꯩ ꯐꯜꯂꯒ ꯂꯥꯛꯏꯁꯤꯅꯤ ꯊꯥꯖ ꯍꯥꯏꯁꯦ ꯅꯨꯄꯥ ꯃꯥꯜꯂꯁꯨ ꯁꯛ ꯌꯥꯝ ꯐꯖꯕꯅꯦ ꯃꯁꯤꯅꯤ ꯑꯩꯒꯤ ꯇꯥꯁꯥꯕꯤꯔꯩꯒꯤꯅꯦ ꯅꯅꯥꯎ ꯅꯨꯄꯤ ꯑꯣꯏꯗꯣꯏꯁꯦ ꯑꯣ ꯐꯩꯌꯦ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯅꯣꯏ ꯑꯅꯤ ꯊꯨꯅ ꯀꯣꯏꯅꯔꯣ ꯑꯗꯨꯒ ꯑꯩꯒꯁꯨ ꯈꯪꯅꯍꯜꯂꯣ ꯅꯣꯏꯅꯤ ꯈꯪꯅꯤ ꯑꯗꯣ ꯋꯥꯔꯤ ꯁꯥꯕꯗꯤ ꯌꯥꯔꯣꯏ ꯂꯥꯛꯑꯣ ꯊꯥꯖꯒꯤ ꯆꯦꯡꯁꯦ ꯄꯨꯁꯤꯟꯕꯤꯔꯨꯁꯤ ꯊꯥꯖꯗꯨ ꯆꯦꯡꯗꯨ ꯃꯀꯣꯛꯇ ꯍꯥꯞꯂꯒ ꯁꯥꯅꯧ ꯅꯪꯗꯤ ꯎꯗ ꯀꯨꯏꯔꯦꯗ ꯑꯩꯗꯣ ꯆꯦꯡ ꯆꯀ꯭ꯔꯤꯗ ꯇꯛꯎꯕꯅꯦ ꯑꯩ ꯆꯦꯡꯁꯦ ꯄꯨꯕ ꯌꯥꯝ ꯋꯥꯏ ꯅꯨꯄꯤ ꯃꯥꯟꯕ ꯅꯨꯄꯥ ꯁꯦ ꯅꯪ ꯇꯨ ꯑꯥꯒꯤ ꯁꯨꯃꯥꯡꯁꯦ ꯁꯤꯗ ꯑꯩꯒꯤ ꯆꯦꯡꯁꯦ ꯊꯥꯡꯖꯤꯜꯂꯝꯃꯣ ꯇꯨ ꯁꯤꯗꯤ ꯌꯥꯝ ꯂꯨꯝꯗꯦ ꯍꯦ
ꯅꯨꯄꯥꯅꯕꯨ ꯅꯁꯛꯅ ꯐꯖꯩꯗꯨꯒ ꯊꯨꯅ ꯄꯨꯁꯤꯜꯂꯝꯃꯣ ꯑꯩꯅ ꯍꯥꯏꯔꯤ ꯃꯐꯝꯗꯨꯗ ꯑꯧ ꯑꯩ ꯄꯨꯁꯤꯟꯒꯦ ꯑꯦ ꯁꯥꯅꯧꯅ ꯊꯥꯖ ꯎꯗ ꯀꯨꯏꯔꯦꯀꯣ ꯑꯩꯗꯤ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯨꯗ ꯅꯪꯒ ꯊꯦꯡꯅꯗꯕꯩ ꯋꯥꯅꯤ ꯍꯣꯏꯅꯦ ꯑꯩꯁꯨ ꯅꯪ ꯎꯗꯕ ꯀꯨꯏꯔꯦ ꯑꯗꯣ ꯅꯣꯏ ꯅꯃꯥꯟꯅꯕꯁꯦ ꯃꯁꯛ ꯐꯖꯩꯅꯦ ꯅꯨꯄꯤ ꯃꯥꯜꯂꯁꯨ ꯐꯖꯩꯌꯦ ꯐꯖꯗꯕꯅꯤ ꯁꯤꯕꯨ ꯀꯥꯏ ꯐꯖꯩꯕ ꯀꯩꯅꯣ ꯑꯩꯅ ꯅꯃꯥꯟꯅꯕꯁꯤ ꯐꯖꯩ ꯍꯥꯏꯔꯒ ꯅꯪ ꯄꯨꯛ ꯁꯧꯒꯠꯄ꯭ꯔꯣ ꯁꯧꯒꯠꯂꯦ ꯑꯗꯨꯏ ꯍꯥꯏꯔꯤꯅꯤ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯪ ꯄꯨꯛ ꯀꯌꯥꯝ ꯀꯨꯏꯅ ꯁꯧꯒꯠꯀꯦ ꯌꯦꯡꯒꯦ ꯑꯩ ꯅꯣꯏ ꯅꯃꯥꯟꯅꯕꯁꯤꯒ ꯑꯃꯨꯛ ꯇꯤꯟꯅꯒꯦ ꯂꯥꯎꯁꯪꯁꯤ ꯁꯤꯡꯖꯨ ꯆꯥꯎꯁꯤ ꯃꯣꯏ ꯑꯍꯨꯝꯗꯨ ꯁꯤꯡꯖꯨ ꯀꯟꯅ ꯆꯥꯔꯤ ꯑꯃꯨꯖꯥꯎꯁꯨ ꯂꯥꯛꯏ ꯁꯥꯕꯤꯔꯩꯅ ꯏꯁ ꯁꯤꯗꯤ ꯅꯥꯇꯣꯟꯒ ꯌꯥꯗ꯭ꯔꯦꯗ ꯃꯣꯔꯣꯛꯁꯦ ꯊꯥꯖ ꯅꯣꯏ ꯆꯥꯛꯀ ꯂꯩꯍꯧꯗ꯭ꯔꯥ ꯆꯥꯛꯀ ꯆꯥꯔꯗꯤ ꯌꯥꯝ ꯍꯥꯎꯅꯤ ꯁꯤꯡꯖꯨꯁꯦ ꯁꯥꯅꯧꯗꯨ ꯁꯥꯕꯤꯔꯩꯗꯤ ꯌꯦꯡꯂꯒ ꯑꯣ ꯇꯧꯔꯦꯗꯣ ꯑꯩꯗꯤ ꯃꯁꯝ ꯃꯅꯥ ꯀꯛꯄꯤꯔꯨꯕꯗꯒꯤ ꯇꯥ ꯁꯥꯕꯤꯔꯩꯁꯦ ꯑꯉꯥꯎꯕꯅꯤ ꯀꯥꯎꯔꯦꯗꯅ ꯑꯩꯗꯤ ꯇꯥ ꯁꯥꯕꯤꯔꯩ ꯀꯩꯅꯣ ꯃꯤ ꯃꯌꯨꯝꯁꯤꯗ ꯆꯥꯛ ꯑꯃ ꯍꯪꯉꯤꯗꯨꯕꯣ ꯀꯩꯅꯣ ꯃꯤ ꯆꯥꯛ ꯂꯥꯝꯃꯗꯤ ꯂꯥꯝꯃꯦ ꯍꯥꯏꯇꯥꯕꯅꯤ ꯀꯩꯅꯣ ꯑꯗꯣ ꯁꯤꯗꯤ ꯌꯨꯝ ꯅꯠꯇꯦ ꯍꯥꯏꯕ ꯌꯨꯝ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯒꯦꯔꯥ ꯆꯥꯛ ꯂꯥꯝꯃꯗꯤ ꯂꯥꯝꯃꯦ ꯍꯥꯏꯇꯥꯕꯅꯤ ꯑꯃꯨꯖꯥꯎꯅ ꯊꯥꯖ ꯑꯩ ꯆꯥꯛ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯁꯥꯕꯤꯔꯩ ꯁꯤꯡꯖꯨꯗꯣ ꯈꯔ ꯊꯝꯂꯝꯃꯨꯀꯣ ꯑꯩꯁꯨ ꯅꯥꯇꯣꯟꯁꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤ ꯃꯌꯥꯝ ꯊꯥꯖꯗꯤ ꯁꯥꯕꯤꯔꯩꯒꯤ ꯃꯑꯣꯡꯗꯨ ꯅꯨꯡꯉꯥꯏꯅ ꯌꯦꯡꯂꯤ ꯅꯪꯒꯤ ꯃꯤꯡꯗꯣ ꯁꯥꯕꯤꯔꯩ ꯍꯥꯏꯕꯅꯤꯀꯣ ꯅꯨꯄꯤ ꯃꯥꯟꯕꯤ ꯍꯣꯏ ꯃꯥꯅꯦ ꯑꯗꯨ ꯊꯥꯖ ꯅꯪ ꯁꯤꯡꯖꯨꯁꯦ ꯂꯣꯏ ꯆꯥꯈꯤꯅꯣꯕ ꯆꯥꯛꯀ ꯆꯥꯁꯦꯕ ꯍꯣꯏ ꯆꯥꯁꯤ ꯇꯥꯖꯣ ꯃꯤꯅ ꯁꯤꯡꯖꯨ ꯂꯣꯏꯅ ꯆꯥꯈꯤꯗꯧꯔꯦ ꯆꯥꯛ ꯊꯨꯅ ꯄꯨꯔꯛꯑꯣ ꯏ ꯑꯃꯨꯖꯥꯎ ꯃꯥꯅ ꯐꯥꯒꯤ ꯇꯧꯔꯤꯅꯤ ꯁꯥꯅꯧ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅ ꯌꯦꯡꯉꯤꯗꯣ ꯌꯦꯡꯗꯦ ꯑꯩ ꯃꯣꯔꯣꯛ ꯁꯥꯕꯒꯤ ꯁꯥꯎꯕ ꯃꯥꯟꯕꯅꯤ ꯊꯥꯖꯁꯤꯗꯤ ꯁꯥꯕꯤꯔꯩꯗ ꯌꯦꯡꯉꯒ ꯅꯣꯛꯑꯒ ꯂꯩꯈ꯭ꯔꯦꯗꯅ ꯁꯥꯕꯤꯔꯩꯗ ꯀꯔꯤ ꯃꯒꯨꯟ ꯌꯥꯎꯕꯩꯅꯣ ꯊꯥꯖꯅ ꯁꯥꯕꯤꯔꯩꯗ ꯑꯁꯨꯝ ꯈꯣꯏꯗꯥ ꯌꯦꯡꯉ ꯅꯣꯏꯁꯤꯕꯣ ꯊꯥꯖꯅ ꯁꯥꯅꯧ ꯉꯁꯤꯗꯒꯤ ꯅꯪ ꯅꯣꯏ ꯅꯃꯥꯟꯅꯕꯁꯤꯒ ꯑꯩꯒ ꯇꯤꯟꯅꯍꯟꯗꯧꯅꯤꯀꯣ ꯇꯣꯏꯅꯁꯨ ꯄꯨꯟꯗꯧꯕꯅꯤ ꯃꯣꯏꯗꯁꯨ ꯆꯠꯇꯧꯅꯤ ꯁꯥꯕꯤꯔꯩ ꯅꯣꯏꯗꯩ ꯀꯣꯏꯕ ꯂꯥꯛꯀꯦ ꯂꯥꯛꯑꯣ ꯑꯩꯗꯤ ꯊꯣꯡꯒꯥꯟꯗ ꯇꯨꯝꯃꯤꯀꯣ ꯊꯥꯖꯗꯨ ꯉꯛꯅ ꯊꯣꯡꯒꯥꯟꯗ ꯇꯨꯝꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯁꯥꯕꯤꯔꯩ ꯑꯩꯈꯣꯏ ꯕꯥꯁꯤꯒꯤ ꯐꯃꯨꯡꯗꯣ ꯊꯣꯡꯒꯥꯟꯗ ꯊꯥꯏ ꯑꯗꯨꯒꯤ ꯑꯩ ꯊꯣꯡꯒꯥꯟꯗ ꯇꯨꯝꯃꯤ ꯑꯗꯨꯒ ꯆꯥꯛꯁꯨ ꯊꯣꯡꯒꯥꯟꯗ ꯆꯥꯏ ꯊꯥꯖꯗꯨ ꯏꯉꯉꯛꯅ ꯁꯥꯕꯤꯔꯩꯗ ꯌꯦꯡꯂꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯣꯡꯃ ꯊꯥꯖꯒ ꯑꯃꯨꯖꯥꯎꯒ ꯁꯥꯅꯧꯒꯗꯨ ꯁꯥꯕꯤꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯁꯥꯕꯤꯔꯩꯗꯨ ꯅꯨꯡꯊꯤꯜ ꯃꯥꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯒꯤ ꯇꯨꯝꯐꯝ ꯐꯃꯨꯡ ꯃꯈꯥꯗꯨꯗ ꯆꯥꯛ ꯆꯥꯔꯒ ꯂꯩꯔꯝꯃꯤ ꯊꯥꯖꯗꯤ ꯁꯥꯕꯤꯔꯩꯒꯤ ꯂꯩꯔꯝꯂꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯄꯨꯡꯉ ꯉꯛꯂꯤ ꯁꯥꯕꯤꯔꯩ ꯅꯪꯅ ꯇꯨꯝꯃꯤ ꯍꯥꯏꯗꯣ ꯁꯤꯗꯔꯥ ꯊꯥꯖ ꯅꯣꯏ ꯂꯥꯛꯏꯔꯣ ꯑꯌꯥ ꯑꯃꯨꯖꯥꯎꯁꯨ ꯂꯥꯛꯏ ꯑꯃꯨꯖꯥꯎ ꯆꯥꯛ ꯆꯥꯁꯤꯜꯂꯛꯑꯣ ꯑꯩ ꯅꯪꯒꯤ ꯆꯥꯛ ꯆꯥꯐꯝꯁꯦ ꯇꯨꯀꯠꯆꯩ ꯌꯥꯝ ꯃꯣꯠꯂꯦ ꯊꯥꯖꯅ ꯁꯥꯅꯧꯗ ꯁꯥꯅꯧ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤꯕꯣ ꯊꯥꯖ ꯇꯥ ꯁꯥꯕꯤꯔꯩꯁꯦ ꯅꯨꯄꯤ ꯃꯥꯟꯕꯤꯅꯤ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯤ ꯃꯥꯅ ꯄꯣꯛꯂꯛꯄꯒꯤꯗꯃꯛ ꯇꯥꯆꯧꯅ ꯋꯥꯔꯛꯄ ꯇꯣꯏꯕꯗꯒꯤ ꯃꯥꯒꯤ ꯉꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯈꯤꯕꯅꯤ ꯀꯔꯤ ꯃꯥ ꯋꯥꯈꯜ ꯁꯣꯏꯕ ꯃꯤꯔꯥ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯂꯩꯇꯕ꯭ꯔꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯃꯨꯖꯥꯎ ꯅꯪ ꯃꯤꯉꯣꯟꯗ ꯑꯗꯨꯝꯅ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯎꯠꯀꯅꯨ ꯅꯅꯥꯇꯣꯟ ꯃꯦꯜꯂꯤꯗꯣ ꯂꯧꯊꯣꯛꯎ ꯊꯥꯖꯅ ꯁꯥꯕꯤꯔꯩ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯀꯧꯔꯤꯁꯦ ꯆꯥꯛꯇꯣ ꯀꯣꯟꯅ ꯆꯥꯎ ꯑꯩ ꯀꯩꯁꯨ ꯆꯥꯕꯤꯔꯣꯏ ꯅꯠꯇꯦꯍꯦ ꯃꯤ ꯊꯕꯥꯛ ꯐꯨꯟꯒꯤ ꯇꯧꯕꯒꯤ ꯋꯥ ꯉꯥꯡ ꯌꯥꯗ ꯇꯧꯔꯤꯅꯤ ꯊꯥꯖ ꯆꯥꯛ ꯆꯥꯁꯤ ꯂꯥꯎꯗꯅ ꯍꯣꯏ ꯆꯥꯁꯤ ꯑꯩ ꯅꯉꯣꯟꯗ ꯍꯪꯒꯣꯏꯕ ꯄꯣꯛꯇꯦ ꯊꯥꯖꯗꯨ ꯁꯥꯕꯤꯔꯩꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯁꯥꯕꯤꯔꯩꯅ ꯇꯣꯠꯂꯤꯕ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯕꯒ ꯁꯥꯕꯤꯔꯩꯗꯨ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯏ ꯊꯥꯖꯗꯨ ꯁꯥꯕꯤꯔꯩꯗꯤ ꯌꯦꯡꯉꯤ ꯁꯥꯅꯧꯗꯤ ꯁꯥꯕꯤꯔꯩꯒꯤ ꯃꯑꯣꯡꯗꯨ ꯄꯥꯈꯠꯅ ꯌꯦꯡꯉꯤ ꯑꯃꯨꯖꯥꯎꯗꯤ ꯍꯪꯒꯣꯏꯔꯦꯅ ꯊꯣꯛꯈ꯭ꯔꯦ ꯁꯥꯕꯤꯔꯩꯅ ꯊꯥꯖꯗ ꯑꯩ ꯉꯥꯎꯗꯦꯀꯣ ꯊꯥꯖ ꯑꯗꯨꯕꯨ ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯅꯨꯄꯤ ꯃꯥꯜꯂꯨꯔꯕ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯑꯩ ꯉꯥꯎꯕꯅ ꯐꯔꯦ ꯈꯜꯂꯒ ꯑꯉꯥꯎꯕ ꯑꯃ ꯂꯩꯈꯤꯕꯅꯤ ꯅꯪ ꯉꯥꯎꯕ ꯉꯥꯎꯗꯕ ꯇꯣꯛꯈ꯭ꯔꯣ ꯃꯤꯕꯨ ꯁꯨꯃꯥꯏꯅ ꯀꯅꯥ ꯂꯩꯅꯒꯦ ꯁꯥꯕꯤꯔꯩ ꯇꯨꯝꯐꯝꯅꯦꯅ ꯃꯣꯝꯄꯥꯛꯁꯨ ꯌꯥꯎꯗꯦ ꯀꯩꯝꯇꯁꯨ ꯌꯥꯎꯗꯦ ꯃꯣꯟꯁꯨ ꯆꯔꯨꯔ ꯀꯩꯅꯣꯝꯃ ꯈꯥꯡꯉꯤ ꯁꯥꯕꯤꯔꯩ ꯑꯗꯣ ꯃꯤꯡꯅꯦꯅ ꯀꯧꯕ ꯌꯥꯝ ꯍꯩꯅꯗꯦ ꯑꯇꯣꯞꯄ ꯃꯤꯡꯁꯤꯜꯂꯨ ꯏ ꯀꯥꯔꯛꯀꯅꯤ ꯅꯪ ꯑꯁꯤ ꯑꯩꯅ ꯁꯥꯅꯧꯅ ꯃꯁꯥꯅ ꯊꯣꯟꯖꯕ ꯃꯤꯡꯅꯤ ꯁꯥꯕꯤꯔꯩꯗꯣ
ꯃꯥꯏ ꯃꯤꯡ ꯑꯁꯦꯡꯕꯗꯤ ꯃꯥꯂꯦꯝ ꯉꯥꯟꯕ ꯀꯧꯕꯅꯤ. ꯊꯥꯖꯗꯨ ꯆꯥꯛ ꯄꯨꯈꯝꯗꯨ ꯒ꯭ꯔꯣꯡ ꯂꯥꯎꯅ ꯏꯟꯊꯣꯛꯂꯒ, ꯁꯅꯣ, ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯅꯣ. ꯑꯩ ꯇꯥ ꯃꯥꯂꯦꯝꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒꯦ. ꯇꯥ ꯃꯥꯂꯦꯝ, ꯅꯪ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯎꯁꯤ. ꯅꯈꯨꯠꯇꯨ ꯄꯤꯔꯣ ꯀꯥꯏꯅꯣ. ꯁꯥꯕꯤꯔꯩꯗ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝ ꯉꯥꯟꯕ ꯑꯃꯨꯛ ꯀꯧꯕꯤꯔꯦ ꯊꯥꯖꯅ. ꯁꯥꯕꯤꯔꯩꯅ, ꯏꯇꯩꯃ ꯎꯔꯒ ꯍꯥꯠꯀꯦ ꯍꯥꯏꯔꯅꯤꯅꯦ. ꯊꯥꯖ ꯅꯪꯕꯣ ꯀꯣꯏꯕ ꯀꯣꯏꯅꯗ꯭ꯔꯤ ꯀꯃꯥꯏ ꯂꯩꯃꯤꯟꯅꯗꯣꯏꯅꯣ? ꯁꯥꯅꯧꯅ ꯅꯪ ꯄꯥꯝꯕꯅꯤ. ꯁꯥꯅꯧ, ꯑꯩꯕꯨ ꯀꯜꯂꯨ. ꯁꯥꯅꯧꯅ, ꯑꯩꯗꯤ ꯊꯥꯖꯁꯤꯈꯤ. ꯃꯃꯥꯡꯗꯁꯨ ꯃꯥꯅ ꯐꯨꯈ꯭ꯔꯕꯅꯤ. ꯑꯩ ꯃꯥ ꯄꯥꯝꯃꯦ ꯍꯥꯏꯕꯒꯤ. ꯑꯗꯨꯅ ꯅꯪ ꯑꯗꯨ ꯋꯥꯗꯣ ꯍꯧꯗꯣꯔꯅꯨ. ꯊꯥꯖꯅ, ꯍꯩ ꯁꯥꯅꯧ, ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯅꯦ. ꯈꯣꯡꯄꯥꯛꯁꯦ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯂꯥꯝꯃꯒꯦ, ꯍꯥ? ꯉꯥꯟꯕꯤꯗꯨ ꯃꯄꯥꯟꯗ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯊꯥꯖꯅ ꯁꯥꯕꯤꯔꯩ ꯍꯥꯏꯕꯗꯤ ꯃꯥꯂꯦꯝ ꯉꯥꯟꯕꯗꯨ ꯆꯤꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ. ꯀꯔꯤꯅꯣ ꯃꯥꯅ ꯌꯨꯝꯁꯤꯗ ꯅꯨꯄꯤꯒ ꯇꯧꯔꯤ ꯃꯑꯣꯡꯁꯤꯗꯤ? ꯃꯁꯦ ꯅꯨꯄꯥꯅꯦ ꯍꯥꯏꯕꯒ ꯀꯥꯎꯔ ꯆꯠꯂ ꯍꯥꯏꯕꯅꯤ. ꯃꯥꯅ ꯅꯨꯄꯤꯁꯤꯒ ꯐꯥꯒꯤꯅꯦꯅ ꯅꯨꯄꯤꯁꯤꯒꯤ ꯃꯁꯥꯒ ꯇꯥꯞ ꯄꯥꯏꯗ ꯆꯤꯡꯉꯤꯁꯤꯕꯣ. ꯐꯩꯗꯅ ꯅꯪ ꯉꯁꯤꯗꯤ ꯅꯣꯏ ꯇꯥꯆꯧ ꯊꯣꯛꯂꯒꯅꯦ ꯊꯤꯅ ꯐꯨꯍꯟꯒꯦꯕ ꯉꯁꯤꯗꯤ ꯅꯪ. ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯊꯥꯖꯒ ꯃꯥꯂꯦꯝꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ. ꯑꯗꯨꯒ ꯏꯊꯥ ꯊꯥꯖꯗꯅ ꯊꯥꯖꯗꯨ ꯃꯥꯂꯦꯝꯗ ꯆꯦꯜꯂꯝꯃꯤ. ꯃꯥꯂꯦꯝꯅ ꯊꯥꯖ ꯆꯦꯜꯂꯛꯄꯗ ꯁꯅꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ. ꯕꯤꯃꯣꯜꯗꯨ ꯃꯅꯥꯎꯅꯨꯄꯥꯅ ꯅꯨꯄꯥ ꯑꯣꯏꯔꯛꯄꯗ ꯃꯅꯥꯎꯅꯨꯄꯥꯕꯨ ꯍꯔꯥꯎꯕ ꯅꯨꯡꯁꯤꯕꯁꯨ ꯃꯊꯣꯏ ꯀꯥꯔꯝꯃꯤ. ꯕꯣꯀꯨꯜꯁꯨ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯔꯝꯃꯤ. ꯑꯗꯨꯕꯨ ꯉꯥꯟꯕꯤꯗꯤ ꯃꯀꯣꯛ ꯌꯥꯝꯅ ꯁꯥꯔꯝꯃꯤ. ꯃꯔꯝꯗꯤ ꯁꯥꯕꯤꯔꯩꯅ ꯃꯥꯂꯦꯝ ꯉꯥꯟꯕ ꯑꯣꯜꯂꯛꯄ ꯑꯃꯗꯤ ꯅꯨꯄꯤ ꯆꯦꯜꯂꯛꯄꯗ ꯑꯃꯗꯤ ꯉꯥꯟꯕꯤꯅ ꯃꯥꯂꯦꯝꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯌꯣꯟꯕ ꯌꯥꯔꯣꯏ ꯈꯜꯂꯨꯕꯗ. ꯃꯥꯂꯦꯝꯒ ꯊꯥꯖꯒ ꯆꯦꯜꯂ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯅꯤ. ꯊꯥꯖꯒ ꯃꯥꯂꯦꯝꯒ ꯎꯅꯔꯤ. ꯊꯥꯖꯅ ꯃꯥꯂꯦꯝꯗ, ꯊꯥ ꯃꯥꯂꯦꯝ, ꯅꯪ ꯃꯄꯥꯟꯗ ꯇꯨꯝꯃꯅꯨꯕ. ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯒꯁꯨ ꯆꯞ ꯃꯥꯟꯅꯔꯦ. ꯅꯨꯄꯤꯒꯤ ꯃꯑꯣꯡꯗ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯇꯧꯕꯁꯨ ꯇꯧꯗ꯭ꯔꯤ. ꯅꯨꯄꯥ ꯑꯣꯏꯔꯦ. ꯑꯍꯜꯁꯤꯡꯅꯁꯨ ꯁꯥꯎꯗ꯭ꯔꯦ. ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯈꯛ ꯇꯨꯝꯈꯤꯒꯦ, ꯑꯗꯨꯒ ꯇꯌꯥꯏꯒꯤꯗ ꯇꯨꯝꯃꯒꯦ. ꯇꯥ ꯃꯥꯂꯦꯝ, ꯅꯪ ꯑꯅꯝ ꯌꯥꯝ ꯀꯜꯂꯦ. ꯐꯔꯦ, ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯇꯨꯝꯃꯒ ꯌꯨꯝꯗ ꯍꯟꯖꯤꯜꯂꯣꯀꯣ. ꯑꯗꯨꯒ ꯏꯕꯥꯅꯤ ꯁꯠ ꯂꯥꯎꯅ ꯂꯨꯍꯣꯡꯊꯣꯛꯅꯕ. ꯉꯥꯏꯈꯣꯏ, ꯁꯥꯅꯧꯒꯤ ꯅꯨꯄꯤ ꯑꯃꯇ ꯁꯦꯝꯕꯤꯈꯤꯁꯤ. ꯌꯥꯔꯦꯍꯦ, ꯅꯨꯄꯤꯕꯨ ꯃꯤꯅ ꯁꯦꯝꯃ ꯀꯣꯏꯌꯦꯕ꯭ꯔꯣ? ꯃꯤ ꯅꯨꯄꯤ ꯐꯪꯗ꯭ꯔꯗꯤ ꯁꯦꯝꯕꯤ ꯇꯥꯕꯅꯤ ꯀꯩꯅꯣ. ꯅꯨꯄꯤ ꯁꯦꯝꯕ ꯍꯥꯏꯁꯦ ꯅꯨꯄꯤ ꯐꯪꯗ꯭ꯔꯀꯥꯟꯗ ꯁꯦꯝꯗꯧꯅꯤ. ꯑꯗꯨꯕꯨ ꯀꯧꯏ ꯅꯨꯄꯤ ꯁꯦꯝꯕ ꯍꯥꯏꯁꯦ. ꯅꯨꯄꯤꯁꯨ ꯅꯨꯄꯥ ꯐꯪꯗ꯭ꯔꯀꯥꯟꯗ ꯅꯨꯄꯥ ꯁꯦꯝꯕꯤꯔꯤꯗꯨꯅꯤ. ꯌꯥꯔꯦ, ꯍꯩꯄꯥꯒ ꯁꯥꯕꯤꯈꯤꯅꯨ. ꯅꯁꯥ ꯅꯍꯥꯅꯤ. ꯃꯃꯥꯏ ꯈꯔ ꯊꯥꯁꯅꯨ. ꯃꯃꯥꯏ ꯁꯣꯜꯂꯗꯤ ꯃꯇꯨ ꯐꯪꯗ꯭ꯔꯦ. ꯃꯥꯒꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯃꯤ. ꯌꯥꯔꯦ. ꯍꯣꯏ, ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎꯗꯤ ꯅꯪ ꯅꯥꯏꯕ ꯏꯟꯕ ꯇꯥꯕꯅꯤꯅ ꯑꯩꯁꯦ. ꯀꯔꯤ? ꯂꯨꯍꯣꯡꯂ ꯃꯇꯨꯡ ꯐꯥꯎ ꯅꯪ ꯑꯩꯅ ꯉꯝꯒꯗꯕꯅꯤ. ꯅꯨꯄꯤꯅ ꯉꯝꯕ ꯅꯨꯄꯥꯗꯣ ꯏꯅꯥꯛ ꯈꯨꯟꯕꯅꯤ ꯈꯪꯗ꯭ꯔꯣ? ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯀꯣꯏꯕꯅꯤ. ꯑꯗꯨꯒ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯆꯦꯟꯕꯅꯤꯅ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯄꯦꯝꯃ. ꯅꯪꯒꯤꯁꯤꯗꯤ ꯅꯨꯄꯤ 50ꯃꯨꯛꯀ ꯀꯣꯏꯔꯗꯤ ꯅꯨꯄꯤ 50ꯃꯨꯛ ꯆꯦꯟꯕꯒꯤ ꯋꯥꯇꯥꯅꯤꯅꯦ ꯑꯗꯨꯗꯤ. ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯕ꯭ꯔꯅꯤ ꯅꯉꯣꯟꯗ? ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯀꯣꯏꯕꯗ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯆꯦꯟꯕꯅꯤ ꯍꯥꯏꯔꯤꯗꯣ. ꯅꯨꯄꯤ 100 ꯀꯣꯏꯔꯗꯤ ꯅꯨꯄꯤ 100 ꯊꯤꯗꯣꯏ ꯅꯠꯇ꯭ꯔꯣ? ꯑꯩ ꯍꯥꯏꯁꯦ ꯅꯪ ꯋꯥꯈꯜ ꯇꯥꯗ꯭ꯔꯣ? ꯑꯁ, ꯑꯩ ꯅꯪꯒꯤ ꯋꯥꯁꯦ ꯑꯋꯣꯏꯡꯀꯤ ꯉꯥꯎꯗꯣꯔꯤ ꯏꯕꯦꯝꯃ. ꯑꯩ ꯀꯣꯛ ꯌꯥꯝ ꯉꯥꯎꯔꯦ. ꯅꯪꯉꯣꯟꯗ ꯉꯥꯊꯔꯒ ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦ. ꯃꯥꯂꯦꯝ ꯉꯥꯟꯕꯗꯨ ꯈꯗ꯭ꯔꯛ ꯇꯧꯔꯒ ꯊꯥꯖꯗ ꯉꯥꯊꯔꯒ ꯎꯏꯔꯤ. ꯑꯗꯨꯒ ꯁꯥꯅꯧꯅ ꯃꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯗꯨ ꯂꯥꯞꯅ ꯌꯦꯡꯂꯒ ꯑꯃꯨꯖꯥꯎꯗ, ꯑꯃꯨꯖꯥꯎ, ꯑꯩꯗꯤ ꯃꯣꯏ ꯑꯅꯤꯁꯦ ꯃꯤꯠ ꯌꯥꯝ ꯅꯥꯔꯦ. ꯈꯔ ꯊꯨꯅ ꯑꯝꯇ ꯂꯨꯍꯣꯡꯊꯣꯛꯁꯤ. ꯃꯤꯠꯇꯨ ꯅꯥꯗꯅꯕ ꯌꯦꯡꯉꯨꯔꯅꯨꯗꯅ ꯑꯗꯨꯗꯤ. ꯂꯥꯛꯑꯣ, ꯅꯪꯒꯤ ꯉꯥꯅꯨꯗꯣ ꯃꯦꯠꯂꯨꯔꯁꯤ ꯀꯥꯟꯗꯦ ꯁꯥꯅꯧ. ꯉꯁꯤꯒꯤ ꯑꯍꯤꯡꯅꯤ. ꯃꯥꯂꯦꯝꯗꯨ ꯃꯥꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯒꯤ ꯇꯨꯝꯐꯝꯗ ꯇꯨꯝꯂꯤꯉꯩ ꯉꯥꯟꯕꯤꯗꯨ ꯃꯥꯂꯦꯝꯒꯤ ꯍꯥꯏꯗꯤ ꯁꯥꯕꯤꯔꯩꯒꯤ ꯏꯪꯈꯣꯜꯗꯨ ꯃꯤꯍꯧꯃꯟꯗꯅ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯔꯒ ꯃꯥꯂꯦꯝꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ. ꯅꯪ ꯌꯥꯝ ꯁꯤꯡꯉꯦ. ꯉꯥꯎꯁꯤꯟꯅꯔꯒ ꯑꯩꯉꯣꯟꯗ ꯑꯄꯪꯕ ꯁꯤꯕ. ꯅꯪ ꯉꯁꯤ ꯅꯉꯛꯇꯣ ꯁꯤꯡꯖꯪꯁꯤꯡꯅ ꯀꯛꯊꯠꯄ ꯇꯥꯔꯦꯗꯣ ꯑꯩꯅ. ꯁꯥꯕꯤꯔꯩꯗꯨ ꯃꯣꯝꯄꯥꯛ ꯌꯥꯎꯗꯕ ꯐꯃꯨꯡ ꯑꯗꯨꯗ ꯃꯃꯪꯗ ꯊꯥꯖ ꯎꯕꯒꯨꯝ ꯃꯣꯃꯣꯅꯣꯛꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ. ꯁꯅꯥꯁꯨ ꯁꯣꯝꯗ ꯆꯥꯛ ꯊꯤꯔꯒ ꯕꯤꯃꯣꯜꯗ, ꯇꯌꯥꯏ, ꯏꯕꯨꯡꯉꯣ ꯀꯧꯔꯨꯁꯦ. ꯃꯄꯥꯜꯁꯦ ꯉꯁꯤꯗꯤ ꯏꯁꯤꯛꯁꯨ ꯁꯤ. ꯏꯊꯣꯝ ꯊꯣꯛꯄ ꯀꯤꯌꯦ. ꯍꯣꯏ, ꯅꯪ ꯃꯩꯁꯤ ꯄꯥꯏꯔꯛꯑꯣ. ꯑꯩ ꯆꯩꯁꯤ ꯄꯥꯏꯔꯛꯀꯦ.
ꯕꯣꯀꯨꯜꯁꯨ ꯏꯃꯨꯡꯗ ꯉꯥꯟꯕꯤꯗꯤ ꯀꯗꯥꯏ ꯊꯣꯛꯈ꯭ꯔꯦ? ꯑꯃꯥꯡ ꯁꯪꯗꯒ ꯆꯪꯈꯤꯕ ꯖꯥꯠꯂꯥ? ꯃꯅꯤꯡ ꯊꯣꯡꯗꯤ ꯍꯥꯡꯗꯦꯅꯦ, ꯊꯣꯡꯖꯥꯎꯗꯤ ꯍꯥꯡꯉꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯑꯩꯅ ꯃꯇꯨꯡꯗ ꯊꯣꯛꯀꯗꯣ ꯇꯨꯁꯤꯟ ꯀꯨꯁꯤꯟ ꯇꯧꯔꯒ ꯁꯣꯛꯀꯅꯤꯅ ꯐꯅ ꯍꯥꯏꯔꯝꯅꯤ꯫ ꯕꯣꯀꯨꯜꯁꯨ ꯃꯄꯥꯟꯗ ꯊꯣꯡꯉꯥꯛꯆꯩ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏꯗꯤ ꯉꯥꯟꯕꯤꯅ ꯁꯥꯕꯤꯔꯩꯒꯤ ꯃꯉꯛ ꯀꯛꯈꯤꯗꯧꯔꯤ꯫ ꯑꯩꯅ ꯅꯪ ꯍꯥꯠꯄꯗ ꯀꯅꯥꯁꯨ ꯎꯗꯧꯕ ꯈꯪꯗꯧ ꯅꯠꯇꯦ꯫ ꯅꯪ ꯁꯤꯡꯖꯪꯁꯤꯅ ꯉꯥꯟꯕꯤꯅ ꯁꯥꯕꯤꯔꯩꯗꯨ ꯇꯨꯝꯂꯤꯉꯩꯗ ꯁꯥꯕꯤꯔꯩꯒꯤ ꯃꯉꯛꯇꯨ ꯃꯥꯒꯤ ꯁꯤꯡꯖꯪꯗꯨꯅ ꯇꯨꯕꯠ ꯂꯥꯎꯅ ꯀꯛꯊꯠꯂꯤ꯫ ꯁꯥꯕꯤꯔꯩꯗꯨ ꯃꯉꯛ ꯌꯥꯎꯗ ꯃꯁꯥꯗꯨ ꯀꯔꯤꯝꯇ ꯂꯦꯡꯈꯤꯗ꯭ꯔꯦ꯫ ꯃꯉꯛꯀ ꯃꯁꯥꯒ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯈ꯭ꯔꯦ꯫ ꯉꯥꯟꯕꯤꯗꯨ ꯃꯆꯤꯜ ꯈꯨꯝꯃꯒ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯑꯩꯅ ꯅꯪ ꯍꯥꯠꯄꯗ ꯀꯅꯥꯝꯇ ꯈꯪꯉꯣꯏꯅ꯫ ꯁꯅꯥꯗꯨ ꯉꯥꯟꯕꯤꯒꯤ ꯇꯨꯡꯗꯒꯤ ꯀꯟꯅ ꯀꯞꯄꯒ ꯂꯥꯎꯔꯛꯏ꯫ ꯁꯥꯕꯤꯔꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯏꯅ ꯂꯧꯈꯣꯡꯒꯨꯝꯅ ꯐꯃꯨꯡꯗꯒꯤ ꯂꯩꯕꯥꯛꯇ ꯆꯦꯟꯊꯔꯛꯂꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯕꯤꯃꯣꯜꯗꯨ ꯐꯃꯨꯡꯗ ꯇꯠꯂꯒ ꯇꯥꯔꯒ ꯂꯩꯔꯤꯕ ꯁꯥꯕꯤꯔꯩꯒꯤ ꯃꯉꯛꯇꯨꯗ ꯌꯦꯡꯂꯒ ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯎꯔꯤꯕꯁꯦ ꯇꯥꯆꯧ, ꯏꯇꯩꯃ, ꯏꯕꯨꯡꯉꯣ ꯍꯥꯠꯂꯦ꯫ ꯇꯥꯆꯧ, ꯏꯇꯩꯃ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ? ꯇꯥꯆꯧ, ꯏꯕꯨꯡꯉꯣ ꯁꯤꯔꯦ꯫ ꯉꯥꯟꯕꯤꯗꯨ ꯕꯤꯃꯣꯜꯗ ꯁꯠ ꯂꯥꯎꯅ ꯌꯦꯡꯂꯒ ꯃꯤ ꯎꯍꯧꯔꯦ ꯉꯁꯤꯗꯤ, ꯑꯗꯨꯗꯤ ꯅꯪꯁꯨ ꯁꯤꯡꯖꯪꯁꯤꯅ ꯉꯥꯟꯕꯤꯒꯤ ꯇꯨꯡꯗꯒꯤ ꯕꯣꯀꯨꯜꯅ ꯉꯥꯟꯕꯤꯒꯤ ꯂꯨꯈꯝꯗ ꯊꯣꯡꯉꯥꯛꯆꯩꯗꯨꯅ ꯁꯦꯠ ꯂꯥꯎꯅ ꯍꯥꯏꯖꯤꯟꯗꯨꯅ ꯀꯟꯁꯤꯟꯈꯤ꯫ ꯉꯥꯟꯕꯤꯗꯨ ꯂꯨꯈꯝꯗꯨ ꯄꯨꯡꯆꯥꯏ ꯆꯥꯏ꯫ ꯉꯥꯟꯕꯤꯗꯨ ꯁꯝꯕꯜꯂꯣꯝꯗ ꯁꯤꯠꯂꯒ ꯇꯥꯏ, ꯑꯗꯨꯒ ꯃꯥꯁꯨ ꯈꯨꯗꯛꯇ ꯁꯤ꯫ ꯕꯣꯀꯨꯜꯗꯨ ꯍꯤ ꯀꯞꯄꯛꯏ꯫ ꯏꯕꯨꯡꯉꯣ, ꯀꯔꯤꯒꯤ ꯅꯪꯅ ꯑꯁꯨꯛ ꯀꯨꯏ ꯃꯇꯝꯁꯦ ꯉꯥꯎꯁꯤꯟꯅꯔꯒ ꯂꯩꯔꯝꯂꯤꯕꯅꯣ? ꯈꯨꯗꯤꯡꯃꯛꯁꯦ ꯅꯪꯅ ꯁꯥꯟꯅꯕ ꯀꯨꯝꯍꯩ ꯉꯥꯛꯇꯔꯥ? ꯏꯕꯨꯡꯉꯣ, ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯍꯤꯡꯍꯧꯗꯧꯔꯤꯗꯀꯣ ꯅꯪꯒꯤ ꯃꯤꯅꯝꯕ ꯀꯨꯝꯍꯩꯁꯤꯗ꯫ ꯁꯅꯥꯗꯤ ꯋꯥꯟꯊꯈ꯭ꯔꯤ꯫ ꯕꯤꯃꯣꯜꯁꯨ ꯃꯌꯥꯝꯕꯒ ꯊꯃꯣꯏ ꯁꯣꯛꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯤ꯫ ꯑꯍꯤꯡꯗꯨꯗ ꯊꯥꯖꯁꯨ ꯁꯥꯕꯤꯔꯩ ꯁꯤꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯑꯉꯥꯎꯕꯤꯒꯨꯝꯅ ꯀꯞꯄꯒ ꯆꯦꯜꯂꯛꯏ꯫ ꯃꯥꯁꯨ ꯁꯥꯕꯤꯔꯩꯒꯤ ꯑꯣꯏꯔꯝꯂꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯃꯥꯂꯦꯝꯒꯤ ꯃꯤꯁꯤ ꯑꯃꯗꯤ ꯅꯨꯡꯁꯤ ꯃꯩꯆꯥꯛꯇ ꯑꯉꯥꯎꯕꯤꯒꯨꯝ ꯍꯤꯡꯂꯤ ꯉꯁꯤꯗꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯅꯣꯡꯃ ꯊꯥꯖꯒꯤ ꯂꯩꯀꯥꯏꯗ ꯅꯨꯄꯤ ꯃꯥꯟꯕꯤ ꯅꯨꯄꯥ ꯑꯃꯈꯛ ꯂꯝꯕꯤꯗ ꯊꯦꯛ ꯊꯦꯛꯇꯅ ꯃꯀꯣꯛꯇ ꯉꯥꯔꯨꯕꯥꯛ ꯑꯃ ꯄꯨꯔꯒ ꯉꯥ ꯌꯣꯟꯕ ꯂꯥꯛꯂꯤ꯫ "ꯍꯣ, ꯉꯥ ꯌꯣꯟꯕ ꯂꯥꯛꯆꯔꯤꯌꯦ, ꯉꯥ ꯑꯍꯥꯎꯕ ꯄꯨꯔꯛꯏꯌꯦ, ꯉꯥ ꯃꯈꯜ ꯂꯣꯏꯅ ꯁꯨꯅ ꯌꯥꯎꯔꯦ." ꯇꯟꯖꯥꯗꯨ ꯊꯥꯖꯁꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯐꯝꯂꯝꯂꯤ꯫ ꯉꯥꯌꯣꯟꯕ ꯅꯨꯄꯥꯗꯨ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯉꯥꯗꯨ ꯊꯝꯂꯒ "ꯑꯣ ꯂꯩꯁꯥꯕꯤ, ꯅꯪꯗꯤ ꯉꯥ ꯑꯍꯥꯎꯕꯁꯦ ꯆꯥꯍꯧꯔꯣꯏꯗ꯭ꯔꯥ?" ꯊꯥꯖꯗꯨ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯦ꯫ "ꯅꯪ ꯅꯈꯣꯜꯗꯣ ꯑꯩ ꯇꯥꯕ ꯌꯥꯝ ꯍꯩꯅꯗꯦ, ꯑꯗꯨꯒ ꯅꯪꯒꯤ ꯉꯥ ꯑꯀꯪꯕꯒꯤ ꯃꯅꯝꯁꯨ ꯌꯥꯝ ꯍꯩꯅꯗꯦ꯫ ꯀꯗꯥꯏꯗꯣꯝ ꯆꯠꯂꯒ ꯌꯣꯜꯂꯨꯔꯣ." ꯍꯣꯏ, ꯃꯤꯅ ꯄꯥꯝꯗ꯭ꯔꯒ ꯑꯩꯅ ꯄꯤꯁꯤꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯆꯠꯂꯦ." "ꯍꯦ, ꯑꯩꯅ ꯆꯥꯅꯤꯡꯗꯕꯗ ꯅꯪꯒꯤ..." ꯏꯁ, ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯁꯛꯇꯝꯁꯦ? ꯉꯥ ꯌꯣꯟꯕ ꯅꯨꯄꯥ ꯅꯍꯥꯗꯨ ꯊꯥꯖꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯂꯒ "ꯅꯪꯅ ꯄꯥꯝꯃꯦ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯉꯥ ꯌꯣꯟꯕ ꯅꯨꯡꯇꯤꯒꯤ ꯂꯥꯛꯈꯤꯅꯤ ꯑꯩ ꯂꯩꯁꯥꯕꯤ." ꯉꯥ ꯌꯣꯟꯕ ꯅꯍꯥꯗꯨ ꯊꯥꯖꯗ ꯃꯣꯃꯣꯟ ꯅꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯊꯥꯖꯗꯨ ꯃꯄꯤ ꯑꯣꯔꯣ ꯇꯥꯅ ꯅꯍꯥꯗꯨ ꯌꯦꯡꯂꯒ "ꯀꯔꯤꯅꯣ ꯑꯩꯒꯤꯁꯤꯕꯨ ꯃꯪꯂꯣ? ꯅꯠꯇꯦ, ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯒꯤ ꯇꯥ ꯃꯥꯂꯦꯝꯒꯤ ꯁꯥꯏꯌꯣꯜꯂꯥ? ꯃꯪ ꯅꯠꯇꯦ꯫ ꯀꯔꯤ, ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯕꯗꯣ ꯏꯅꯥꯛꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ? ꯂꯥꯛꯑꯣ, ꯅꯪ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ꯫ ꯃꯪꯂꯥꯟ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯂꯥꯛꯑꯣ ꯇꯥ ꯃꯥꯂꯦꯝ꯫ ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦ? ꯀꯅꯥꯒꯤ ꯌꯨꯝꯗ ꯆꯪꯈꯤꯒꯦ? ꯇꯥ ꯃꯥꯂꯦꯝ." ꯁꯣꯝꯗ ꯁꯥꯕꯤꯔꯩ ꯃꯥꯟꯕ ꯉꯥꯌꯣꯟꯕ ꯅꯍꯥꯗꯨꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯤꯕꯗꯨ ꯇꯩꯊꯣꯛꯂꯒ "ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯥꯌꯣꯟꯗꯅꯤ ꯑꯩꯅ ꯅꯅꯥꯛꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯇꯣꯏꯁꯤ ꯊꯥꯖ꯫ ꯀꯔꯤꯒꯨꯝꯕ ꯃꯄꯨ ꯃꯥꯅ ꯊꯧꯖꯥꯟ ꯄꯤꯔꯕꯗꯤ, ꯅꯪ ꯑꯩꯒꯤ ꯊꯋꯥꯏꯅ ꯋꯥꯔꯤꯕꯁꯦ ꯎꯕꯤꯔꯕꯗꯤ
ꯃꯃꯥ ꯃꯄꯥ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯁꯥꯔꯕꯁꯨ ꯑꯩ ꯁꯥꯈꯤ ꯑꯗꯣ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯑꯩꯕꯨ ꯃꯥꯒꯤꯗꯃꯛ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯇꯥꯏꯕꯪ ꯃꯤ ꯑꯃꯨꯛꯇ ꯑꯣꯜꯍꯟꯕꯤꯌꯨꯀꯣ ꯃꯄꯨ ꯅꯪꯅ ꯃꯤꯅ ꯇꯥꯕꯗ ꯊꯥꯖꯕ ꯌꯥꯕ ꯋꯥꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯥꯕꯤꯔꯩꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯉꯥꯌꯣꯟꯕ ꯆꯠꯂꯤ ꯑꯗꯨꯒ ꯊꯥꯖꯁꯨ ꯁꯥꯕꯤꯔꯩꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯐꯝꯐꯝꯗ ꯉꯥꯏꯔꯤ ꯁꯥꯕꯤꯔꯩꯒꯤ ꯂꯩꯀꯥꯏꯗ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯈꯤꯕ ꯑꯐ ꯃꯤ ꯈꯨꯗꯤꯡꯃꯛ ꯊꯋꯥꯏ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯂꯒ ꯂꯩꯀꯥꯏꯁꯤꯗ ꯍꯜꯂꯛꯏ ꯍꯥꯏꯕ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯋꯥꯔꯤ ꯂꯩ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯖꯍꯟꯕ ꯑꯣꯏꯅ ꯁꯥꯕꯤꯔꯩꯁꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯨꯛ ꯑꯣꯜꯂꯒ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯈꯤ ꯁꯛꯍꯦꯟꯕꯤ ꯃꯄꯥꯝ ꯑꯁꯤꯗ ꯃꯍꯥꯛ ꯍꯜꯂꯛꯇꯨꯅ ꯂꯩꯕꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯑꯁꯤ ꯃꯍꯥꯛꯀ ꯇꯁꯦꯡꯅ ꯆꯥꯟꯅꯗꯦ ꯃꯣꯠ ꯑꯗꯨꯛ ꯃꯥꯟꯅꯗꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯃꯌꯨꯝ ꯃꯄꯥꯝ ꯂꯝꯗꯝ ꯑꯁꯤꯗ ꯍꯜꯂꯛꯇꯨꯅ ꯃꯅꯤꯡ ꯇꯝꯅ ꯂꯩꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯍꯜꯂꯛꯇꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯌꯨꯝ ꯃꯄꯥꯝ ꯂꯝꯗꯝ ꯑꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯛꯈꯤꯕ ꯑꯁꯤ ꯊꯥ ꯑꯃ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯣꯏꯔꯦ ꯄꯪꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯃꯄꯨꯔꯣꯏꯕ ꯈꯣꯝꯕꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯅ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯆꯠꯈꯤꯗꯦ ꯐꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯎꯪꯗꯨꯅ ꯐꯝꯂꯤ ꯃꯥꯒꯤ ꯃꯃꯥ ꯃꯤꯌꯦꯝꯕꯅ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯗꯨꯝꯅ ꯑꯗꯨꯝ ꯐꯝꯗꯨ ꯂꯩꯕꯅꯅꯦ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯗꯣ ꯅꯪ ꯀꯥꯎꯒꯅꯨ ꯀꯣ ꯊꯦꯡꯈꯤꯅꯤ ꯈꯔ ꯉꯟꯅ ꯆꯠꯅꯕ ꯇꯧ ꯏꯃꯥ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯋꯥꯈꯜꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯍꯩ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯈꯛ ꯅꯪ ꯌꯥꯎ ꯀꯔꯤꯒꯤ ꯏꯆꯥꯅ ꯑꯁꯨꯝꯅ ꯂꯩꯒꯅꯤ ꯅꯨꯄꯥꯕꯨ ꯃꯍꯥꯛ ꯃꯊꯟꯇꯔꯣ ꯏꯆꯥꯒꯤ ꯅꯨꯄꯥ ꯋꯥꯠꯀꯗ꯭ꯔꯥ ꯏꯁ ꯃꯥꯅ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯅꯪꯅꯦ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯃꯥꯒ ꯊꯦꯡꯅꯕ ꯇꯥꯔꯕꯁꯨ ꯃꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅꯅꯦ ꯋꯥꯔꯤ ꯈꯛ ꯁꯥꯕ ꯌꯥꯔꯣꯏꯀꯣ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯅꯦ ꯋꯥꯈꯜ ꯇꯥꯎ ꯏꯃꯥ ꯅꯆꯥ ꯑꯩꯁꯨ ꯄꯨꯝꯅꯃꯛꯁꯦ ꯈꯜꯂꯨꯔꯒ ꯈꯣꯏꯗꯧꯁꯤ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕ ꯖꯥꯠꯅꯤ ꯃꯥꯅ ꯍꯤꯗꯥꯛ ꯊꯛꯇꯛꯇꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯕꯨ ꯑꯣꯠꯈꯤ ꯑꯩꯕꯨ ꯐꯨꯈ꯭ꯔꯤꯕꯅꯤ ꯃꯗꯨꯒꯤ ꯆꯩꯅꯥ ꯄꯨꯝꯕ ꯑꯩ ꯈꯥꯡꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯀꯌꯥꯝ ꯋꯥꯅ ꯑꯩ ꯂꯩꯈꯤ ꯃꯍꯥꯛ ꯅꯨꯄꯥꯅꯤ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯏꯆꯥ ꯅꯨꯄꯤꯗ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ ꯀꯔꯝꯕ ꯃꯃꯥ ꯑꯣꯏꯕꯤꯅ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯑꯁꯦ ꯇꯥꯔꯒ ꯈꯥꯡꯗꯨ ꯂꯩꯕ ꯉꯝꯒꯗꯣꯔꯤꯕꯅꯣ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯃꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯥꯒ ꯑꯣꯟꯁꯤꯟꯅꯕ ꯅꯍꯥꯛ ꯈꯛ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯔꯥꯡ ꯊꯥꯡꯕ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯇꯨꯅ ꯂꯩꯔꯨꯕꯁꯨꯅꯦ ꯈꯛ ꯌꯥꯔꯣꯏ ꯃꯦꯝꯃ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯈꯟꯖꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯌꯥꯗꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯃꯆꯥꯅ ꯑꯁꯨꯝꯅ ꯃꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕꯗꯨꯗꯒꯤ ꯃꯥꯅ ꯈꯪꯕ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯏꯅꯥ ꯀꯩꯔꯥꯛꯀ ꯈꯔ ꯈꯨꯟꯕ ꯅꯨꯄꯤ ꯑꯃ ꯍꯥꯟꯅ ꯊꯤꯔꯨꯔꯕ ꯂꯨꯋꯥꯡꯖꯥꯎꯒ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒ ꯑꯃꯨꯛ ꯅꯨꯡꯉꯥꯏꯍꯟꯅꯕ ꯁꯤꯟꯕꯅꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯕꯦꯝꯃ ꯌꯦꯡꯉꯣꯏ ꯁꯤ ꯃꯤꯔꯥꯡ ꯊꯨꯕ ꯌꯨꯝ ꯑꯗꯨꯗꯅꯦ ꯅꯄꯨꯟꯁꯤꯗꯣ ꯂꯩꯒꯗꯧ ꯁꯔꯨꯛ ꯅꯪꯅ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯕꯁꯦ ꯃꯇꯥꯡ ꯌꯥꯝ ꯆꯥꯔꯕꯅꯤ ꯁꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯎꯅꯔꯨꯁꯣ ꯁꯦꯜ ꯊꯨꯝꯒ ꯊꯣꯛꯅ ꯄꯥꯏꯈ꯭ꯔꯕꯅꯤ ꯃꯉꯣꯟꯗ ꯅꯪꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯅꯆꯥ ꯄꯨꯝꯅꯃꯛ ꯁꯅꯥ ꯂꯨꯄꯥꯅ ꯌꯣꯝꯒꯗꯣꯔꯤꯕꯅꯤ ꯏꯃꯥ ꯑꯩꯕꯨ ꯍꯣꯏ ꯏꯃꯥ ꯑꯃꯨꯛ ꯍꯥꯏꯔꯒꯅꯨꯁꯦ ꯏꯃꯥꯅ ꯁꯤꯜꯂꯤꯕꯁꯤ ꯅꯪꯒꯤ ꯐꯅꯅꯕꯅꯤ ꯑꯩꯅ ꯅꯨꯄꯥꯗꯨꯗ ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯤ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯃꯉꯣꯟꯗ ꯂꯩꯁꯥꯕꯤꯅꯤꯅ ꯍꯥꯏꯒꯗꯧꯅꯤ ꯀꯣꯟꯅꯅꯦ ꯃꯍꯥꯛꯅ ꯈꯪꯕꯗꯤ ꯈꯪꯖꯔꯁꯅꯨ ꯎꯪꯗ꯭ꯔ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏꯌꯦ ꯅꯨꯄꯥꯗꯨꯒ ꯎꯅꯕ ꯍꯥꯏꯕꯗꯣ ꯆꯠꯅꯕ ꯇꯧꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯁꯛꯍꯦꯟꯕꯤꯅ ꯃꯊꯟꯇ ꯍꯥꯏꯖꯍꯧꯏ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ ꯑꯩꯕꯨ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯥꯕꯅ ꯐꯗꯣꯏꯔꯥ ꯑꯩ ꯑꯁꯦ ꯁꯥꯒꯩ ꯑꯃꯗ ꯑꯣꯜꯂꯨꯔꯕꯅꯤꯀꯣ ꯃꯥꯅ ꯑꯩꯕꯨ ꯁꯥꯁꯟ ꯐꯨꯕꯗꯧꯅ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯐꯥꯎꯗꯅ ꯑꯩꯕꯨ ꯐꯨꯈꯤꯕꯅꯤ ꯀꯔꯤꯒꯤ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯩꯔꯨꯒꯅꯤ ꯃꯤꯔꯥꯡ ꯃꯍꯨꯝ ꯑꯗꯨꯗ ꯏꯄꯨꯟꯁꯤ ꯑꯁꯦ ꯋꯥꯅ ꯂꯩꯔꯨꯒꯗꯧ ꯁꯔꯨꯛꯄꯨꯗꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩ ꯌꯥꯈ꯭ꯔꯒꯦ ꯃꯥꯁꯨ ꯑꯁꯨꯝꯅ ꯈꯟꯈ꯭ꯔꯦ ꯄꯨꯡꯈꯥꯏꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔ ꯃꯇꯨꯡꯗꯅꯤ ꯅꯨꯄꯥꯗꯨꯒ ꯎꯅꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯀꯦ ꯁꯦꯝꯕ ꯍꯧꯏ ꯃꯀꯦ ꯐꯖꯅ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯃꯁꯥꯗ ꯐꯤ ꯑꯃ ꯌꯥꯟꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯍꯦꯛꯂꯤꯕꯤ ꯃꯦꯝꯃꯅ ꯃꯆꯥꯅꯨꯄꯤꯅ ꯐꯤꯒ ꯌꯥꯟꯗꯨꯅ ꯊꯣꯛꯂꯛꯄꯗꯨꯗ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯛꯏꯁꯤꯅ ꯐꯤꯁꯤꯃꯨꯛ ꯌꯥꯜꯂ ꯊꯣꯛꯂꯛꯏꯅꯦ ꯇꯧꯔꯤꯁꯦ ꯄ꯭ꯔꯞ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯍꯩ ꯐꯤꯒ ꯑꯃꯨꯛ ꯏꯟꯗꯨꯅ ꯊꯣꯛꯂꯛꯏꯕꯗꯨꯅ ꯃꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥ
ꯃꯥꯡꯒꯣꯜꯗ ꯁꯠ ꯀꯥꯈꯠꯇꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯐꯤ ꯏꯟꯒꯅꯨꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯒꯤ ꯐꯤ ꯏꯟꯕ? ꯐꯤ ꯏꯟꯕ ꯌꯥꯔꯣꯏ, ꯌꯥꯝꯅ ꯊꯨꯅ ꯂꯧꯊꯣꯛꯑꯣ. ꯏꯃꯥ, ꯐꯤ ꯏꯟꯗꯅ ꯑꯩ ꯀꯔꯝꯅ ꯃꯄꯥꯟ ꯊꯣꯛꯀꯗꯣꯏꯅꯣ? ꯍꯦ, ꯀꯔꯤꯒꯤ ꯐꯤ ꯏꯟꯕꯅꯣ? ꯏꯃꯥꯅ ꯅꯉꯣꯟꯗ ꯍꯥꯏꯕ ꯋꯥꯗꯨꯕꯨ ꯅꯪ ꯀꯥꯎꯕ꯭ꯔꯅꯦ? ꯃꯁꯤꯗꯤꯕꯀꯣ, ꯅꯪꯁꯦ ꯂꯩꯁꯥꯕꯤ ꯑꯃꯨꯛ ꯅꯧꯍꯧꯗꯅ ꯁꯥꯗꯣꯏꯅꯤ. ꯂꯩꯁꯥꯕꯤꯅ ꯀꯅꯥꯅ ꯐꯤ ꯏꯟꯅꯩ? ꯅꯨꯄꯥꯗꯨ ꯁꯣꯏꯗꯅ ꯁꯤꯡꯅꯈꯤꯕ ꯇꯥꯔꯦ ꯍꯥꯏꯕꯅꯤꯗ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯍꯩ, ꯐꯤꯗ ꯂꯧꯊꯣꯛꯑꯣ. ꯏꯃꯥ, ꯑꯩꯕꯨ... ꯃꯦꯝ ꯃꯃꯥꯅ ꯑꯣꯏꯅ ꯃꯆꯥꯗ ꯌꯥꯜꯂꯤꯕ ꯐꯤ ꯑꯗꯨ ꯃꯈꯨꯠꯅ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯈꯪꯆꯤꯡ ꯆꯤꯡꯏ, ꯑꯗꯨꯒ ꯍꯥꯏ, ꯃꯁꯤꯃ ꯂꯧꯊꯣꯛꯂꯕꯗꯤ ꯌꯥꯔꯦꯗꯅ. ꯌꯥꯔꯦ, ꯑꯗꯨꯃꯥꯏꯅ ꯆꯠꯂꯣ. ꯍꯩꯃꯥ, ꯆꯠꯂꯣ ꯌꯥꯔꯦꯅꯦ. ꯃꯤꯅ ꯀꯨꯏꯅ ꯉꯥꯏꯔꯝꯕ ꯇꯥꯔꯦꯅꯦ. ꯆꯠꯂꯨꯅꯦ, ꯆꯠꯂꯨꯅꯦ. ꯁꯛꯍꯦꯟꯕꯤ ꯃꯍꯥꯛ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯏꯟꯗꯨꯅ ꯍꯧꯖꯤꯛꯇꯗ ꯅꯍꯧꯅꯅ ꯑꯃꯨꯛ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈꯤ. ꯃꯦꯝꯃꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ, ꯃꯁꯤ ꯃꯉꯥꯏ ꯀꯩꯅꯣ, ꯏꯆꯥꯒꯤ ꯃꯔꯥꯏꯕꯛꯇ ꯑꯁꯨꯝꯅ ꯇꯝꯂꯝꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯆꯥꯅ ꯃꯤꯔꯥꯡ ꯃꯍꯨꯝ ꯑꯗꯨꯗ ꯊꯨꯗꯨꯅ ꯃꯄꯨꯟꯁꯤ ꯑꯁꯦ ꯂꯩꯔꯨꯒꯅꯤ? ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯠꯃ ꯅꯨꯄꯥꯁꯤꯗ ꯁꯣꯏꯗꯅ ꯄꯤꯕ ꯍꯥꯏꯕꯗꯨꯅꯤ. ꯏꯃꯨꯡꯗꯒꯤ ꯃꯃꯧ ꯅꯨꯄꯤ ꯊꯣꯏꯕꯤꯗꯨ ꯁꯠ ꯊꯣꯛꯂꯛꯏ. ꯊꯣꯏꯕꯤꯅ ꯍꯥꯏ, ꯏꯃꯥ, ꯑꯩꯈꯣꯏ ꯁꯛꯍꯦꯟꯕꯤꯅ ꯆꯠꯈ꯭ꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯊꯕꯛꯅꯤ. ꯏꯃꯥꯅ ꯊꯕꯛ ꯑꯃ ꯊꯥꯈꯤꯕ. ꯊꯕꯛ ꯍꯥꯏꯁꯤꯕꯨ ꯏꯃꯥ, ꯀꯔꯤ ꯊꯕꯛꯅꯣ? ꯃꯥꯅ ꯆꯠꯈ꯭ꯔꯤꯕꯁꯦ ꯃꯁꯥꯗ ꯐꯤ ꯑꯃꯠꯇꯁꯨ ꯏꯟꯈꯤꯗꯦ. ꯃꯥꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯃꯥꯅ ꯑꯁꯨꯝꯅ ꯐꯤꯒ ꯏꯟꯗꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯆꯠꯄꯗꯤ ꯃꯤꯅ ꯐꯖꯅ ꯉꯥꯡꯅꯈꯤꯔꯣꯏ. ꯃꯁꯤꯗ ꯃꯦꯝꯃꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ, ꯅꯪꯅ ꯂꯣꯏꯅ ꯁꯤꯜꯂꯣꯅꯦ. ꯍꯥ, ꯂꯣꯏꯅ ꯁꯤꯜꯂꯣꯕ. ꯐꯤ ꯏꯟꯗꯅ ꯆꯠꯈ꯭ꯔꯤꯕꯁꯦ ꯃꯁꯦ ꯑꯩꯅ ꯊꯑꯣꯏꯅ ꯆꯠꯍꯜꯂꯤꯕꯅꯤ. ꯃꯃꯥ ꯑꯩꯅ ꯇꯧꯍꯜꯂꯤꯕ. ꯀꯩꯅꯣ ꯏꯃꯥ, ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯗ? ꯑꯩꯈꯣꯏ ꯁꯛꯍꯦꯟꯕꯤꯁꯦ ꯂꯩꯁꯥꯕꯤ ꯅꯠꯇꯤꯌꯦ. ꯌꯨꯝꯁꯤꯗ ꯃꯍꯥꯛ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯕꯅꯤ. ꯍꯩ, ꯏꯆꯥꯁꯤ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯗꯅ ꯅꯪꯒꯤꯁꯦ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯍꯥ? ꯏꯃꯥ, ꯋꯥꯈꯜꯗ ꯑꯣꯟꯅꯔꯦ. ꯅꯃꯧ ꯑꯗꯨꯝꯅ ꯈꯟꯕ ꯂꯩꯖꯗꯦ. ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯥꯅ ꯐꯤꯒ ꯏꯟꯗꯅ ꯃꯄꯥꯟ ꯂꯤꯄꯥꯟ ꯊꯣꯛꯄꯁꯦ ꯐꯖꯗꯦ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ. ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦꯅꯦ. ꯃꯔꯥꯏꯕꯛꯅ ꯊꯤꯗꯨꯅ ꯌꯨꯔꯥꯏ ꯆꯦꯟꯕ ꯅꯨꯄꯥꯗꯨ ꯋꯥꯏꯊꯨꯡꯂꯨꯔꯦꯗꯅ. ꯅꯨꯄꯥꯗꯨꯅ ꯃꯥꯕꯨ ꯇꯥꯊꯤꯅ ꯐꯨꯕꯤꯔꯤꯕ. ꯊꯧꯗꯣꯛ ꯑꯁꯦ ꯅꯪꯉꯣꯟꯗ ꯊꯣꯛꯂꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ? ꯅꯃꯧ ꯈꯪꯖꯩꯅꯦ ꯏꯃꯥ. ꯈꯪꯕꯅꯔꯣ ꯅꯪꯅ ꯑꯋꯣꯠ ꯑꯄꯥꯃꯨꯛ ꯁꯥꯔꯛꯂꯤꯕꯁꯦ? ꯍꯥ? ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯍꯟꯕꯗꯤ ꯌꯥꯔꯣꯏ. ꯑꯗꯨꯅ ꯃꯥꯒꯤ ꯂꯥꯏꯕꯛꯀꯤ ꯑꯣꯏꯅ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯅꯕ ꯂꯝꯕꯤ ꯑꯃ ꯑꯃꯨꯛ ꯊꯤꯔꯛꯄꯅꯤ. ꯌꯥꯝ ꯌꯦꯡꯁꯤꯟꯒꯅꯨ. ꯏꯃꯥ, ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯄꯣꯛꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ. ꯈꯣꯡꯊꯥꯡ ꯑꯃ ꯈꯖꯤꯛ ꯍꯦꯛ ꯁꯣꯏꯔꯨꯕꯗ ꯃꯤꯒꯤ ꯅꯣꯛꯅꯐꯝꯅꯤ. ꯁꯛꯍꯦꯟꯕꯤꯁꯦ ꯁꯥꯒꯩ ꯑꯃꯗ ꯑꯣꯡꯂꯨꯔꯕꯤ ꯁꯥꯒꯩ ꯑꯃꯒꯤ ꯃꯧꯅꯤꯅꯤ. ꯃꯥꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯇꯧꯕꯁꯤꯕꯨ ꯀꯔꯤ ꯐꯖꯐꯝ ꯂꯩꯕꯒꯦ? ꯍꯥꯏꯕꯤꯌꯨꯅꯦ ꯏꯃꯥ. ꯅꯤꯡꯉꯣꯜꯗꯤ ꯃꯪꯐꯝ ꯑꯅꯤ ꯁꯨꯍꯩꯗꯕꯅꯤ. ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛꯀ ꯄꯤꯔꯤꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯔꯥ? ꯍꯥ? ꯅꯪꯕꯨ ꯅꯊꯧ ꯌꯥꯝꯅ ꯂꯩꯇꯕ ꯃꯤꯔꯣ? ꯅꯊꯧ ꯇꯧꯔꯨꯁꯣ, ꯆꯠꯂꯣ. ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯅꯦ ꯌꯥꯝ ꯌꯦꯡꯁꯤꯜꯂꯛꯀꯅꯨ. ꯊꯣꯏꯕꯤꯗꯤ ꯃꯅꯦꯝꯒꯤ ꯋꯥ ꯑꯗꯨꯗ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯏꯃꯨꯡꯗ ꯆꯪꯈꯤ. ꯃꯕꯨꯛ ꯃꯄꯥꯎ ꯐꯕ, ꯁꯖꯠ ꯂꯤꯆꯠ ꯌꯥꯝꯅ ꯆꯨꯝꯕ ꯌꯨꯝꯒꯤ ꯃꯧ ꯑꯃꯈꯛꯅꯤ ꯃꯍꯥꯛ. ꯃꯦꯝꯃꯅ ꯍꯥꯏꯖꯩ, ꯑꯣꯟꯊꯣꯛꯅ ꯑꯣꯛ ꯑꯄꯥ ꯁꯥꯏꯗꯒꯨꯝꯕꯁꯦ. ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯁꯦ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯒꯦ ꯍꯥꯏꯗꯦꯅꯦ. ꯂꯝꯕꯤꯗꯨꯗ ꯁꯛꯍꯦꯟꯕꯤ ꯆꯠꯂꯤ. ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯕꯣꯏꯗ ꯃꯍꯥꯛ ꯈꯜꯂꯤ. ꯃꯍꯥꯛ ꯃꯁꯥꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯖꯔꯕꯅꯤꯅ ꯃꯊꯟꯇ ꯍꯦꯟꯖꯤꯟꯕ ꯋꯥꯈꯜꯁꯨ ꯃꯍꯥꯛ ꯈꯜꯂꯤ. ꯀꯩꯅꯣ, ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯁꯤ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯂꯛꯄꯒꯨꯝ ꯇꯧꯔꯤꯕꯁꯤꯅ? ꯑꯩ ꯑꯁꯦ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯪꯅ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕꯅ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤꯀꯣ. ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯔꯤꯕꯁꯤꯅ ꯐꯤꯁꯨ ꯏꯟꯕ ꯅꯠꯇꯦ. ꯑꯁ! ꯏꯀꯥꯏꯕꯁꯨ ꯃꯍꯥꯛ ꯐꯥꯎꯏ. ꯃꯈꯣꯡ ꯑꯗꯨ ꯑꯁꯨꯝ ꯊꯥꯡꯗꯨꯅ ꯂꯥꯛꯄꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕꯗꯨꯗ ꯃꯍꯥꯛ ꯌꯧꯁꯤꯜꯂꯛꯂꯦ. ꯅꯨꯃꯤꯠꯁꯨ ꯈꯔ ꯍꯥꯏꯊꯔꯛꯄ ꯃꯇꯥꯡꯅꯤ. ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯂꯨꯋꯥꯡꯖꯥꯎ ꯐꯝꯂꯤ. ꯃꯥꯒꯤ ꯊꯃꯣꯏ ꯉꯁꯤꯗꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯤ. ꯅꯧꯅ ꯑꯃꯨꯛ ꯂꯨꯍꯣꯡꯕ? ꯍꯣꯏꯗ, ꯀꯩꯗꯧꯋꯦꯒꯦ? ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛ ꯍꯥꯏꯅ ꯇꯝꯂꯝꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯂꯣꯏꯔꯝꯗ꯭ꯔꯤ. ꯃꯍꯥꯛ ꯑꯗꯨꯕꯨ ꯂꯥꯛꯇ꯭ꯔꯤꯕ ꯖꯥꯠꯂꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ. ꯂꯝꯕꯤ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯈꯛ ꯂꯥꯛꯂꯤꯕꯗꯨ ꯍꯦꯛ ꯎꯏ. ꯃꯊꯟꯇ ꯍꯥꯏꯖꯩ,
ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯃꯥꯒꯤꯁꯤ ꯁꯣꯝꯗꯅꯤ ꯂꯥꯛꯂꯤꯕ. ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯤ. ꯁꯛꯍꯦꯟꯕꯤꯅ ꯂꯝꯄꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨ ꯎꯔꯗꯨꯅ ꯃꯆꯤꯟꯗ ꯍꯥꯏꯖꯩ. ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯁꯦ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯍꯧꯖꯤꯛꯇ ꯃꯃꯥꯏꯁꯤ ꯂꯩꯊꯣꯛꯇꯨꯅ ꯑꯩꯉꯣꯟꯗꯁꯨ ꯌꯦꯡꯂꯝꯃꯤ. ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯑꯗꯨꯝ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦꯗ. ꯃꯍꯥꯛ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ. ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡꯗ ꯂꯦꯞꯂꯒ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏ. ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ. ꯋꯥꯍꯩꯁꯤꯗ ꯂꯨꯋꯥꯡꯖꯥꯎꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ. ꯁꯛꯍꯦꯟꯕꯤꯅ ꯋꯥ ꯃꯈꯥ ꯇꯥꯏ. ꯁꯣꯝ ꯑꯣꯏꯕꯤꯗꯣꯏꯔꯥ? ꯇꯥ ꯂꯨꯋꯥꯡꯖꯥꯎ ꯍꯥꯏꯔꯤꯁꯦ? ꯑꯧ ꯃꯥꯅꯤ, ꯑꯩ ꯏꯁꯥꯃꯛꯅꯤ. ꯑꯩꯅ ꯁꯛꯍꯦꯟꯕꯤ. ꯑꯣ, ꯑꯩ ꯁꯣꯝꯕꯨ ꯉꯥꯏꯖꯔꯝꯕꯅꯤ. ꯌꯥꯅꯤ ꯐꯝꯁꯤ. ꯃꯥꯁꯨ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯐꯝꯊꯩ. ꯂꯨꯋꯥꯡꯖꯥꯎ ꯃꯥꯗꯤ ꯁꯛꯍꯦꯟꯕꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯎꯕꯗ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ. ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯤ. ꯃꯥꯒꯤ ꯊꯃꯣꯏꯅ ꯁꯛꯍꯦꯟꯕꯤꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯈ꯭ꯔꯦ. ꯃꯥꯅ ꯑꯁꯨꯝꯅ ꯋꯥ ꯍꯥꯏ. ꯏꯟꯗꯣꯝꯆꯥꯅ ꯁꯤꯜꯂꯛꯄ ꯑꯩꯁꯨ ꯌꯨꯝ ꯑꯁꯦ ꯄꯥꯜꯂꯔꯣꯏꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯨꯔꯕꯅꯤ. ꯑꯗꯨꯗ ꯁꯨꯝ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯁꯨ ꯈꯔ ꯈꯜꯂꯨꯔꯒ ꯑꯁꯨꯝꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯍꯥꯏ. ꯁꯛꯍꯦꯟꯕꯤꯅ ꯈꯨꯝꯃꯤ. ꯑꯩꯁꯨ ꯏꯃꯥꯅ ꯍꯥꯏꯕꯗꯨꯗ ꯊꯣꯛꯂꯛꯄ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯣꯝꯒ ꯊꯦꯡꯅꯕꯁꯦ. ꯑꯗꯣ ꯊꯣꯛꯄꯤꯔꯛꯂꯤꯕꯁꯦ ꯏꯁꯥꯅ ꯌꯥꯝꯅ ꯊꯣꯛꯄꯤꯔꯛꯄ ꯑꯣꯏꯗꯣꯏꯔꯥ? ꯁꯛꯍꯦꯟꯕꯤꯅ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ. ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯄꯣꯛꯅꯤ. ꯀꯔꯝꯅꯗꯤ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯨꯒꯅꯤ? ꯑꯣ, ꯑꯩ ꯈꯪꯖꯔꯨꯗ꯭ꯔꯦ. ꯁꯣꯝꯒ ꯊꯦꯡꯅꯕꯁꯦ ꯑꯩ ꯍꯥꯏꯐꯝ ꯈꯪꯗ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯗꯣ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯃ ꯍꯥꯏꯕꯗꯨꯁꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ. ꯁꯣꯝꯒꯤꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯈꯟꯖꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ? ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ. ꯑꯩ ꯋꯥꯈꯜ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯟꯖꯈꯤꯒꯦ. ꯍꯣꯏ ꯐꯔꯦꯅꯦ. ꯑꯗꯣ ꯋꯥꯈꯜ ꯈꯟꯕ ꯌꯥꯈꯩ ꯈꯜꯂꯒ ꯌꯥꯗꯦ ꯀꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ? ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ. ꯂꯨꯋꯥꯡꯖꯥꯎ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯁꯛꯍꯦꯟꯕꯤꯁꯤ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯂꯩ. ꯃꯁꯤꯅꯁꯨ ꯃꯥꯅ ꯁꯛꯍꯦꯟꯕꯤꯕꯨ ꯍꯦꯟꯅ ꯄꯥꯝꯖꯕꯅꯤ, ꯅꯨꯡꯁꯤꯖꯕꯅꯤ. ꯇꯁꯦꯡꯅ ꯃꯍꯥꯛ ꯁꯛꯍꯦꯟꯕꯤꯗ ꯉꯥꯎꯔꯦ. ꯁꯛꯍꯦꯟꯕꯤꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯔꯦ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯕꯒ ꯑꯊꯨꯕꯗ ꯂꯨꯍꯣꯡꯅꯕ ꯇꯧꯔꯒꯦ ꯍꯥꯏꯅ ꯃꯍꯥꯛ ꯈꯜꯂꯤ. ꯅꯨꯃꯤꯗꯥꯡꯗꯅ ꯆꯥꯛꯈꯨꯝꯗꯅ ꯊꯣꯏꯕꯤꯅ ꯆꯥꯛ ꯊꯣꯡꯂꯤ. ꯃꯦꯝꯃ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯃꯦꯝꯃꯅ ꯍꯪꯉꯤ. ꯍꯥꯏꯌꯨꯅꯦ. ꯅꯨꯄꯥꯗꯣ ꯅꯪ ꯅꯁꯥꯅ ꯄꯥꯝꯅꯕꯣ? ꯃꯁꯛ ꯍꯥꯏꯔꯦ ꯑꯗꯨꯝ ꯌꯥꯕꯅꯤꯗ. ꯃꯤꯒ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯃꯤꯅꯦ. ꯏꯅꯥꯛ ꯀꯩꯔꯥꯛꯁꯨ ꯈꯨꯟꯈ꯭ꯔꯕ. ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯁꯦ ꯄꯥꯛ ꯍꯦꯛꯇ ꯊꯦꯡꯅꯒꯗꯕ ꯅꯠꯇꯦꯅꯦ. ꯍꯥꯏꯌꯨ. ꯏꯃꯥ, ꯅꯆꯥ ꯑꯩꯅ ꯊꯥꯡꯒꯗꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯦ ꯌꯥꯝꯅ ꯂꯨꯗꯧꯔꯤ. ꯏꯍꯦ, ꯅꯪꯅ ꯍꯥꯟꯅꯒꯤ ꯑꯥꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯈꯟꯗꯨꯅ ꯂꯩꯔꯦꯅꯦ. ꯅꯪ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯏꯃꯥꯅ ꯍꯜꯍꯟꯈꯤꯒꯗꯕ ꯂꯩꯇ꯭ꯔꯦ. ꯅꯪꯅꯦ ꯃꯐꯝꯗꯨꯗ ꯍꯟꯗꯨꯅ ꯂꯩꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ. ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯑꯃꯨꯛ ꯊꯤꯜꯂꯛꯂꯤꯕꯁꯦ. ꯏꯃꯥ, ꯍꯌꯦꯡ ꯇꯨꯡꯒꯤꯁꯨ ꯈꯟꯗꯕ ꯌꯥꯗꯦꯅꯦ. ꯍꯌꯦꯡ ꯇꯨꯡꯗ ꯐꯠꯇ ꯅꯨꯡꯗ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯂꯕꯗꯤ. ꯏꯃꯥ ꯏꯄꯦꯝꯃ, ꯊꯣꯛꯅꯤꯡꯕ ꯊꯣꯛꯆꯁꯅꯨꯁꯦ. ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ. ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤ. ꯏꯃꯥꯅꯦ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯒꯦ. ꯍꯥꯏꯔꯣꯁꯦ. ꯅꯨꯄꯥꯗꯨꯒ ꯎꯅꯔꯦ. ꯅꯪꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯀꯔꯤꯅꯣ? ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕꯁꯨ ꯃꯥꯜꯂꯤ. ꯃꯥꯟꯕ ꯅꯠꯇꯦꯅꯦ, ꯑꯁꯦꯡꯕꯅꯤ. ꯃꯌꯨꯝꯒ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯂꯩꯔꯝꯕ ꯃꯤꯅꯤꯗ. ꯇꯥꯟꯖꯥꯁꯦ ꯌꯥꯝ ꯆꯥꯔꯕꯅꯤꯀꯣ. ꯃꯥꯅꯁꯨ ꯉꯁꯥꯏ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯣ ꯏꯁꯥꯅ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ. ꯑꯗꯨꯗ ꯅꯪꯅ ꯀꯔꯤ ꯈꯨꯝꯂꯝꯂꯕ? ꯑꯩꯅ ꯋꯥꯈꯜ ꯑꯃꯨꯛꯇ ꯈꯜꯂꯛꯈꯤꯒꯦ ꯍꯥꯏꯅ ꯈꯨꯝꯂꯝꯕꯅꯤ. ꯅꯪ ꯁꯤꯗꯤꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ. ꯌꯥꯔꯦ ꯍꯥꯏꯅ ꯀꯣꯛ ꯈꯨꯝꯂꯝꯕ ꯌꯥꯗ꯭ꯔꯅꯦ ꯑꯗꯨꯕꯨ? ꯅꯪ ꯁꯤꯗꯤꯕ. ꯐꯔꯦ, ꯃꯊꯪ ꯎꯅꯕ ꯀꯥꯟꯗꯅꯦ ꯌꯥꯔꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯨꯀꯣ. ꯑꯗꯨꯒ ꯑꯊꯨꯕꯗ ꯍꯣꯡꯅꯕ ꯇꯧꯁꯤ ꯀꯣ. ꯀꯥꯗꯨꯗ ꯋꯥꯡꯊꯣꯏ ꯆꯪꯂꯛꯇꯨꯅ. ꯀꯅꯥꯒꯤ ꯂꯨꯍꯣꯡꯕꯅꯣ ꯏꯃꯥ? ꯏꯃꯥꯅ ꯍꯥꯏꯗꯨꯅ. ꯃꯁꯤꯗ ꯃꯦꯝꯃꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ. ꯅꯆꯦ ꯀꯨꯟꯗꯣꯔꯩꯒꯤ ꯂꯨꯍꯣꯡꯕꯗꯣ ꯑꯗꯨꯒꯤꯅꯤꯗ. ꯏꯆꯦ ꯀꯨꯟꯗꯣꯔꯩꯒꯤ ꯂꯨꯍꯣꯡꯕꯗꯤ ꯃꯇꯝ ꯋꯥꯠꯂꯝꯈꯤꯅꯤ ꯀꯩꯅꯣ? ꯃꯇꯝ ꯍꯥꯏꯕꯁꯦ ꯍꯧꯈꯤꯕ ꯈꯪꯍꯧꯕ ꯅꯠꯇꯦ. ꯃꯈꯣꯏꯒꯤ ꯄꯣꯠꯄꯥꯡ ꯑꯆꯧꯕ ꯑꯃꯁꯨ ꯄꯥꯡꯒꯗꯕ ꯂꯩꯔꯤꯕ. ꯂꯨꯍꯣꯡꯕ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯣꯏꯆꯦꯟ ꯆꯦꯟꯍꯅꯤꯗꯣ. ꯑꯗꯨꯗ ꯅꯆꯟꯅꯨꯄꯤꯒ ꯑꯩꯒ ꯍꯥꯟꯅ ꯋꯥꯁꯦ ꯁꯨꯝ ꯈꯟꯅꯍꯧꯔꯤꯕ. ꯋꯥꯡꯊꯣꯏꯅ ꯃꯆꯟꯅꯨꯄꯤꯗꯣ ꯑꯣꯟꯁꯤꯟꯗꯨꯅ. ꯑꯕꯦꯝ, ꯈꯣꯡꯕꯗꯨꯗꯤ ꯑꯗꯨꯃꯛ ꯌꯨꯝꯁꯤꯗ ꯅꯪꯕꯨ ꯀꯧꯕ ꯂꯥꯛꯈꯤꯗ꯭ꯔꯕꯣ? ꯃꯁꯤꯗ ꯃꯦꯝꯃꯅ. ꯂꯥꯛꯇꯦ.
ꯂꯥꯛꯇꯕꯁꯨ ꯑꯣꯏꯔꯁꯅꯨ ꯃꯥꯅ ꯌꯨꯝꯁꯤ ꯂꯥꯛꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯅꯤ ꯀꯩꯅꯣ ꯏꯃꯥ ꯑꯕꯦꯝꯁꯦ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯍꯜꯂꯁꯤ ꯍꯥꯏꯔꯣ ꯂꯩꯍꯟ ꯇꯥꯕꯅꯤ ꯀꯩꯅꯣ ꯌꯨꯝꯐꯝ ꯑꯁꯦ ꯏꯆꯥꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯏꯆꯥꯒꯤ ꯁꯔꯨꯛ ꯌꯥꯎꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯏꯃꯥ ꯃꯥꯁꯤ ꯅꯤꯡꯉꯣꯜꯅꯤ ꯍꯧꯖꯤꯛꯅ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯃꯁꯤꯕꯨ ꯐꯖꯕ ꯋꯥꯔꯣ ꯌꯥꯝꯅ ꯊꯨꯅ ꯃꯥꯕꯨ ꯑꯥꯗ ꯂꯩꯍꯟꯈꯤꯅꯕ ꯇꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯅꯨꯄꯥꯗꯨꯅ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯄꯥꯝꯗ꯭ꯔꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯅ ꯏꯟꯊꯣꯛꯄꯤꯔꯛꯂꯕ ꯀꯧꯕꯁꯨ ꯂꯥꯛꯇ꯭ꯔꯕꯁꯤꯕꯨ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯆꯥꯅꯨꯄꯤꯁꯦ ꯏꯈꯣꯡꯅ ꯊꯣꯡꯅ ꯆꯠꯇꯨꯅ ꯊꯤꯜꯂꯨꯕ ꯇꯥꯔꯦꯅꯦ ꯃꯗꯨ ꯍꯥꯏꯕ ꯅꯠꯇꯦꯗ ꯇꯧꯕ ꯌꯥꯕ ꯈꯟꯅꯁꯤꯅ ꯍꯥꯏꯕꯅꯤ ꯈꯟꯅꯅꯤꯡꯉꯥꯏ ꯋꯥ ꯑꯝꯇ ꯂꯩꯇꯦ ꯅꯆꯟꯅꯨꯄꯤꯁꯦ ꯌꯨꯝꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯔꯔꯣꯏ ꯃꯗꯨꯅ ꯀꯔꯤꯒꯤ ꯃꯔꯝ ꯂꯩ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯃꯈꯣꯏꯒꯤ ꯃꯤꯠꯇ ꯁꯥ ꯁꯟ ꯑꯣꯏꯅ ꯎꯏꯅꯦ ꯃꯃꯥ ꯑꯩꯅ ꯐꯥꯎ ꯈꯨꯕꯥꯛꯅ ꯈꯨꯅꯝꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯔꯛꯇ꯭ꯔꯤꯕ ꯏꯆꯥꯅꯤ ꯍꯩ ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯈꯣꯡꯅ ꯈꯨꯠꯇ ꯑꯣꯏꯅ ꯍꯥꯝꯗꯣꯛꯂꯨꯁꯨ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯅꯤ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇ ꯍꯣꯠꯇꯨꯅ ꯃꯍꯥꯛ ꯊꯣꯛꯈꯤ ꯁꯛꯍꯦꯟꯕꯤꯅ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤꯗ ꯍꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯅꯤꯅꯦ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥꯅ ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯟꯒꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯡꯊꯤꯜꯅꯤ ꯉꯁꯤ ꯑꯁꯤꯁꯨ ꯂꯨꯋꯥꯡꯖꯥꯎꯅ ꯎꯅꯁꯤ ꯍꯥꯏꯅ ꯄꯥꯎꯆꯦ ꯂꯩ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤ ꯃꯍꯥꯛꯀ ꯎꯅꯕ ꯊꯣꯛꯅꯕ ꯃꯐꯤ ꯁꯦꯝꯕ ꯍꯧꯏ ꯃꯦꯝꯃꯅ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯅꯥꯛꯇ ꯆꯪꯗꯨꯅ ꯍꯥꯏ ꯕꯦꯝꯃ ꯅꯪꯕꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯣ ꯏꯃꯥ ꯂꯣꯏꯒꯗꯧꯔꯦ ꯂꯣꯏꯁꯤꯜꯂꯨ ꯊꯦꯡꯈꯤꯅꯤ ꯍꯩ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯗꯣ ꯅꯪ ꯀꯥꯎꯒꯅꯨ ꯍꯟꯗꯛꯃꯨꯛ ꯃꯍꯥꯛꯅꯅꯦ ꯂꯨꯍꯣꯡꯕꯁꯤ ꯅꯁꯥꯅ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯕꯗꯤ ꯍꯣꯏ ꯌꯥꯔꯦ ꯍꯥꯏꯅ ꯈꯨꯝꯂꯝꯒꯗꯕꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯅꯨꯄꯥꯗꯣ ꯑꯐꯕ ꯃꯤꯅꯤ ꯂꯦꯝꯅꯒ ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯃꯥ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯁꯛꯍꯦꯟꯕꯤ ꯃꯄꯥꯟꯗ ꯊꯣꯛꯏ ꯃꯦꯝꯃꯅ ꯃꯆꯥꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯐꯖꯔꯦ ꯆꯠꯂꯣ ꯊꯣꯏꯕꯤꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯊꯣꯏꯕꯤꯅ ꯁꯛꯍꯦꯟꯕꯤꯗ ꯍꯥꯏ ꯁꯛꯍꯦꯟꯕꯤ ꯅꯪ ꯀꯗꯥꯏꯗꯅꯣ ꯃꯦꯝꯃꯅ ꯑꯣꯏꯅ ꯀꯩꯅꯣ ꯏꯆꯥꯁꯦ ꯊꯕꯛ ꯑꯃ ꯆꯠꯂꯤꯕꯅꯤ ꯏꯃꯥ ꯃꯥꯅ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ ꯃꯈꯣꯏ ꯇꯥꯆꯧ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯋꯥꯊꯣꯛꯄ ꯇꯥꯔꯦ ꯏꯃꯥ ꯅꯪꯁꯤ ꯃꯃꯥ ꯑꯃꯅꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗꯤ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯅꯪ ꯀꯔꯤ ꯈꯪꯉꯤ ꯑꯩꯒꯤꯁꯦ ꯐꯅꯕ ꯁꯤꯜꯂꯤꯕ ꯈꯪꯉꯕ ꯐꯅꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯨꯔꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯅꯧꯅ ꯂꯩꯁꯥꯕꯤ ꯑꯃꯨꯛ ꯁꯥꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯎꯅꯕ ꯅꯨꯡꯁꯤꯅꯕꯁꯤꯕꯨ ꯀꯔꯤꯗ ꯐꯅꯕꯅꯣ ꯏꯃꯥ ꯅꯪꯒꯤꯁꯤ ꯌꯨꯔꯥꯏ ꯆꯦꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯤꯆꯪꯗ ꯋꯥ ꯉꯥꯡꯂꯤꯕ꯭ꯔꯥ ꯅꯆꯗꯦ ꯏꯃꯥ ꯅꯃ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯃꯤꯅ ꯇꯤꯟꯁꯤꯟꯅꯒꯗꯕ ꯊꯕꯛꯇꯤ ꯈꯛ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ ꯍꯣ ꯏꯃꯥ ꯁꯥꯕꯤꯌꯥ ꯅꯪꯅ ꯂꯣꯏꯅ ꯁꯤꯜꯂꯣꯅꯦ ꯅꯪꯀꯣ ꯆꯥꯛ ꯌꯦꯡꯁꯤꯟꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯃꯁꯦ ꯏꯆꯥꯁꯤꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯃꯉꯣꯜꯒ ꯑꯃꯠꯇ ꯍꯦꯛ ꯑꯣꯏꯔꯣꯏꯅꯦ ꯇꯧꯔꯤꯁꯦ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ ꯃꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯕꯒꯦ ꯅꯪ ꯅꯊꯧ ꯌꯥꯝ ꯂꯩꯇꯕ ꯃꯤꯔꯥ ꯅꯊꯧ ꯇꯧꯔꯨꯁꯣ ꯆꯠꯂꯣ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯦꯝꯃ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯒꯤꯗꯃꯛꯅꯦ ꯅꯃꯥ ꯑꯩ ꯂꯩ ꯐꯖꯅ ꯑꯗꯨꯝ ꯆꯠꯂꯨꯔꯣ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯁꯛꯍꯦꯟꯕꯤꯗꯨ ꯆꯠꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯃꯧꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯂꯩꯕ ꯅꯨꯄꯥꯗꯨꯗ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯑꯃꯨꯛ ꯍꯜꯍꯟꯗꯨꯅ ꯂꯩꯍꯟꯈꯤꯕ ꯍꯥꯏꯕꯗꯨꯅꯦ ꯃꯗꯨ ꯑꯐꯕ ꯑꯣꯏꯒꯗ꯭ꯔꯥ ꯃꯗꯨ ꯑꯐꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯣ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯃꯥꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯐꯨꯕ ꯆꯩꯕ ꯇꯧꯏ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯍꯥꯛ ꯅꯨꯄꯥꯅꯤ ꯅꯨꯄꯥꯒꯤ ꯊꯃꯣꯏꯗꯤ ꯑꯉꯧꯕꯅꯤ ꯃꯍꯥꯛꯅ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯉꯥꯎꯔꯤꯕꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯃ ꯑꯣꯏꯅ ꯁꯛꯍꯦꯟꯕꯤꯅ ꯁꯦꯟꯅꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯏꯃꯥ ꯎꯕ ꯌꯥꯗꯕ ꯃꯈꯩ ꯐꯨꯗꯨꯅ ꯇꯥꯜꯂꯕꯁꯤꯗ ꯀꯔꯝ ꯍꯥꯏꯅ ꯃꯥꯕꯨ ꯁꯦꯟꯅꯒꯗꯧꯔꯤꯕ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯆꯥꯅꯨꯄꯤꯕꯨ ꯃꯐꯝ ꯑꯗꯨꯗꯅꯦ ꯑꯃꯨꯛ ꯍꯜꯍꯟꯗꯨꯅ ꯂꯩꯍꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯁꯤꯜꯂꯤꯕ ꯅꯨꯄꯥꯁꯤꯗ ꯃꯥꯕꯨ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯊꯥꯖꯒꯅꯤ ꯃꯅꯤꯡ ꯇꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯖꯔꯨꯁꯅꯨ ꯃꯁꯤꯗ ꯅꯪ ꯈꯛ ꯌꯦꯠꯀꯦ ꯈꯜꯂꯒꯅꯨꯀꯣ ꯌꯦꯠꯀꯦ ꯈꯜꯂꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈꯤ ꯊꯣꯏꯕꯤꯅ ꯍꯥꯏꯖꯩ ꯑꯩꯈꯣꯏ ꯏꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯨ ꯀꯔꯤꯅꯣ ꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯕꯨ ꯃꯈꯣꯏ ꯇꯥꯆꯧꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯅ ꯀꯔꯤꯃꯨꯛ ꯑꯣꯏꯔꯛꯄ ꯃꯥꯁꯨ ꯆꯨꯝꯗ꯭ꯔꯤꯡꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯁꯛꯍꯦꯟꯕꯤ ꯃꯍꯥꯛ ꯉꯁꯤꯁꯨ ꯅꯨꯄꯥꯗꯨꯒ ꯎꯅꯕ ꯑꯃꯨꯛ ꯆꯠꯂꯤ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯂꯩꯔꯝꯕ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯅꯤ ꯑꯔꯨꯕꯤꯒꯤ ꯆꯥꯏꯕꯤꯒꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯁꯛꯍꯦꯟꯕꯤꯕꯨ ꯍꯦꯛ ꯎꯏ ꯃꯍꯥꯛꯕꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯑꯔꯨꯕꯤꯌꯥ ꯑꯝꯇ ꯉꯥꯏꯈꯣꯠꯅꯦ ꯑꯁꯤꯗ ꯆꯠꯂꯤꯕ
nupi sibu isi me magi masa nupi sakhen bidu na trane untuk na man kreda masak asya masu muna yengduna khumi mani sakhen bidu ni kaino da mana tori basibo ma asi mayum palabani aduga mana mafisu amata indana lamjau surong asida chatli basibo hoine duninya magi sidi thawoina tawge amna tawba mandrane pi amata su iludana adudi nate magi sibu leisabi saba kaina hainabado adugumna tawri baza laimya oigani magi se leisabi sari soidna oigani kaya dam yewune mahang asi mapam masida halakdun leiribani aduga leisabi ga sardana masibu isi memnaga kaisu haida za laimya mamani yadun tawhali oranguni kaidawrage mamani yadana asumna tawba yaba hongnade asumda sum sakini he masya magi se aidi otona singna kreda sakhen bisu sumjinga dum satki makoi ani su wari sa sadro lai asum lakpana mase me mohi thongal mapadu he yauraduna arubia kanate masya mayum dekta sanglagane wa harusi magi sidi khulai kaisibu usita mali hoi asi haiduna makoi ani yum adu sangi memna mangola du phamdu leirami chaibini hekta kawi isia ekoi la iye memasu yengthoraktuna haima chaibiya arubiya nakoi ni laklibro changau lao phamsi lausi kakhalo yani daisi dari duda makoi ni hekta phamthai arubina isia aikoi ni laksari sia isieda wapom tasum haige haidana hayo hekta hayo isiegi isanupi sakhen bido awang asumda sakhibu urakpa pi gaisu amta inkidi leisabe magumna madu satkiba magi mawungdu ubada aikoi tasingna nungaitaba haibdu oiba aduda waphamsi isida haige haiduna aikoi se masida miyamana sumna khumi adugi oiria nakoi ni lakliba sidia isado mama ina dumna chatluna thakribani ne kaino daiche sakhen bise papa masida halakdu leiribani halakbi mabu lamjau surokta mapi amata ilandana thai hairibasibu tabada khasi kainom tawida ho aigi isane mama ina tawhaning mongda isado tawhangani maduda nakoina igi isadane adu yungi silona haide kaino manina isidi aikhoina hari wa asya kaya thoina kaida braina khalida kaidaba nakoina madu yengsilubaki mathau karisu tade arubiga saibiga makoi ani mika yengne mase memagi mong aduda makoi ani di henadum saukre makoi ani mahawgali aduga hai heraiche khulai kai mapale haiduna haibani isegi isanupido apa masil halaktu leiribani haibase isedi khangbidra mamale mawmana leisabi sabasibu hongnabro ho isado mama ani leisabi sangani mau sangani maduda nakoinigi mathau kaisu leite haibani da pai yengnaba taridana masasya phana warakedi haidine masana pisibu kau thabagumna koi thai thardana aikhoina mu kaidarake haibado yenguna thoibisu tholaktuna thongjin mapana du leptu lei arubiga saibiga do yam sauna yumadudagi sakhirami miyamana haise he kaya da mathau leitriba nupi ani nu yengune ai sana satpa khotpa tawbada thawoina si yengsinba saine aduga thawoina mu mamaigi manaktaga laklaga hairiba is haujikti nakhoini naya kumlaga hadikredana ha kari thoin tawji saiba thoibina panemgi manakta sangsinduna ima haujik mi laklamlaga nganglamlibaduni imana aikoi sakhin bitawhali mo tawse tasingna sumdi hey nangamu yausilaba mau mahakna leisabi saduna lamjau sorta satuna nupa unadro leire masibu karida phajabage ima imunga si soiduna chopai khai badang lakani ko madu nangi na thauna tiye soidane hay payam sabiran aina tawri basia isana pigi phanaba kari su leita bas khoidause yak sagat halida thoibi mahak wayam na ngangluba ngamde tasengni imunga si tawri ba thabak tasidi mahak pamde miyama mahak mangola du phamduna amuk leiki somdana lampak ado luwang zawa sakhenbiga makoi ani amuk unadun leiri luwang zawna magi puri khawdagi sanagi khudop ama lautore aduga hai sakhenbi sanagi khudopni
ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯁꯥꯕꯤꯔꯛꯄꯅꯤ ꯁꯤ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯄꯥꯝꯂꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯁꯨꯛ ꯇꯥꯡꯕꯁꯤꯕꯨ ꯀꯔꯤꯒꯤ ꯁꯥꯕꯤꯔꯛꯏꯅꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯁꯤ ꯅꯪꯒꯤ ꯅꯈꯨꯠ ꯈꯨꯠꯁꯥꯗꯨꯗ ꯑꯩ ꯁꯤꯕꯤꯒꯦ ꯅꯈꯨꯠꯇꯨ ꯇꯤꯡꯊꯣꯔꯛꯑꯣ ꯁꯛꯍꯦꯟꯕꯤꯁꯨ ꯏꯀꯥꯏꯅ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯏ ꯂꯨꯋꯥꯡꯖꯥꯎꯅ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯒꯤ ꯃꯈꯨꯠꯇ ꯁꯤꯕꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯖꯩ ꯌꯥꯝꯅ ꯐꯖꯔꯦꯕꯣ ꯄꯥꯝꯂꯕ꯭ꯔꯥ ꯌꯦꯡꯉꯣ ꯄꯥꯝꯃꯤ ꯁꯣꯝꯗꯅ ꯈꯣꯝꯕ ꯃꯍꯥꯛ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯍꯤꯗꯥꯛ ꯊꯛꯄꯗ ꯍꯜꯂꯦꯡꯗ꯭ꯔꯕ ꯃꯍꯥꯛꯅꯤ ꯈꯨꯜ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯕꯨ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯑꯃ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯈꯤ ꯃꯍꯥꯛꯅ ꯍꯤꯗꯥꯛ ꯊꯛꯄ ꯂꯦꯞꯈꯤꯕ ꯑꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯁꯨꯖꯤꯜꯂꯛꯂꯦ ꯃꯁꯥꯗꯣ ꯃꯤꯅ ꯐꯨꯈꯤꯕꯒꯤ ꯑꯅꯥ ꯆꯩꯅꯥ ꯈꯔꯗꯤ ꯐꯥꯎꯔꯤ ꯑꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯂꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯃꯃꯥ ꯂꯩꯃꯍꯜ ꯐꯝꯂꯤ ꯂꯩꯃꯍꯜꯅ ꯍꯥꯏ ꯅꯍꯥꯟ ꯑꯁꯨꯝꯅ ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯝꯂꯕꯗꯤ ꯀꯌꯥꯗ ꯐꯅꯤ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯅꯪꯅ ꯈꯛ ꯏꯟꯗꯦꯅꯦ ꯏꯃꯥ ꯅꯪꯅ ꯍꯤꯗꯥꯛ ꯊꯛꯆꯤꯟꯗꯨꯅ ꯂꯥꯟꯖꯗ꯭ꯔꯕꯤ ꯏꯃꯧ ꯅꯨꯄꯤꯗꯨꯕꯨ ꯅꯪꯅ ꯐꯨꯕ ꯆꯩꯕ ꯑꯣꯠꯄ ꯅꯩꯕ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯑꯗꯨꯒ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯂꯩꯇꯅ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯅꯪꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥꯅꯤ ꯏꯃꯧꯗꯨꯅ ꯃꯌꯨꯝ ꯑꯗꯨꯗ ꯀꯌꯥꯗ ꯃꯩꯆꯥꯛ ꯐꯪꯅ ꯂꯦꯜꯂꯝꯒꯅꯤ ꯅꯪꯅꯗꯤ ꯃꯗꯨ ꯀꯔꯤꯁꯨ ꯈꯪꯂꯤꯔꯣꯏꯅꯦ ꯍꯥ ꯏꯃꯥ ꯅꯆꯥ ꯂꯥꯟꯈ꯭ꯔꯦ ꯏꯁꯥꯁꯦ ꯈꯖꯤꯛ ꯀꯟꯈꯠꯂꯛꯄꯒ ꯑꯩ ꯃꯥꯕꯨ ꯀꯧꯔꯨꯒꯦ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯎꯔꯛꯀꯦ ꯏꯃꯧꯗꯨ ꯅꯨꯡꯁꯤꯕꯅꯤꯗ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯖꯗꯕꯅꯤ ꯅꯪꯅ ꯐꯠꯃꯟꯗꯗꯅ ꯅꯝꯗꯅ ꯍꯦꯛ ꯇꯥꯟꯈꯤꯗ ꯃꯥꯅ ꯆꯠꯈꯤꯕ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯑꯩꯅ ꯑꯃꯨꯛ ꯀꯧꯔꯣꯏ ꯑꯗꯨꯕꯨ ꯃꯍꯥꯛꯇꯣ ꯑꯗꯨꯃꯛ ꯂꯥꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯏꯃꯥ ꯑꯩ ꯃꯥꯕꯨ ꯀꯧꯔꯒꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔ ꯃꯇꯨꯡꯗꯅꯤ ꯉꯁꯤꯗꯤ ꯂꯨꯋꯥꯡꯖꯥꯎ ꯃꯍꯥꯛꯇꯨ ꯁꯛꯍꯦꯟꯕꯤꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ ꯃꯗꯣꯝꯆꯥ ꯃꯦꯝꯃꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯦꯝꯃꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯇꯞꯆꯈ꯭ꯔꯕ ꯄꯪꯕꯁꯨ ꯌꯥꯝ ꯄꯪꯖꯕꯅꯤ ꯍꯌꯦꯡ ꯃꯥꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯔꯦ ꯃꯇꯝꯗ ꯃꯇꯤꯛ ꯆꯥꯅ ꯋꯥꯔꯛꯎꯀꯣ ꯍꯣꯏ ꯏꯃꯥ ꯅꯣꯡꯃ ꯑꯃꯨꯛ ꯏꯅꯝꯃ ꯍꯣꯏꯒ ꯄꯨꯟꯅ ꯍꯦꯛ ꯂꯥꯛꯑꯣ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥꯁꯤꯗ ꯋꯥꯡꯊꯣꯏꯗꯨ ꯐꯠ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯃꯦꯝꯃ ꯃꯍꯥꯛꯇꯤ ꯃꯆꯥꯅꯨꯄꯥꯕꯨ ꯎꯕꯗ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯂꯤ ꯋꯥꯡꯊꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯗ ꯍꯪꯉꯤ ꯏꯃꯥ ꯃꯥꯅ ꯀꯅꯥꯅꯣ ꯃꯤ ꯑꯃꯅꯤꯗ ꯏꯃꯥꯅ ꯀꯧꯕ ꯑꯁꯤꯈꯛ ꯍꯪꯂꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯦꯝꯃ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯃꯤꯍꯣꯜꯗꯨ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔ ꯍꯧꯅꯗꯨꯅ ꯃꯦꯝꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯔꯨꯕꯤ ꯆꯥꯏꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯎꯔꯤ ꯃꯈꯣꯏ ꯄꯨꯟꯅ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯂꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗꯅ ꯃꯦꯝꯃ ꯋꯥꯡꯊꯣꯏ ꯊꯣꯏꯕꯤ ꯁꯛꯍꯦꯟꯕꯤ ꯃꯈꯣꯏ ꯄꯨꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯑꯔꯨꯕꯤꯅ ꯍꯦꯛꯇ ꯍꯥꯏꯕ ꯍꯧꯏ ꯇꯨ ꯃꯁꯤꯗ ꯂꯩꯔꯦ ꯃꯆꯥ ꯅꯤꯉꯣꯜ ꯑꯁꯤꯕꯨ ꯐꯖꯅ ꯌꯨꯝꯁꯤ ꯂꯩꯍꯟꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗ꯭ꯔꯗꯅ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯅꯨꯄꯥ ꯅꯍꯥꯒ ꯎꯅꯍꯟꯕ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯥ ꯅꯍꯥ ꯄꯨꯁꯤꯟꯕ ꯃꯤꯠ ꯌꯥꯝꯅ ꯅꯥꯔꯕꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯇꯁꯦꯡꯅ ꯀꯥ ꯑꯃ ꯍꯦꯜꯂꯕꯅꯤ ꯋꯥꯡꯊꯣꯏꯗꯤ ꯏꯪꯉꯪꯉꯛꯏ ꯃꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯏꯕꯨꯡꯉꯣ ꯅꯃꯥꯁꯤꯅ ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯂꯩꯁꯥꯕꯤ ꯁꯥꯍꯟꯗꯨꯅ ꯂꯩꯁꯥꯕꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯍꯜꯂꯤꯅꯦ ꯅꯨꯄꯥ ꯅꯍꯥꯒ ꯎꯅꯍꯜꯂꯤ ꯉꯔꯥꯡꯁꯨ ꯅꯨꯄꯥꯗꯣ ꯌꯨꯝꯁꯤꯗ ꯀꯧꯁꯤꯟꯕ ꯎꯏ ꯃꯁꯤꯗ ꯋꯥꯡꯊꯣꯏꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯤꯕꯣ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯔꯥ ꯏꯕꯨꯡꯉꯣ ꯑꯩ ꯈꯨꯝꯕꯤꯌꯨꯅꯦ ꯏꯃꯥ ꯅꯨꯄꯤ ꯑꯃꯅ ꯃꯐꯝꯁꯦ ꯈꯨꯜ ꯂꯩꯀꯥꯏ ꯄꯥꯜꯂꯤꯕꯅꯤ ꯅꯈꯣꯏꯅ ꯍꯦꯛꯇ ꯇꯧꯅꯤꯡꯕ ꯅꯅꯤꯡ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯉꯁꯤ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤꯅꯅꯦ ꯑꯔꯣꯏꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨꯅꯦ ꯑꯁꯨꯝꯅ ꯇꯧꯍꯜꯂꯕ ꯈꯨꯜ ꯂꯩꯀꯥꯏꯁꯤꯅꯅꯦ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯅꯣꯏ ꯌꯦꯡꯉꯣ ꯑꯔꯨꯕꯤꯅ ꯅꯨꯄꯤꯒꯤ ꯃꯄꯣꯛ ꯑꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤ ꯅꯨꯄꯤꯅ ꯃꯪꯒꯅꯤ ꯁꯣꯏꯗꯕꯅꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯈꯔꯁꯨ ꯏꯖꯠ ꯂꯩꯅ ꯍꯤꯡꯕ ꯇꯝꯕꯤꯌꯨ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯊꯨꯝ ꯈꯔꯒꯤꯗꯃꯛ ꯅꯆꯥꯕꯨ ꯑꯁꯤꯒꯨꯝꯕ ꯂꯝꯆꯠ ꯑꯁꯤ ꯈꯛ ꯆꯠꯍꯟꯕꯤꯒꯅꯨ ꯑꯁꯨꯝꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯂꯒ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯗꯨ ꯂꯣꯏꯅ ꯆꯠꯈꯤꯔꯝꯃꯤ ꯋꯥꯡꯊꯣꯏ ꯃꯥꯗꯤ ꯇꯁꯦꯡꯅ ꯆꯥꯎꯔꯤ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯀꯔꯤꯅꯤ ꯃꯥ ꯇꯧꯕꯤꯔꯝꯃꯤꯁꯤꯕꯣ ꯏꯕꯨꯡꯉꯣ ꯅꯆꯟ ꯑꯁꯤꯒꯤꯗꯃꯛ ꯅꯃꯥ ꯑꯩꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯕꯅꯤ ꯀꯔꯤꯗ ꯐꯕꯅꯣ ꯃꯧ ꯑꯣꯏꯔꯕꯤ ꯃꯥꯅ ꯂꯩꯁꯥꯕꯤ ꯑꯃꯨꯛ ꯁꯥꯗꯨꯅ ꯅꯨꯄꯥ ꯀꯣꯏꯕ ꯍꯥꯏꯕꯁꯤꯕꯨ ꯐꯔꯤꯕ꯭ꯔꯣ ꯇꯁꯦꯡꯅ ꯇꯨꯀꯠꯆꯩ ꯇꯁꯦꯡꯅ ꯑꯩ ꯇꯨꯀꯠꯆꯩ ꯍꯥꯏꯁꯤꯅꯤ ꯏꯃꯥ ꯋꯥꯈꯜꯗꯣ ꯈꯔ ꯈꯟꯕꯤꯌꯨ ꯊꯣꯏꯕꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯥꯎꯕꯗꯨ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯩ ꯇꯥꯟꯖꯥꯁꯤꯗ ꯊꯣꯡꯒꯥꯜꯗ ꯂꯩꯃꯍꯜꯒ ꯋꯥꯡꯊꯣꯏꯒꯗꯨ ꯆꯪꯂꯛꯏ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯩ ꯂꯩꯃꯍꯜꯅ ꯃꯦꯝꯃꯗ ꯌꯦꯡꯗꯨꯅ
Inama, aikoy laksariye. Makoy bu ubada sakhenbi mahak imungda sangki miyamuna tapna. Inhaw, ibunga, itha thazadana, hekta kakhalau. Mamang nupida yengduna, bema, pida puthoro, aduga chanunga lolo. Hoima. Thoibina phak ama puthorei, maduda, lay mahalga khombaga phamli, lay mahalna. Inama, aikoy bu amukta ngakpiyo. Isa nupase, matam khradi, nisagi pakta tauduna mahak layrure. Haujikti mahak wakhal tare. Ima isa puni hek taunaduna, imawu laurasi haidana, laklibani. Mema mahak su haujikti wakhal tarakli, mana khaluriba pumnamak aranbani haiba mahak khanglakli. Ningoldi mangani suhaidi. Amurak kundo hukiba mahakpu punsihini haibadu khanglakli mahakna. Inaw, nakoy namu asumna lakpasya yam nungaire. Ibunga nangsu amuk hana ngausinaraga ko hoima. Isabu nangina kuta imana soidana sinagani. Nangni isasi nushina luna sana tauduna thamuko. Oima, mabu amta kaktokpiyo. Hoi, ima kaktokpige. Asya haiduna masanapi sakhenbibu kaktoklami. Sakhenbisu masada iliba fidugi fizina makokta kuptuna thoklai. Aduga manema khurumi. Ima, yare imosidi, sisi, sida pam, wari sasi. Aikoina laklibase nangbu laubani. Isanu paso hujikti wakhal tare. Aisu ngahake asawbana. Tawhaidaba khongthangase thangkhre. Ima, namabu apangmini kana ngakpiyuko. Ima ulande. Namaina loina khangi. Ngasidagine nang asengwa yumadu satuna. Aikoi punamo nungaina layurasi. Khomana sakhenbida hai. Sakhenbi. Nang moingonda waraubrane. Waraude. Wangthoi su thoklai, wangthoina khombada hai. Nangsu nupa ama oina layo. Nangi nupibu nakut chana waro, sel tado, nungai layo. Hoi bai. Miyamana, adudi nao ngasidi wakhal yamna nungai chak tum chakisi. Ha, sakhenbina, ima chak chakrasi. Miyamana ama, chaka saraga isase phasana puduna chatkro. Ibunga nang amukta nga layriso, nga thongsi. Huima. Asumna makoy sak punna harauna saminari madugi matungda lay mahal amadi khombana sakhenbiyu puduna mayum tamna satkirami. Khombana magi nupibu yamluna sana tauduna thamkirami. Mayay oirapna haujingkhraba matam amagi nungsiba warini. Piklaba khulla adugi sidaida piklaba khangpoksang adugi manungda mama masa anidu khak layrami. Mama oiribi kabok lay nang namapuriba kaina krabi maraibak thirabi lukrabi amani. Kanagi sumateng laudana akangkan bi kabok layna apikpi masa yainubu ngasi phauba nakonduna lakibani. Nupi ngakta layba imung ni haidana yumlon kaironaba singna makoigi imung asibu yamni yengsilli. Masina sumaram oiraga mama masa anidu wakhal hena piksinbagumsu tawi. Adubu hingdabadi yade. Laikay miyamna makoigi pugsak thakpiba natte. Awa ana kaya thadokduna ikaigi pumdamak losinduna hingnabagi lanphamda angam mathabak suduna kabok layna masabu yukli. Nongmagi numit amadani. Laikaygi angang mayam sanaribadugi marakta yainu masu yauri. Sanariba masana adu jumilali haibagi marayda angang singadu maray tongnaba haurakli. Angang ama oirubana maray tongnaribadugi marakta yainu manasu yausilubani. Upay layda layraktrabadadi ason mami thiduna onsile haibaduni. Khara saraba angang amana yainu mangoda onsinduna asum hairaklammi. Hi yainu, nang na kay khangdana, nang kay mari yelino, nang kam haizarage. Pakat pama pausana yainu su tapna kumzare. Aidi mari toba nati masit chumi haina haibani. Angang nang na kay khangdana. Chumiyek tayo ba bro? Ha? Chalo. Nang di niya, natum sa sanong so. Ay ko'y marag tiyaw bino. Chalo! Yainu da yam sao ni yeng na angang ama na mo hayri. Chalo yainu. Nang hiyaw ba? Maria tuk may. Nang sakro chalo. Ay ko'y mahoy na so. Nang hapun gano hay. Nayum dalo chalo. Tonga na lepa ganya. Namado halak pa ngay bro. Chalo! Angang hay sidi angang ni. Ama na hay bahaw krabani na ama na mo pagkasam tarakli. Thongganda nungtigi di atom lepi
ꯅꯣꯏꯅꯃ ꯂꯥꯏꯔꯕꯤꯅ ꯉꯃꯣꯛꯇꯤ ꯅꯣꯡꯇ ꯄꯨꯕꯤꯔꯛꯇꯦꯅꯦ꯫ ꯌꯥꯏꯅꯨ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯋꯥ ꯋꯥ ꯅꯣꯛꯏ꯫ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯂꯕ ꯃꯇꯥꯡꯅꯤ ꯌꯥꯏꯅꯨꯗꯨ ꯆꯍꯤ 10 ꯁꯨꯖꯤꯜꯂꯛꯂꯕꯅꯤ꯫ ꯃꯌꯥꯝꯅ ꯅꯣꯛꯁꯤꯟꯕꯤꯕꯁꯤ ꯎꯕꯗ ꯌꯥꯏꯅꯨꯗꯨ ꯌꯥꯝ ꯏꯀꯥꯏꯈ꯭ꯔꯦ꯫ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯏ ꯂꯩꯗꯨꯅ ꯃꯥ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯛꯂꯤ꯫ ꯄꯤꯛꯇꯛꯅ ꯁꯥꯔꯤꯕ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨ ꯃꯗꯨ ꯇꯝꯅ ꯆꯦꯜꯂꯛꯏ ꯌꯥꯏꯅꯨ꯫ ꯉꯥꯏꯍꯥꯛꯇꯪ ꯀꯞꯀꯦ ꯈꯟꯖꯕꯅꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯀꯞꯄ ꯐꯪꯖꯕ ꯅꯠꯇꯦ꯫ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯕꯒ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯃꯗꯣꯝꯆꯥꯗꯨꯅ ꯑꯃꯨꯛ ꯀꯧꯔꯛꯂꯤ꯫ ꯌꯥꯏꯅꯨ! ꯌꯥꯏꯅꯨ! ꯍꯣꯏ ꯌꯥꯏꯅꯨ! ꯌꯥꯏꯅꯨꯗꯨ ꯌꯥꯝ ꯊꯨꯅ ꯃꯄꯤ ꯇꯩꯊꯣꯛꯏ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ꯫ ꯇꯥꯏꯌꯦ ꯏꯟꯗꯣꯝꯆꯥ꯫ ꯁꯧ ꯁꯧ ꯂꯥꯎꯕ ꯃꯇꯧꯗ ꯃꯗꯣꯝꯆꯥꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯇꯧꯗ ꯂꯩꯔꯤꯒꯦ? ꯊꯨꯅ ꯑꯝꯇ ꯂꯥꯛꯑꯣ! ꯍꯣꯏ ꯏꯟꯗꯣꯝꯆꯥ꯫ ꯌꯥꯏꯅꯨꯗꯨ ꯌꯥꯝ ꯊꯨꯅ ꯃꯗꯣꯝꯆꯥꯗꯨꯒꯤ ꯃꯌꯨꯝꯗ ꯆꯦꯜꯂꯤ꯫ ꯃꯗꯣꯝꯆꯥ ꯑꯣꯏꯔꯤꯕꯤ ꯃꯦꯂꯩ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯌꯥꯏꯅꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯣꯝꯆꯥꯗꯨ ꯌꯦꯡꯂꯒ ꯀꯩ ꯍꯥꯏꯒꯦ ꯏꯟꯗꯣꯝꯆꯥ? ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ? ꯆꯥꯛ ꯄꯜꯂꯛꯄꯗꯨꯗ ꯌꯥꯏꯅꯨꯗꯨ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯆꯥꯗ꯭ꯔꯤꯌꯦ ꯏꯟꯗꯣꯝꯆꯥ꯫ ꯅꯪ ꯆꯥꯛ ꯆꯥꯅꯤꯡꯕ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯒꯤꯅꯦ ꯆꯥꯖꯤꯛ ꯌꯥꯝ ꯂꯩꯕꯅꯦ ꯃꯗꯨ ꯄꯤꯖꯕꯤꯒꯦ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯑꯩ ꯆꯥꯅꯤꯡꯉꯦ꯫ ꯆꯥꯛ ꯀꯥꯏꯗ ꯂꯩꯍꯧꯒꯦ ꯏꯟꯗꯣꯝꯆꯥ? ꯅꯊꯤꯕꯣꯡ ꯑꯗꯨꯕꯨ ꯂꯦꯝꯅ ꯍꯦꯛꯇ ꯆꯥꯕ ꯌꯥꯕ꯭ꯔꯣ? ꯆꯥꯛꯇꯨ ꯆꯥꯒꯦ ꯍꯥꯏꯔꯗꯤ ꯊꯕꯛ ꯈꯔ ꯍꯥꯟꯅ ꯇꯧꯕ ꯇꯥꯕꯅꯤ꯫ ꯏꯟꯗꯣꯝꯆꯥ ꯌꯥꯔꯅꯤ ꯑꯩ ꯆꯥꯛ ꯆꯥꯔꯔꯣꯏꯒꯦ꯫ ꯀꯩꯒꯤ ꯆꯥꯗꯕ? ꯆꯥꯗꯕ ꯌꯥꯔꯣꯏ꯫ ꯅꯪ ꯁꯤꯗꯅꯦ ꯃꯁꯤ ꯂꯦꯡꯗꯕꯤ ꯂꯩꯔꯝꯃꯣ꯫ ꯑꯩꯅ ꯊꯕꯛ ꯄꯤꯗꯧꯔꯤꯕꯅꯤ꯫ ꯅꯪ ꯍꯦꯛ ꯆꯦꯜꯂꯝꯃꯒ ꯌꯦꯡꯉꯨ ꯍꯦꯛ ꯆꯦꯜꯂꯝꯕꯗ ꯌꯦꯡꯉꯨꯕ ꯅꯪ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯃꯦꯂꯩꯗꯨ ꯌꯥꯝ ꯐꯤꯡꯅ ꯏꯃꯨꯡ ꯑꯗꯨꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯅ ꯆꯠꯄꯁꯨ ꯉꯝꯗ ꯍꯜꯂꯨꯕꯁꯨ ꯉꯝꯗ ꯌꯥꯏꯅꯨꯁꯨ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯏꯁꯤꯡ ꯄꯨꯟꯅ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯦꯂꯩꯗꯨ ꯌꯥꯝ ꯊꯨꯅ ꯃꯨꯠꯊꯣꯔꯛꯂꯤ꯫ ꯁꯦ ꯏꯁꯤꯡ ꯈꯔ ꯍꯣꯜꯂꯨꯆꯣ꯫ ꯏꯁꯤꯡꯁꯤ ꯍꯣꯜꯂ ꯃꯇꯨꯡ ꯁꯨꯃꯥꯡꯗ ꯂꯩꯔꯤ ꯐꯤ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯃꯨꯛ ꯃꯆꯨ ꯇꯥꯅ ꯁꯨꯒꯗꯕꯅꯤ꯫ ꯋꯥꯈꯜ ꯇꯥꯔꯦꯗꯅ? ꯊꯕꯛ ꯃꯌꯥꯝꯁꯤ ꯂꯣꯏꯔ ꯃꯇꯨꯡ ꯑꯩꯅꯅꯦ ꯅꯪꯒꯤ ꯆꯥꯛ ꯄꯤꯒꯅꯤ ꯃꯗꯨꯁꯨ ꯆꯖꯤꯛ꯫ ꯃꯗꯣꯝꯆꯥ ꯃꯦꯂꯩꯕꯨ ꯀꯤꯖꯕ ꯃꯔꯝꯅ ꯏꯁꯤꯡ ꯄꯨꯟ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯥꯏꯅꯨꯗꯨ ꯏꯁꯤꯡ ꯍꯣꯟꯕ ꯆꯠꯈ꯭ꯔꯦ꯫ ꯏꯁꯤꯡ ꯈꯔ ꯍꯣꯜꯂꯕ ꯃꯇꯨꯡ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯁꯤꯗ ꯐꯝꯗꯨꯅ ꯌꯥꯏꯅꯨꯗꯨ ꯐꯤ ꯁꯨꯕ ꯍꯧꯈ꯭ꯔꯦ꯫ ꯃꯪꯒꯣꯜ ꯃꯆꯤꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯦꯂꯩꯗꯤ ꯃꯒꯦ ꯁꯦꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯥꯡꯗꯨ ꯌꯥꯝ ꯆꯥꯅ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤ ꯊꯔꯣꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯏ꯫ ꯊꯔꯣꯕꯨ ꯂꯥꯛꯄ ꯎꯔꯒ ꯃꯦꯂꯩꯗꯨ ꯍꯔꯥꯎꯖꯅ ꯍꯩꯃꯥ ꯊꯔꯣ ꯅꯪ ꯂꯥꯛꯏꯗꯅ? ꯍꯣꯏ ꯏꯆꯦ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯉꯁꯤꯗꯤ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯆꯤꯜ ꯏꯅꯥꯎꯁꯨꯅꯦ ꯋꯥꯔꯤ ꯁꯥꯈꯤꯗꯕ ꯀꯨꯏꯔꯕꯅꯤ ꯁꯤꯗ ꯐꯝꯃꯨꯁꯤ꯫ ꯃꯦꯂꯩꯒꯤ ꯃꯅꯥꯛ ꯅꯛꯅ ꯊꯔꯣꯗꯨ ꯇꯞꯅ ꯐꯝꯊꯩ ꯃꯃꯤꯠꯇꯨ ꯆꯨꯝꯅ ꯂꯩꯕ ꯅꯠꯇꯦ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ꯫ ꯏꯆꯦ ꯑꯁꯤꯕꯨ ꯏꯆꯦ ꯀꯕꯣꯛꯂꯩꯒꯤ ꯃꯆꯥꯗꯨ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯃꯥꯅꯤ꯫ ꯍꯩꯃꯥ ꯌꯥꯝꯅ ꯆꯥꯎꯔꯝꯂꯦꯗꯅ ꯁꯤꯗꯤ ꯊꯕꯛꯀꯁꯦ ꯑꯣꯟꯊꯣꯛꯅ ꯐꯔꯦꯗꯀꯣ꯫ ꯀꯗꯥꯏꯗꯒꯤ ꯐꯕꯅꯣ? ꯂꯦꯝꯅ ꯇꯧꯕ ꯊꯕꯛ ꯅꯠꯇꯦꯌꯦ꯫ ꯀꯩꯅꯣ ꯏꯆꯦ ꯂꯦꯝꯅ ꯇꯧꯕ ꯊꯕꯛ ꯅꯠꯇꯦꯕꯣ? ꯃꯊꯤꯕꯣꯡ ꯆꯔꯥ ꯍꯦꯜꯂꯦ ꯍꯥꯏꯗꯅꯅꯦ ꯃꯕꯨꯛ ꯊꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯏꯁ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯆꯦ ꯀꯕꯣꯛꯂꯩꯗꯨꯕꯨ ꯊꯕꯛ ꯑꯝꯇ ꯆꯠꯇ꯭ꯔꯕꯣ? ꯈꯪꯗꯦ ꯈꯪꯗꯦ ꯀꯔꯤ ꯑꯔꯣꯏꯕ ꯊꯕꯛꯄꯨ ꯆꯠꯂꯤꯕꯅꯣ? ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯅꯦ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯕꯤꯕꯒ ꯅꯠꯇꯦ꯫ ꯑꯗꯨꯕꯨꯗꯤꯅꯦ ꯏꯆꯦ ꯃꯥꯅ ꯆꯠꯂꯤꯕ ꯊꯕꯛꯇꯣ ꯊꯪꯅꯕ ꯈꯨꯟꯗꯅꯤ ꯍꯥꯏꯅ ꯇꯥꯏ꯫ ꯃꯗꯨꯗꯤ ꯁꯦꯜꯁꯨ ꯌꯥꯝꯅ ꯐꯪꯕ ꯃꯥꯜꯂꯤ꯫ ꯃꯔꯛ ꯃꯔꯛꯇ ꯁꯅꯥꯒꯁꯨ ꯄꯤ ꯍꯥꯏꯔꯤꯌꯦ꯫ ꯍꯣ ꯍꯨꯔꯥꯜꯂꯤ ꯆꯠꯂꯕꯗꯤ ꯁꯅꯥ ꯈꯛ ꯅꯠꯇꯦ ꯌꯨꯝ ꯐꯥꯎ ꯄꯤꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯇꯧ ꯃꯥꯟꯗꯅ ꯌꯥꯝ ꯉꯝꯕꯅꯤ ꯑꯣꯟꯁꯤꯟꯅꯔꯨꯅꯨꯀꯣ꯫ ꯍꯣꯏꯗ ꯏꯆꯦ ꯑꯣꯟꯁꯤꯟꯅꯕꯒꯤ ꯃꯇꯝꯒ ꯐꯪꯕ ꯅꯠꯇꯦꯗ꯫ ꯑꯩꯁꯨꯅꯦ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯤ꯫ ꯌꯨꯝꯊꯪꯅ ꯂꯩꯔꯨꯕ ꯑꯩꯈꯣꯏꯗꯤ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯔꯕ ꯖꯥꯠꯅꯤ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯆꯦ? ꯏꯆꯦꯒꯤ ꯋꯥꯍꯩꯁꯦ ꯑꯥꯔꯊ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯏ꯫ ꯌꯦꯡꯉꯨ ꯊꯔꯣ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯣꯛꯈ꯭ꯔꯅꯤ꯫ ꯑꯄꯤꯛꯄ ꯃꯆꯥꯁꯤꯅꯅꯦ ꯌꯨꯝ ꯑꯁꯤ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯂꯩꯍꯧꯔꯅꯤ꯫ ꯃꯆꯥꯁꯤꯒꯤ ꯆꯥꯛ ꯊꯣꯡꯂꯝꯕꯁꯨ ꯅꯠꯇꯦ꯫ ꯆꯥꯅ ꯊꯛꯅꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯝꯇ ꯁꯤꯟꯅꯔꯝꯕ ꯅꯠꯇꯦꯀꯣ꯫ ꯃꯥꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯆꯨꯝꯂꯤꯕ꯭ꯔꯥ ꯃꯥꯒꯤꯗꯣ? ꯏꯁ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯑꯉꯥꯡ ꯑꯁꯦ ꯁꯤꯕ ꯇꯥꯔꯦꯗꯅ꯫ ꯁꯤꯕ ꯍꯥꯏꯕꯕꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤꯅꯦ ꯆꯔꯥꯝ ꯆꯗꯠꯅꯔꯒ ꯁꯤꯗꯧꯔ ꯄꯣꯠꯅꯤ꯫ ꯏꯆꯦ ꯌꯨꯝꯊꯪꯅꯕ ꯅꯥꯇꯩ ꯆꯥꯗ꯭ꯔꯕꯗꯤ ꯍꯤꯡꯕꯗꯅꯦ ꯋꯥꯏ ꯍꯥꯏꯗꯨꯅꯤ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯦ ꯈꯔꯁꯨ ꯈꯪꯕ ꯇꯥꯔꯦꯗꯅ꯫ ꯊꯔꯣ ꯏꯕꯦꯝꯃ ꯑꯋꯥꯕ ꯍꯥꯏꯗꯨꯗꯤ ꯈꯥꯡꯖꯒꯦ꯫ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯗꯨꯅꯅꯦ ꯑꯗꯨꯝ ꯂꯥꯛꯂꯕꯅꯤ꯫ ꯑꯋꯥꯕ ꯈꯥꯡꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯀꯔꯤꯝꯇ ꯍꯦꯛ ꯅꯥꯆꯨꯡꯕꯤꯗꯦꯁꯦ꯫
ꯑꯩꯅ ꯄꯥꯈꯠꯂꯤꯕ ꯍꯥꯏꯕꯕꯨꯅꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯃꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯅꯠꯇꯦ ꯏꯆꯦ ꯀꯕꯣꯛ ꯂꯩꯁꯤꯕꯨ ꯅꯠꯇꯕ ꯊꯕꯛꯀ ꯇꯧꯔꯕ꯭ꯔꯥ ꯏꯃꯦ ꯇꯧꯔꯕ꯭ꯔꯣ ꯅꯠꯇꯤꯌꯦ ꯑꯣꯏꯔꯕꯅꯤ ꯏꯕꯦꯝꯃ ꯑꯣꯏꯔꯕ ꯏꯃꯤꯟꯅꯩ ꯅꯥꯅꯅꯦ ꯇꯥꯗꯦ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯜꯂꯕꯒꯤ ꯋꯥꯅꯤ ꯑꯁ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤꯕꯗꯤꯅꯦ ꯈꯪꯂꯕꯅꯤ ꯏꯕꯦꯝꯃ ꯏꯆꯦ ꯃꯗꯨꯗꯤ ꯌꯥꯝ ꯂꯨꯔꯦꯗ ꯀꯤꯕꯨ ꯀꯤꯖꯔꯦꯗ ꯇꯧꯔꯤꯁꯦ ꯊꯔꯣꯏ ꯏꯕꯦꯝꯃ ꯄꯨꯛꯅꯕꯨ ꯍꯥꯡꯂꯕꯗꯤ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯈꯪꯉꯤ ꯍꯥꯏꯗꯨꯅꯤ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯃꯥꯅ ꯉꯝꯅꯕ ꯍꯣꯠꯅꯖꯕ ꯍꯥꯏꯗꯨꯅꯤ ꯏꯆꯦ ꯃꯁꯤ ꯑꯐꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯍꯥꯏꯔꯒ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯕꯅ ꯃꯐꯔꯕꯅꯤ ꯉꯥꯏꯈꯣ ꯃꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯏꯪꯅ ꯇꯞꯅꯅꯦ ꯑꯗꯨꯝ ꯇꯧꯔꯒ ꯂꯣꯏꯔꯦꯗꯅ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯏꯆꯦ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯏꯖꯠ ꯁꯣꯛꯇ꯭ꯔꯤꯉꯩ ꯃꯌꯥꯝꯗ ꯈꯪꯍꯜꯍꯧꯕꯅ ꯐꯩ ꯈꯜꯂꯤꯀꯣ ꯃꯃꯥꯗꯨ ꯈꯛ ꯅꯠꯇꯅ ꯑꯄꯤꯛꯄ ꯃꯆꯥꯁꯤꯐꯥꯎ ꯑꯩꯗꯤ ꯆꯤꯡꯅꯔꯕꯅꯤ ꯃꯤ ꯑꯗꯨꯕꯨꯗꯤ ꯃꯃꯥꯒꯤ ꯃꯆꯥꯅꯤꯗꯅ ꯍꯌꯦꯡꯗ ꯉꯥꯏꯔꯕꯅꯤ ꯑꯉꯥꯡ ꯑꯁꯤꯁꯨ ꯃꯄꯨꯡ ꯐꯥꯒꯗꯧꯕ ꯈꯪꯗꯦ ꯏꯕꯦꯝꯃ ꯑꯁꯨꯛ ꯇꯣꯟ ꯍꯤꯡꯗꯧ ꯁꯔꯨꯛꯄꯨꯗꯤ ꯄꯨꯟꯅ ꯍꯦꯛ ꯁꯤꯃꯤꯟꯅꯈꯤꯒꯦ ꯍꯥꯏꯗꯤ ꯑꯁ ꯏꯆꯦꯁꯨꯕ ꯑꯣꯟꯊꯣꯛ ꯋꯥ ꯉꯥꯛꯇ ꯊꯥꯔꯣ ꯑꯩꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯅꯪ ꯀꯅꯥꯝꯇꯗ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯍꯣꯏꯗ ꯏꯆꯦ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯗ ꯑꯩꯁꯨ ꯑꯉꯥꯎꯕꯤ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯅꯤ ꯊꯥꯔꯣ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯇꯕ ꯋꯥꯐꯝꯁꯦ ꯀꯅꯥ ꯅꯠꯇꯦ ꯈꯜꯂꯒꯅꯦ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯔꯕꯒꯤ ꯋꯥꯅꯤꯀꯣ ꯐꯔꯦ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ ꯌꯧꯔꯣ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤꯒꯅꯦ ꯌꯥꯝ ꯂꯩꯔꯤꯕꯅꯤ ꯅꯪ ꯑꯃꯨꯛ ꯂꯥꯛꯈꯣꯀꯣ ꯊꯥꯔꯣ ꯍꯣꯏ ꯏꯆꯦ ꯍꯌꯦꯡ ꯑꯃꯨꯛ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯊꯥꯔꯣ ꯑꯩ ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦ ꯊꯥꯔꯣꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯌꯥꯏꯅꯨꯁꯨ ꯐꯤ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯃꯦꯂꯩꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯆꯪꯂꯛꯏ ꯏꯗꯣꯝꯆꯥ ꯐꯤ ꯁꯨꯕ ꯂꯣꯏꯔꯦ ꯐꯤ ꯁꯨꯕ ꯂꯣꯏꯔꯗꯤ ꯅꯌꯨꯝꯗ ꯍꯜꯂꯣꯗꯅ ꯏꯗꯣꯝꯆꯥ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ ꯆꯥꯛ ꯈꯔ ꯄꯤꯕꯤꯌꯨꯕ ꯅꯪꯒꯤ ꯆꯥꯛꯇꯣ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯆꯥꯛꯇꯣ ꯂꯩꯔꯝꯗ꯭ꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯣꯀꯣ ꯏꯗꯣꯝꯆꯥ ꯑꯩꯗꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯄꯨꯛꯁꯤꯁꯨ ꯌꯥꯝ ꯈꯣꯡꯉꯦ ꯍꯩ ꯆꯥꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ ꯅꯪꯕꯨ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ ꯏꯗꯣꯝꯆꯥ ꯑꯩ ꯍꯌꯦꯡꯈꯩ ꯍꯥꯏꯖꯔꯣꯏ ꯉꯁꯤꯗꯪꯗꯤ ꯄꯤꯕꯤꯌꯨꯕ ꯏꯍꯦ ꯎꯟꯊꯣꯛꯅ ꯃꯈꯥ ꯁꯝꯊꯩꯗ ꯍꯩ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯊꯨꯅ ꯑꯝꯇ ꯆꯠꯂꯣ 이놈자 아영 와리 이놈자 깨야된 감리 뭔가는 이용이 짤로디나 아시 하이도나 멜레이도 야이노기 마사 빠이도나 일리 마사 솔라비 야이노 수망아도다 팜두나 tusilli 한능 ꯌꯦꯡꯂꯝꯕꯅꯠꯇꯦ ꯃꯦꯂꯩꯗꯨ ꯌꯥꯝ ꯄꯤꯡꯅ ꯏꯃꯨꯡ ꯑꯗꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯡꯗꯨꯁꯨ ꯊꯨꯅ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯌꯥꯏꯅꯨ ꯆꯩꯅꯥꯈꯣꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯃꯥꯏꯀꯩꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯉꯦꯛ ꯐꯝꯊꯖ ꯌꯥꯏꯅꯨꯗꯨ ꯀꯞꯂꯤ ꯇꯧꯗꯨꯅ ꯂꯩꯔꯤ ꯄꯤꯔꯥꯡꯇꯅ ꯆꯣꯠꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅꯁꯨ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥ ꯊꯛꯇꯁꯨ ꯌꯦꯡꯂꯤ ꯃꯅꯤꯡꯇꯝꯅ ꯄꯥꯏꯔꯤꯕ ꯆꯦꯛꯂꯥ ꯁꯪꯒꯨꯁꯤꯡ ꯑꯗꯨꯗ ꯌꯦꯡꯖꯔꯒ ꯌꯥꯏꯅꯨꯗꯨ ꯃꯊꯟꯇ ꯍꯥꯏꯖꯩ ꯃꯅꯤꯡꯇꯝꯅ ꯄꯥꯏꯔꯤꯕ ꯆꯦꯛꯂꯥ ꯅꯈꯣꯏꯁꯨ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦꯀꯣ ꯇꯥꯏꯕꯪ ꯃꯤ ꯀꯅꯥ ꯑꯃꯅ ꯅꯈꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯅꯅꯤꯡꯇꯝꯕꯗꯨꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯡꯈꯤꯒꯅꯤꯀꯣ ꯅꯈꯣꯏꯁꯨ ꯑꯩꯒꯨꯝꯅ ꯂꯥꯏꯕꯛ ꯊꯤꯔꯕꯤꯅꯤ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯄꯨꯟꯁꯤ ꯃꯤꯀꯨꯞ ꯑꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯩꯁꯨ ꯃꯃꯣꯟ ꯑꯃꯨꯛꯇ ꯇꯣꯛꯆꯒꯦ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯇꯤꯟꯖꯒꯦꯕ ꯑꯉꯥꯡ ꯋꯥꯈꯜ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯍꯥꯏꯅꯤꯡꯕ ꯈꯔꯗꯨ ꯌꯥꯏꯅꯨ ꯃꯊꯟꯇ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯆꯦꯛꯂꯥꯁꯤꯡ ꯑꯗꯨꯅꯗꯤ ꯌꯥꯏꯅꯨ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇꯁꯨ ꯄꯤꯔꯛꯇꯦ ꯄꯣꯝꯕꯤ ꯆꯦꯛꯂꯥꯁꯤꯡ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇꯁꯨ ꯄꯤꯕꯤꯔꯝꯗ꯭ꯔꯕꯗ ꯌꯥꯏꯅꯨꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯅ ꯑꯥꯗ ꯆꯦꯛꯂꯥ ꯅꯨꯡꯁꯤꯕꯤ ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯕꯅꯦ ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯤꯔꯤꯕ ꯀꯩꯒꯤꯅꯣ ꯑꯩꯁꯨ ꯇꯨꯡ ꯏꯜꯂꯛꯀꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯄꯥꯏꯕ ꯇꯝꯕꯤꯌꯨꯕ ꯅꯈꯣꯏꯅ ꯇꯥꯕꯤꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯇꯥꯕꯤꯗꯦ ꯍꯟꯖꯤꯟ ꯍꯥꯏꯔꯕꯁꯨ ꯌꯥꯏꯅꯨ ꯃꯥꯒꯤ ꯃꯄꯥꯎꯗꯤ ꯆꯦꯛꯂꯥꯁꯤꯡ ꯑꯗꯨꯅ ꯇꯥꯕꯤꯈꯤꯕ ꯂꯩꯇꯦ ꯅꯤꯡꯉꯝꯗ ꯃꯇꯧ ꯎꯠꯇꯨꯅ ꯌꯥꯏꯅꯨ ꯃꯥꯅꯁꯨ ꯌꯦꯡꯖꯍꯧꯏ ꯃꯅꯤꯡꯇꯝꯅ ꯄꯥꯏꯈ꯭ꯔꯤꯕ ꯆꯦꯛꯂꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯧꯕꯨ ꯉꯥꯏꯔꯕꯁꯨ ꯂꯥꯛꯇꯕ ꯉꯥꯏꯗ꯭ꯔꯒꯅ ꯊꯨꯅ ꯌꯧꯔꯛꯄ ꯃꯇꯝ ꯃꯥꯒꯤ ꯇꯦꯜꯂꯕ ꯈꯣꯡꯆꯠꯅꯤ ꯀꯔꯝꯅ ꯍꯧꯈꯤꯕꯅꯣ ꯈꯪꯍꯧꯗꯦ ꯃꯤꯠꯅ ꯍꯦꯛ ꯀꯨꯞꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯂꯦ ꯃꯥꯡꯒꯣꯜ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯉꯥꯗꯨꯅ ꯌꯥꯏꯅꯨꯗꯨ ꯃꯃꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯅꯥꯀꯟꯗ ꯊꯧꯃꯩ ꯑꯃꯁꯨ ꯊꯥꯜꯂꯤ ꯑꯄꯤꯛꯄ ꯑꯉꯥꯡꯅꯤ
ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯅꯠꯇ꯭ꯔꯤ ꯅꯨꯄꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯨꯕꯅ ꯌꯥꯏꯅꯨꯗꯨ ꯑꯀꯤꯕ ꯐꯥꯎꯏ꯫ ꯏꯃꯨꯡꯗ ꯆꯪꯕ꯭ꯔꯥ ꯍꯥꯏꯁꯨ ꯆꯪꯗ ꯃꯆꯥꯗꯨ ꯅꯤꯛꯇꯨꯅ ꯂꯩꯔꯤ꯫ ꯐꯅ ꯀꯨꯏꯅꯗꯤ ꯉꯥꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯃꯥ ꯀꯕꯣꯛꯂꯩ ꯄꯥꯛꯅ ꯍꯦꯛꯇ ꯍꯜꯂꯛꯇꯦ꯫ ꯉꯥꯏꯕꯒꯤ ꯑꯋꯥꯕꯁꯤꯗꯤ ꯉꯥꯏꯔꯤꯕ ꯃꯤ ꯑꯗꯨꯅꯇ ꯈꯪꯉꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯌꯥꯏꯅꯨꯗꯨ ꯌꯥꯝꯅ ꯋꯥꯅ ꯃꯃꯥꯕꯨ ꯑꯁꯨꯝ ꯉꯥꯏꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤ꯫ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕ ꯃꯇꯨꯡ ꯃꯃꯥ ꯀꯕꯣꯛꯂꯩ ꯑꯗꯨꯁꯨ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯌꯥꯏꯅꯨꯗꯨ ꯃꯩꯔꯥꯗꯨ ꯄꯥꯏꯈꯠꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨ ꯆꯦꯟꯁꯤꯜꯂꯤ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯦꯡꯉꯤꯅ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯕ ꯃꯥꯜꯂꯤ ꯀꯕꯣꯛꯂꯩꯗꯨ ꯌꯥꯝ ꯇꯞꯅ꯫ ꯊꯦꯡꯂꯦ꯫ ꯏꯃꯥꯗꯤ ꯉꯁꯤꯁꯦ ꯌꯥꯝ ꯊꯦꯡꯂꯦ꯫ ꯏꯃꯥ, ꯅꯪ ꯌꯥꯝ ꯋꯥꯔꯕ꯭ꯔꯣ? ꯃꯆꯥꯒꯤ ꯋꯥꯍꯪꯗꯨꯕꯨ ꯇꯥꯔꯒ ꯀꯕꯣꯛꯂꯩꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯖꯅ, ꯋꯥꯗꯦ, ꯏꯆꯥꯒꯤꯗꯃꯛ ꯍꯣꯠꯅꯕꯕꯨ ꯏꯃꯥꯅ ꯀꯔꯤꯒꯤ ꯋꯥꯗꯧꯔꯤꯕꯅꯣ? ꯏꯃꯥ ꯋꯥꯗꯦꯗ꯫ ꯏꯃꯥ, ꯃꯇꯝꯁꯤ ꯌꯥꯝꯅ ꯊꯦꯡꯂꯦ, ꯏꯃꯨꯡꯗ ꯆꯪꯉꯁꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯏꯃꯨꯡ ꯑꯗꯨꯗ ꯄꯨꯟꯅ ꯆꯪꯂꯛꯂꯦ꯫ ꯃꯃꯥꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯌꯥꯏꯅꯨꯅ ꯃꯃꯥ ꯀꯕꯣꯛꯂꯩꯕꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯄꯨꯁꯤꯜꯂꯤ꯫ ꯏꯁꯤꯡ ꯄꯨꯟ ꯂꯩꯔꯤꯕ ꯇꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯌꯥꯏꯅꯨꯗꯨ ꯏꯁꯤꯡ ꯍꯩꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯏꯃꯥ, ꯏꯁꯤꯡꯁꯦ ꯈꯔ ꯏꯪꯉꯒ ꯂꯩꯔꯝꯃꯤ, ꯑꯃꯨꯛ ꯁꯥꯍꯟꯁꯤꯔꯥ? ꯌꯥꯔꯅꯤꯗ, ꯃꯗꯨ ꯑꯗꯨꯝ ꯇꯧꯔꯒꯦ꯫ ꯑꯗꯣ ꯏꯃꯥ, ꯍꯥꯏꯌꯣ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯆꯦꯡ ꯄꯨꯔꯛꯄ꯭ꯔꯣ? ꯏꯆꯝ ꯆꯝꯅ ꯍꯪꯂꯛꯄ ꯃꯆꯥꯒꯤ ꯋꯥꯍꯪ ꯑꯁꯤꯕꯨ ꯇꯥꯔꯒ ꯀꯕꯣꯛꯂꯩ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯤ꯫ ꯌꯥꯏꯅꯨꯗꯨ ꯏꯉꯉꯛꯅ ꯃꯃꯥꯗ ꯑꯃꯨꯛ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯁꯨꯝ ꯍꯪꯕꯅꯤꯗ, ꯏꯆꯥ ꯀꯩꯁꯨ ꯂꯥꯝꯗꯦ ꯏꯃꯥ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ, ꯏꯆꯥꯒꯤ ꯏꯃꯥ ꯂꯩꯔꯤꯗꯅ꯫ ꯏꯃꯥ, ꯁꯤ ꯃꯥꯏꯔꯦꯟ ꯑꯃ ꯌꯥꯎꯔꯛꯄꯅꯤ, ꯉꯁꯤꯗꯤꯅꯦ ꯃꯁꯤ ꯑꯣꯏꯅ ꯆꯥꯔꯁꯤ, ꯍꯌꯦꯡꯗꯤ ꯏꯃꯥꯅꯁꯨ ꯑꯣꯏꯗꯅ ꯏꯆꯥꯕꯨ ꯆꯥꯛ ꯊꯣꯡꯂꯒ ꯄꯤꯖꯗꯧꯔꯤꯅꯤ꯫ ꯌꯥꯏꯅꯨꯗꯨ ꯋꯥ ꯉꯥꯡꯗꯦ꯫ ꯃꯃꯥꯅ ꯄꯤꯔꯛꯂꯤꯕ ꯃꯥꯏꯔꯦꯟ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯃꯥꯏꯔꯦꯟ ꯑꯗꯨꯕꯨ ꯁꯣꯏꯕ ꯍꯧꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯀꯕꯣꯛꯂꯩ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯕꯨ ꯌꯦꯡꯗꯨꯅ ꯀꯕꯣꯛꯂꯩꯗꯨ ꯂꯣꯟꯅ ꯀꯞꯄꯁꯨ ꯂꯦꯞꯇꯦ꯫ ꯆꯥꯛ ꯂꯥꯝꯕꯅ ꯉꯥꯎꯔꯕ ꯌꯥꯏꯅꯨꯗꯨ ꯃꯥꯏꯔꯦꯟꯗꯨꯕꯨ ꯌꯥꯝ ꯊꯨꯅ ꯐꯨꯠꯄ ꯍꯧꯈ꯭ꯔꯦ꯫ ꯏꯁꯤꯡ ꯌꯥꯎꯔꯤꯕ ꯄꯥꯇ꯭ꯔꯗꯨꯗ ꯃꯈꯣꯡ ꯑꯗꯨꯕꯨ ꯊꯥꯡꯒꯠꯇꯨꯅ ꯀꯕꯣꯛꯂꯩꯁꯨ ꯃꯈꯣꯡꯗꯨ ꯆꯥꯝꯕ ꯍꯧꯏ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯕ ꯃꯇꯨꯡ ꯌꯥꯏꯅꯨꯗꯨ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩꯁꯨ ꯏꯃꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯑꯒꯦ꯫ ꯃꯗꯨꯗꯤ ꯀꯔꯤꯒꯤꯅꯣ? ꯏꯃꯥ, ꯌꯨꯝꯁꯤꯗ ꯑꯩ ꯊꯟꯗ ꯂꯩꯍꯧꯕꯁꯦ ꯑꯩꯍꯥꯛ ꯀꯤꯌꯦ ꯏꯃꯥ꯫ ꯍꯌꯦꯡ ꯃꯈꯩꯗꯤꯅꯦ ꯏꯃꯥꯁꯨ ꯉꯟꯅ ꯂꯥꯛꯂꯅꯤꯗ, ꯀꯔꯤꯝꯇ ꯀꯤꯔꯨꯅꯨ꯫ ꯏꯃꯥ, ꯑꯩꯒ ꯂꯩꯃꯤꯟꯅꯅꯕ ꯃꯤꯁꯨ ꯑꯝꯇ ꯂꯩꯇꯦ, ꯑꯩ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒꯦ꯫ ꯅꯪꯒꯤ ꯅꯇꯥꯔꯣꯏ ꯃꯌꯥꯝꯒꯅꯦ ꯄꯨꯟꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯨꯗꯅ꯫ ꯏꯃꯥ, ꯑꯩꯗꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯌꯥꯗꯦ ꯍꯥꯏꯌꯦ꯫ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯀꯔꯤꯒꯤꯗꯃꯛꯇ? ꯏꯃꯥ, ꯑꯩꯗꯤ ꯃꯈꯣꯏꯒ ꯈꯦꯟꯅꯕ ꯌꯥꯝ ꯂꯩ ꯍꯥꯏ꯫ ꯉꯁꯥꯏ ꯑꯩꯅꯅꯦ ꯂꯩꯁꯅꯥ ꯍꯣꯏꯗ ꯆꯠꯂꯨꯕꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯅ ꯉꯥꯡꯉꯛꯏ꯫ ꯏꯁꯥꯗ ꯃꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅ ꯉꯥꯡꯉꯛꯏꯕ? ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ, ꯂꯩꯁꯅꯥꯒ ꯇꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ꯫ ꯑꯣ, ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯔꯕ? ꯑꯗꯨꯕꯨ ꯏꯃꯥ, ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯗꯦꯗ, ꯑꯩꯗꯤ ꯃꯣꯏꯗ ꯁꯥꯎꯅꯤꯡꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯅꯗꯣꯝꯆꯥ ꯍꯣꯏꯗ ꯂꯩꯔꯝꯃꯨꯗꯅ꯫ ꯏꯃꯥ, ꯑꯩ ꯏꯟꯗꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯣꯏ꯫ ꯀꯔꯤꯒꯤ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯌꯦꯡꯉꯣꯏ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ꯫ ꯏꯃꯥꯅ ꯆꯠꯂꯤꯕ ꯃꯐꯝꯁꯤꯗꯤꯅꯦ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯕ ꯃꯐꯝꯅꯤ꯫ ꯅꯪꯕꯨ ꯏꯃꯥꯒꯤ ꯇꯨꯡ ꯏꯟꯕ ꯉꯝꯒꯗ꯭ꯔꯣ? ꯉꯝꯒꯅꯤ ꯏꯃꯥ, ꯏꯃꯥꯒꯤ ꯇꯨꯡꯅꯦ ꯑꯩ ꯏꯟꯕ ꯉꯝꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ? ꯏꯃꯥ, ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯖꯔꯒꯦ, ꯑꯩ ꯏꯃꯥꯒꯤ ꯇꯨꯡꯏꯟꯗꯨ ꯂꯥꯛꯂꯒꯦ ꯀꯣ ꯏꯃꯥ꯫ ꯐꯔꯦ ꯐꯔꯦ, ꯏꯆꯥꯅ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤꯅꯦ ꯏꯃꯥꯒ ꯂꯣꯏꯅꯅ ꯆꯠꯄ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯃꯆꯥ ꯌꯥꯏꯅꯨꯒꯤ ꯃꯔꯩꯅ ꯀꯟꯃꯟꯈꯤꯕꯅ ꯀꯕꯣꯛꯂꯩꯒꯤ ꯄꯥꯎꯈꯨꯝ ꯂꯩꯔꯝꯈꯤꯗꯦ꯫ ꯋꯥꯈꯜꯗ ꯌꯥꯅꯤꯡꯗꯕ ꯂꯩꯔꯕꯁꯨ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏꯁꯤ ꯀꯕꯣꯛꯂꯩ ꯃꯥꯅ ꯃꯥꯌꯣꯛꯅꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯍꯌꯦꯡ ꯌꯦꯟꯗꯥ ꯑꯉꯟꯕꯗꯗꯤ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯅꯤ ꯈꯜꯂꯨꯕꯗ ꯌꯥꯏꯅꯨꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯆꯥꯔꯦ ꯆꯥꯐꯝ ꯈꯪꯗꯦ, ꯇꯨꯝꯂꯦ ꯇꯨꯝꯐꯝ ꯈꯪꯗꯦ, ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯌꯥꯏꯅꯨꯒꯤ ꯋꯥꯈꯜꯗꯨ ꯏꯊꯛ ꯏꯄꯣꯝ ꯍꯧꯗꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯑꯍꯤꯡꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯌꯥꯏꯅꯨꯁꯨ ꯆꯠꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯃꯆꯥꯒꯤ ꯑꯀꯟꯕ ꯅꯤꯡꯉꯥꯏꯅꯤ, ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯇꯥꯕꯅꯤ꯫ ꯂꯥꯛꯂꯤ, ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯂꯥꯟꯊꯣꯔꯛꯇꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯂꯥꯛꯂꯤ꯫
Khara khajik lapna uriba umang aduda khut thinduna mama kabuk leina hairaklammi. Tu aada umangam leiribase urabra. Hoi uyima. Mafamsida sa kai mayam ama leiribani. Umang asi changlabadine nang wangang bayade ko sin. Adugane lekhom asina nasarat asingadabani. Ima lekhom sidi kaigino. Lekhom se tehaudrabadi. Ima isa lakli haibase makoina laina khangadoribani. Adunane asi taidaba yade. Oh hoima. Umang asida leiramgadaba sa kai singdagi Karata oirabasu ngakthok haunaba haidana mama masa anidu makut masada lekhom khajik khajik taisili. Tapna tapna sum changsilakpana umang manunga du lansilakli. Masada kiba power duna yainudu khangang hanglei. Ima kailadi kamdongnya. Kabukli papa khatna machinda makutu thammi. Wanganga no haina masasida ingit piribani. Kizaba haiwa khalona sina mangthaduna yainusu tumina leisingkhre. Sarabu umangni lain hekta nanthokpa ngamgadaba natte adubu kabuklei manadi khangi. Ayu anganbagi matam asida makhol amatasu tahandana chatlabadi umang asigi sagai amada thengnaroi haibasi kabuklei manadi yamna munna khangi. Leiramba tingkhang amada yainugi makhongdu waisiluri yainuna makhol thokna laurei. Ima Yainugi khonjel adubu tabada usasina tonglamba usek mayamdu phrang launa paithoknakhre. Oiriba mataw asida kabukleidu yam pakhatna masagi makhongni yuriba tingkhang adu madu hana lauthokla matung lambi maikai amaromna chensili. Chaina kholga loinana yainusu mamagi matung illi. Phana yangnadi sienbani azubu umang oiba maramna loyu haibadi yade. Lepa leita sum chenthorakpana umang lanthoklamdai asida kai macha amaga mayoknare. Yainudu humang kangi mamit manadu chap chap yungi. Mamagi marum aduda sangduna yainudu lotun laikre. Kabuklei wakhal tawi. Kari karam tauraga kaya sidagi nanthokani karamna kaya sibu mayoknagani. Sa haiba sidi sani. Makhoida matang matam haiba mamuk leite. Mama masani dubu sathokdagi matagom anidugi manakta nakna sangsili. Masin tumba saisangama kabukleisu yam tuna paikhatli. Masa yainubu nagalabada ingthokra matung kabuklei kay masa aduga lanthengna bahokre. Ado yauna kalamba mamagi thawna adu ubada yainudi ngakpana loikre. Masado humangna pumsot-chot melu anidana ira chenduna yainu mamahabu yengzari. Akhangkanbi kabukleini punsilan pham kayada mai leiduna sienkiba leitri. Ngasigi mikup asidasu masada akiba haibdu leita kayeduga mayoknari. Mikup khara khutsoknaraba matung kabukleigi mathawna asiba ubada kay masadu mamai leiduna sienkirami. Makuta khara sokla mali kabukleidu leimaida git phamthai. Yainusu yam thuna mamagi manak asida changsili. Ima bema jasi mafam sidane chonha leiba yaba nate jasi bema. Ima yumdo ina halase imagi khud asisu yamna soi. Imagi haksang sisu yam sonthare. Ima chalasiba. Imagi bema nangni imagi tung ilamdai mikupta imada kari haikibage wahaido nang kaurabra. Imagi oiribe pibamsida karamna chasi haibano ima kapkanune masidi watlibani masidagi henba kayam watlibani. Ima yumda halasiba ay hamkiri halasi kaidoge ima. Imagi bema nang sinupi mandida ko karigi kiribano isagi ima leiridana. Isagi tubum nam sokpa yaba nate jasi bema jasi. Asumna mama masanidu umang lanthorakli umang asiek lanbaga asogba ipak amamuk leirare. Ipak asida yengduna kabuk leinamu hairei. Ipak asisune lin kayagi leiphamni masina hena khudong thiningai oiribani. Mama kabuk legi wafam adubu taraga yainudo hena kiba haibadu oikre. Akidu zungba haibdu leita masagi makhut samduna kabuklei mana mang tharare. Mafamduda hi ama leiba nate tongduna chatpa yaba pusak amata su ude mataw adubu uraga yainu mana tapda hanglei. Ima charoba ipak asibu mataw karamna langgadoribano. Kigano imagi khut asidane chena payo athen isingni masi khongna langgadabani. Mikup ama leptoklaga leiba yaba nate panthong yaudri phawba leptana chatgadoribani. Yainudu wa ngangde
ꯃꯁꯥꯗꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯆꯥꯒꯤ ꯃꯈꯨꯠ ꯑꯁꯤꯕꯨ ꯄꯥꯏꯁꯤꯟꯖ ꯃꯆꯥꯁꯤꯕꯨ ꯂꯝꯖꯤꯡꯕꯤꯗꯨꯅ ꯀꯕꯣꯛꯂꯩꯗꯨ ꯌꯥꯝ ꯊꯨꯅ ꯆꯠꯂꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯈꯨꯗꯤ ꯑꯃ ꯍꯦꯛ ꯊꯤꯖꯤꯟꯗꯨꯅ ꯌꯥꯏꯅꯨꯗꯨ ꯏꯁꯤꯡ ꯏꯔꯩꯗꯨꯗ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯗꯨ ꯃꯃꯤꯠ ꯂꯪꯈꯠꯇꯨꯅ ꯃꯁꯥꯕꯨ ꯊꯨꯅ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯩ꯫ ꯇꯝꯅꯕ ꯅꯪꯍꯧꯕ ꯅꯠꯇꯦ ꯈꯪꯍꯧꯗꯅ ꯍꯨꯝꯖꯤꯜꯂꯛꯈꯤꯕ ꯇꯥꯡꯖꯂꯤꯟ ꯑꯃꯅ ꯌꯥꯏꯅꯨ ꯃꯥꯒꯤ ꯃꯈꯣꯡꯗ ꯆꯤꯛꯈꯤꯔꯝꯃꯤ꯫ ꯏꯃꯥ! ꯏꯃꯥꯒꯤ ꯕꯦꯝꯃ, ꯏꯆꯥ ꯀꯩꯗꯧꯔꯦ? ꯏꯃꯥ, ꯀꯪꯐꯥꯜ ꯑꯁꯤꯗ ꯍꯥꯟꯅ ꯌꯧꯈꯤꯁꯦ꯫ ꯕꯦꯝꯃ, ꯂꯥꯛꯑꯣ, ꯈꯔ ꯊꯨꯅ ꯆꯠꯁꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯀꯪꯐꯥꯜ ꯌꯧꯔꯛꯂꯦ꯫ ꯇꯥꯡꯖꯂꯤꯟ ꯑꯗꯨꯒꯤ ꯃꯍꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯏꯅꯨꯗꯨ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯊꯔꯛꯂꯦ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯅꯦ ꯏꯃꯥꯕꯨ ꯉꯥꯏꯗꯨꯅ ꯃꯐꯝꯁꯤ ꯂꯩꯔꯝꯃꯨꯀꯣ, ꯏꯃꯥ ꯊꯨꯅ ꯂꯥꯛꯀꯦ꯫ ꯀꯕꯣꯛꯂꯩꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯁꯥꯒꯤ ꯍꯤꯗꯥꯛ ꯑꯃ ꯊꯤꯅꯕ ꯍꯣꯠꯅꯔꯤ꯫ ꯀꯔꯤ ꯀꯔꯤꯅꯣ ꯍꯤꯗꯥꯛ ꯁꯦꯝꯕ ꯌꯥꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯂꯒ ꯀꯕꯣꯛꯂꯩꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯤ꯫ ꯃꯁꯥꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯐꯝꯂꯒ ꯀꯕꯣꯛꯂꯩꯗꯨ ꯍꯤꯗꯥꯛ ꯁꯦꯝꯃꯤ꯫ ꯌꯥꯏꯅꯨ ꯃꯥꯗꯤ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ, ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯖꯅ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯁꯦꯝꯂꯕ ꯃꯇꯨꯡ ꯃꯆꯥ ꯌꯥꯏꯅꯨꯒꯤ ꯃꯐꯝꯗ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯍꯤꯗꯥꯛ ꯑꯗꯨꯁꯨ ꯊꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯌꯥꯏꯅꯨ ꯃꯥꯗꯤ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯦ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯎꯔꯒ ꯀꯕꯣꯛꯂꯩ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯌꯣ ꯍꯥꯏꯕꯅꯣ? ꯏꯃꯥꯒꯤ ꯕꯦꯝꯃ, ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯀꯣ, ꯏꯃꯥꯗꯤ ꯂꯣꯏꯔꯦ꯫ ꯏꯃꯥꯅ ꯀꯧꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯇꯥꯗ꯭ꯔꯕꯔꯣ? ꯅꯪꯕꯨ ꯇꯥꯗ꯭ꯔꯕꯔꯣ? ꯀꯕꯣꯛꯂꯩꯗꯨ ꯀꯞꯄꯤ꯫ ꯋꯥꯈꯜ ꯈꯔ ꯂꯥꯛꯂ ꯃꯥꯜꯂꯤ ꯌꯥꯏꯅꯨꯗꯨ ꯇꯞꯅ, ꯏꯃꯥ, ꯏꯃꯥꯒꯤ ꯕꯦꯝꯃ, ꯏꯆꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯔꯣ? ꯍꯥꯏꯌꯣ, ꯏꯆꯥꯕꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯔꯣ? ꯏꯃꯥ, ꯑꯩ ꯂꯥꯟꯖꯔꯦ, ꯅꯆꯥ ꯂꯥꯟꯖꯔꯦ ꯏꯃꯥ, ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯂꯥꯟꯗꯦ, ꯏꯆꯥꯅ ꯀꯔꯤꯒꯤ ꯂꯥꯜꯂꯨꯅꯤ ꯍꯥꯏꯕꯒꯦ? ꯏꯆꯥꯗꯤ ꯂꯥꯟꯗꯦ꯫ ꯏꯃꯥ, ꯂꯝꯍꯦꯟꯕꯤ ꯅꯆꯥ ꯑꯣꯏꯔꯨꯕꯅ ꯏꯃꯥꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯅꯆꯥꯅ ꯈꯨꯔꯧ ꯊꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯦꯀꯣ ꯏꯃꯥ꯫ ꯏꯆꯥꯕꯨ ꯀꯞꯂꯕ꯭ꯔꯣ? ꯏꯃꯥ, ꯅꯆꯥ ꯑꯩꯒꯤꯗꯃꯛ ꯑꯁꯨꯛ ꯇꯝꯊꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯃꯥꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ… ꯌꯥꯔꯦ, ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯒꯅꯨ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯤꯕ? ꯏꯃꯥ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ, ꯏꯃꯥ ꯅꯪꯒꯤ ꯂꯃꯟꯁꯦ ꯅꯆꯥꯅ ꯀꯔꯝꯅ ꯁꯤꯡꯉꯨ ꯍꯥꯏꯕꯅꯣ ꯏꯃꯥ? ꯏꯃꯥꯒꯤ ꯕꯦꯝꯃ, ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯕꯤ ꯅꯍꯥꯛꯅ ꯃꯗꯨꯕꯨ ꯈꯟꯕ ꯍꯧꯅꯕ꯭ꯔꯣ? ꯏꯃꯥ, ꯀꯔꯝꯕ ꯃꯐꯝ ꯑꯃꯨꯛ ꯂꯥꯟꯒꯗꯒꯦ ꯍꯥꯏꯕꯤꯌꯨ ꯏꯃꯥ? ꯃꯐꯝ ꯀꯌꯥ ꯋꯥꯠꯂꯤꯕꯒꯦ ꯏꯃꯥ? ꯌꯦꯡꯉꯣ, ꯃꯥꯡꯗ ꯎꯔꯤꯕꯁꯤꯡꯁꯤ ꯃꯁꯤ ꯂꯥꯜꯂꯒ ꯂꯣꯏꯔꯕꯅꯤ꯫ ꯏꯆꯥꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯣ? ꯋꯥꯗꯦ, ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯆꯥꯅꯤ, ꯑꯩ ꯋꯥꯗꯤꯌꯦ ꯏꯃꯥ꯫ ꯂꯥꯛꯑꯣꯁꯦ, ꯏꯃꯥ ꯄꯨꯕꯤꯒꯦ, ꯏꯃꯥꯒꯤ ꯅꯪꯒꯜ ꯑꯁꯤꯗ ꯀꯥꯔꯛꯑꯣ꯫ ꯏꯃꯥ, ꯂꯥꯛꯑꯣꯅꯦ, ꯅꯪꯁꯦ ꯏꯃꯥꯒꯤ ꯅꯪꯒꯜ ꯑꯁꯤꯗ ꯆꯥꯎꯔꯛꯂꯤꯕꯅꯤ, ꯅꯪꯕꯨ ꯃꯗꯨ ꯀꯥꯎꯔꯕ꯭ꯔꯣ? ꯌꯥꯏꯅꯨ ꯃꯥꯒꯤ ꯃꯈꯣꯡꯗꯨ ꯆꯠꯄꯗ ꯈꯔ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯅ ꯀꯕꯣꯛꯂꯩꯅ ꯃꯆꯥꯕꯨ ꯄꯣꯛꯈꯠꯂꯤ꯫ ꯃꯄꯤꯗꯨ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯕ ꯃꯈꯩ ꯃꯃꯥꯒꯤ ꯃꯅꯝ ꯑꯁꯤꯗ ꯌꯥꯏꯅꯨ ꯃꯥꯁꯨ ꯇꯣꯡꯈꯠꯂꯤ꯫ ꯆꯤꯡ ꯑꯗꯨꯕꯨ ꯀꯥꯅ ꯀꯥꯅ ꯀꯕꯣꯛꯂꯩꯗꯨ ꯋꯥ ꯉꯥꯡꯂꯤ꯫ ꯅꯪꯅ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯉꯩ, ꯏꯃꯥꯒꯤ ꯈꯣꯝꯂꯥꯡ ꯅꯤꯔꯤꯉꯩ ꯃꯇꯝꯗ ꯅꯄꯥꯅ ꯅꯪꯕꯨ ꯇꯧꯍꯣꯡ ꯁꯥꯗꯨꯅ ꯄꯣꯔꯒ ꯋꯥꯡꯂꯕ ꯆꯤꯡꯗꯣꯜ ꯑꯁꯤ ꯂꯥꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥꯅꯅꯦ ꯅꯍꯣꯡ ꯁꯥꯔꯤꯕꯅꯤ꯫ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯅ ꯃꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩ ꯈꯔꯗꯨ ꯌꯥꯏꯅꯨꯁꯨ ꯇꯨꯃꯤꯟꯅ ꯇꯥꯔꯤ꯫ ꯃꯕꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯕꯣꯛꯂꯩꯁꯨ ꯃꯈꯥ ꯇꯥꯔꯤ꯫ ꯅꯪꯕꯨ ꯅꯪꯒꯜ ꯑꯁꯤꯗ ꯍꯥꯞꯇꯨꯅ ꯊꯥꯖ ꯊꯧꯋꯥꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯏꯃꯥꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯇꯨꯅ ꯅꯄꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯄꯥꯒꯤ ꯈꯣꯟꯖꯦꯜꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯂꯥꯡꯐꯩ ꯆꯠꯈꯤꯕ ꯅꯄꯥꯕꯨꯅ ꯍꯜꯂꯛꯂꯒ ꯏꯄꯥꯒꯤ ꯌꯥꯏꯅꯨ ꯍꯥꯏꯅ ꯀꯧꯖꯕꯗꯣ ꯃꯗꯨꯁꯨ ꯇꯥꯈꯤꯗꯕ ꯌꯥꯝ ꯀꯨꯏꯔꯦ꯫ ꯍꯥꯏꯔꯝꯕꯅꯤ, ꯂꯥꯟ ꯉꯝꯗꯨꯅ ꯍꯜꯂꯛꯂꯒ ꯏꯃꯥ ꯏꯆꯥꯒꯤ ꯆꯔꯩ ꯅꯝꯈꯥꯡ ꯊꯣꯟꯒꯅꯤ ꯍꯥꯏꯗꯅ ꯅꯄꯥꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯅꯤ꯫ ꯏꯃꯥ, ꯄꯥꯕꯒꯤ ꯊꯋꯥꯏꯅ ꯃꯆꯥꯕꯨ ꯎꯔꯝꯒꯗ꯭ꯔꯥ? ꯃꯆꯥꯒꯤ ꯃꯇꯧꯕꯨ ꯄꯥꯕꯅ ꯌꯦꯡꯂꯝꯒꯗ꯭ꯔꯥ ꯏꯃꯥ? ꯈꯪꯗꯦ, ꯅꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯥꯎꯕ ꯏꯃꯥꯅ ꯃꯄꯨꯡ ꯐꯥꯅ ꯎꯖꯕ ꯉꯝꯈꯤꯗꯦ꯫ ꯁꯦꯒꯥꯏꯔꯕ ꯅꯄꯥꯒꯤ ꯐꯤꯖꯦꯠꯇꯣ ꯃꯗꯨ ꯈꯛꯇꯅꯤ ꯅꯃꯥ ꯑꯩꯅ ꯎꯍꯧꯕ꯫ ꯏꯃꯥ, ꯌꯦꯡꯉꯨ ꯇꯨ, ꯎꯔꯣꯛ ꯄꯔꯦꯡ ꯄꯥꯏꯔꯤꯕꯁꯤꯕꯨ ꯎꯗꯕ꯭ꯔꯥ?
ꯁꯪꯒꯨ ꯑꯣꯏꯅ ꯄꯥꯏꯔꯤꯕ ꯄꯣꯝꯕꯤ ꯆꯦꯛꯂꯥ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯅꯆꯥꯅ ꯄꯥꯎꯗꯝ ꯈꯔ ꯇꯝꯖꯈꯤꯒꯦ. ꯑꯍꯥꯗ ꯏꯇꯥ ꯆꯦꯛꯂꯥꯑꯣ, ꯅꯈꯣꯏꯗꯤ ꯅꯅꯤꯡꯇꯝꯅ ꯄꯥꯏꯕ ꯉꯝꯃꯤꯗꯣ. ꯃꯥꯂꯦꯝ ꯂꯩꯃꯥꯏꯗꯒꯤ ꯍꯧꯔꯒ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥ ꯐꯥꯎꯕ ꯅꯈꯣꯏꯗꯤ ꯌꯧꯕ ꯉꯝꯃꯤꯗꯣ. ꯅꯁꯥ ꯁꯥꯈꯞ ꯇꯣꯏꯅ ꯇꯣꯏꯅ ꯄꯥꯏꯔꯤꯕ ꯄꯣꯝꯕꯤꯋꯣ. ꯆꯤꯡꯁꯥꯡ ꯅꯥꯄꯣꯡ ꯀꯌꯥ ꯂꯥꯟꯗꯨꯅ ꯄꯥꯏꯈ꯭ꯔꯒ ꯑꯩꯒꯤ ꯏꯄꯥ ꯂꯥꯏꯔ ꯄꯟꯊꯧꯗ ꯁꯣꯜꯂꯕꯤ ꯃꯆꯥꯒꯤ ꯏꯄꯥꯎ ꯇꯝꯕꯤꯌꯨꯀꯣ. ꯌꯥꯏꯅꯨ ꯃꯥꯅ ꯍꯥꯏꯖꯔꯤꯕ ꯋꯥꯍꯩ ꯈꯔꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯆꯦꯛꯂꯥꯁꯤꯡ ꯑꯗꯨꯅ ꯇꯥꯕꯤꯈ꯭ꯔ ꯃꯥꯜꯂꯤ. ꯃꯀꯥ ꯂꯥꯝꯕ ꯃꯇꯧꯒ ꯂꯣꯏꯅꯅ ꯄꯣꯝꯕꯤ ꯆꯦꯛꯂꯥꯁꯤꯡ ꯑꯗꯨꯁꯨ ꯍꯧꯅ ꯍꯧꯅ ꯈꯣꯡꯂꯛꯂꯝꯃꯤ. ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ, ꯃꯗꯨꯁꯨ ꯁꯪꯒꯨ ꯑꯣꯏꯅ. ꯃꯥꯅ ꯍꯥꯏꯖꯕ ꯌꯥꯋꯥ ꯇꯥꯕꯤꯔꯦ ꯈꯜꯂꯗꯨꯅ ꯌꯥꯏꯅꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ. ꯃꯤꯠꯇ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯂꯥꯏꯔ ꯄꯟꯊꯧꯒꯤ ꯊꯋꯥꯏꯅ ꯃꯆꯥ ꯑꯣꯏꯕ ꯌꯦꯡꯉꯤ ꯍꯥꯏꯔꯕꯗꯤ ꯃꯆꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯅꯣꯡꯃꯇꯪꯗꯤ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯆꯦꯛꯂꯥꯅ ꯈꯣꯏꯅ ꯄꯥꯎꯗꯝꯕꯤꯌꯨꯀꯣ. ꯌꯥꯏꯅꯨꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯔꯝꯕ ꯆꯦꯛꯂꯥ ꯃꯌꯥꯝꯗꯨ ꯈꯨꯗꯛꯇ ꯂꯣꯏꯅꯃꯛ ꯄꯥꯏꯈ꯭ꯔꯦ. ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯊꯕꯛ ꯁꯨꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ. ꯑꯋꯥꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯂꯥꯟꯗꯨꯅ ꯂꯥꯛꯂꯕꯁꯨ ꯃꯁꯥꯗ ꯆꯣꯛꯊꯕ ꯑꯃꯠꯇꯁꯨ ꯂꯩꯇꯅ ꯀꯕꯣꯛꯂꯩꯗꯨ ꯊꯕꯛ ꯁꯨꯕ ꯍꯧꯈ꯭ꯔꯦ. ꯀꯕꯣꯛꯂꯩꯒꯤ ꯃꯈꯨꯠꯇ ꯏ ꯊꯣꯛꯏ. ꯀꯕꯣꯛꯂꯩꯒꯤ ꯍꯛꯆꯥꯡꯗꯨ ꯌꯥꯝꯅ ꯁꯣꯟꯊꯔꯕꯅꯤ. ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯀꯥꯡꯏ, ꯁꯣꯔꯁꯨ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯅꯩ. ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯊꯕꯛ ꯁꯨꯔꯤꯕꯅꯤ. ꯋꯥꯏ ꯀꯧꯕ ꯋꯥꯍꯩꯁꯤ ꯍꯥꯏꯗꯤ ꯃꯤꯀꯨꯞ ꯑꯃ ꯄꯣꯊꯥꯒꯦ ꯍꯥꯏꯅ ꯈꯜꯂꯨꯗꯦ. ꯃꯃꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ ꯌꯥꯏꯅꯨꯗꯨ ꯌꯥꯝ ꯊꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯆꯪꯁꯤꯜꯂꯤ. ꯏꯃꯥ, ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯁꯦ. ꯃꯆꯥ ꯌꯥꯏꯅꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯕꯣꯛꯂꯩ ꯃꯥꯅꯁꯨ ꯇꯞꯅ, ꯏꯃꯥ ꯄꯣꯊꯥꯕ ꯌꯥꯗꯦ. ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ. ꯉꯁꯤꯅ ꯍꯦꯟꯅꯅꯦ ꯁꯨꯒꯗꯧꯔꯤꯕꯅꯤ. ꯑꯋꯥꯕ ꯂꯣꯠꯁꯤꯜꯂꯤꯕ ꯍꯥꯏꯕꯗꯨꯅꯤ. ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯕ ꯂꯣꯏꯕꯒ ꯀꯕꯣꯛꯂꯩꯗꯨ ꯃꯣꯃꯣꯟ ꯅꯣꯛꯏ. ꯃꯃꯥꯒꯤ ꯃꯤꯅꯣꯛ ꯑꯁꯤꯕꯨ ꯎꯔꯒ ꯌꯥꯏꯅꯨꯗꯨ ꯋꯥꯈꯜꯗ ꯈꯜꯂꯤ. ꯑꯣ, ꯃꯩꯇꯩ ꯏꯃꯥꯒꯤ ꯊꯧꯅꯥ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯣꯏꯔꯦꯀꯣ. ꯀꯌꯥꯗ ꯈꯥꯡ ꯀꯜꯂꯤꯕꯅꯣ. ꯏꯃꯥ ꯅꯪꯒꯤ ꯊꯧꯅꯥꯁꯦ ꯅꯁꯥꯁꯨ ꯐꯪꯕ ꯑꯣꯏꯖꯒꯦꯀꯣ ꯏꯃꯥ.